an escape from a stress world, and a recess from everything. Kanano siba? Ahanba khankiba wakhal, ahanba mabu ukkiba mikup. Sida nate, ahanbagi ahanba ngakta. Punsigi aeroplane tongbo phangbusu, Manipur wangbalana chatbusu, aruba exam ama thabusu, larika kaya paba nate, ithak irang amada chatni. Seat number do 8D, magina 7D, thangnana phami, kachilomda, hana phamduna lairami, dawdi, khara thengkre, flight boarding tawbudo, hinchako chabi imanabi khara ngaitok ngaisin tawrubagi. Makoidi punna phamina busu yawi, aigi tiketi babana tongana kakpibagi seat khanba phanghodri. Ahanba asum chatpadi bus auto tongbusu nati, khangnaba maga phaminaradi phaidana. Ko koilai leituna yeng, aduga magi nakanda ngek phamthai. Hanna yengte aida. Kaidu yenglukni haigi. Aibu mana yenganingkibra mikubaduda. Kahabu kaur kyam kuiragene. Kuidrina chahi ani phadri. Matamdo 2022 ki August ni. No thili tai. Atiyama ye kya singni. Aeroplane do lichil da waisiludra. Accident thokladra. Pangki deki itomta. Haidokpa ikai na kiru. Window seat da famlingi. Phone da lichil gi makhagi. Photo namduna status thamlingi. Naronda aeroplane tongni haina. Show off macha kasi tongning. Adubu phangdre da naidi. Hai sirani aibo. Talli. Nupa asi masakasi sathiba malik. Yaro ida. Maguk param daw mandi. Maitei nina. Hairu siranebo. Flight attendant second bay mana cockpit ki thongwai da leptuna plane do take off tawgadari. Seatbelt fasilu. Luggage sing mafam jana thambalu shilu. Adu ada kari no speaker da announcement matek ama piraklibaduga janana sign tawduna tai. Ko ke gingsilui. Haima nupi amagi photo dana mana ngasai diki mamit ke kupta yengduna leizaba saribasidi. Masak yamna nungsi hazai nupi asigi photo si nupa asigi nupi oiram taidana. Magi sibu matu ase ningsinglibra kaidura miss tawribra. Phone ado off natraga flight mode da thamnanaba announcement ama amamuk thori. Nupa aduna munna amuktang magi phone gi screen gi nupi idudi yenglaga phone ado off tawsinki. Makungna sita ngatha nena tana phamki. Aidi ipapa kali. Kamdawni plane na sipai khatawri. Kok ngawdanaba guli amadi mamana pizabirakli. Adubu mihul adu chong. Chumlagi gari sanga tongbu phaw aidi nate jagandi. Sigi suni aina hana khangnaba imanaba amaga sitpuna hamina ningluba. Oning lakadawri kamdawni. Isai dong taisi angang natre khanja hatana bo honari. Haima madi mata amanina phone do thamkre. Amu hojikta magi phone da yengkiba nupi eduki photo duda chapmanaba photo ni. Nupa duna magi amupa machugi wallet ado pocket da kilak thoraktuna hangdurei. Maduda yaramliba nupi eduki photo duda munna mug yengduna laikre. Karino angawbra. Kyam nungsiraba jano. Mana nupi sibo photo da sumiyeng leiba sabadi luhongba kuidriba zalo kainom plane paikat bawi oningba khangi mit ani chena usili uchina jinna gyan tarakpada plane adu atiyada irenjana paiduna lerme lechil marakta thongna romda ngaksi khara changsim yengli wa kaya de phasare photo ka phamdi natai chadri Kona kablagi khali. Nupado magi wallet aduda phana kuini yengduna lemlaga mamit ani tamna ushinki. Sita makunga tha wallet ado makut anina chena paisin. Tumligumna laiki. Aina mina tumliduda muna yengsilu. Masakto rasi amadi yawi. Chahidu kudra suramladra. Aidegidi hanayamna halamgani. Wangwa mali. Makat kado singli chauna thoklakladaba ichaw chauna ui. Aduga magi phone ado photo ka phamdi natai chadri ko na kablagi khali. Nupado magi wallet aduda phana kuini yengduna lemlaga mamit ani tamna ushinki. Sita makunga tha wallet ado makut anina chena paisin. Tumligumna laiki. Aina mina tumliduda muna yengsilu. Masakto rasi amadi yawi. Chahidu kudra suramladra. Aidegidi hanayamna halamgani. Wangwa mali. Makat kado singli chauna thoklakladaba ichaw chauna ui.
Masam ado musimuna chirai khazik hansinali. Mamit ki mapa ado imumuna sangi. Kuchudi kulay kusuni. T-shirt amuba malili. Jeans amuba ma komlup tawba maseli. Kudang gari aduna silver machugi charup tawba ma komli makudiyeta siri. Nupayam namali. Herora, Belenra, amadi mange tawi. Adum tumin leibududa, ma yengbuda, atiyagi lechil yengmuni. Isa nuwaitaba pumba ngahakti kaktuloy. Itom tangakche, kari matawni siri. Dimapur Airport yobaga mitna singi. Mari lagi sing launaraga thulakpada, nupado kadom chakre gyan tahawdre. Hena sing sinudre. Mabu senarufam thokte, posti takhibanida. Kaidongni haibagituba. Dimapur dagi Chumukaima romda hana chatkani. Adu fawbuki ekoi lamminaba basement nipal puna chachaba dar. Adigi college lomdagi ekoi buloba mi tharakani haigum tawki. Imanaba ma yawbudugi mapado professor oi ekoi romda. Aduna sida Nagaland gi School of Agricultural Science and Rural Development SASARD Mezefemada maga khangnaba mi lei maduna sinduna ekhoibu college romda punaba mi lahonba tharakadawribani taxi di ude auto di yamna khamduna leirami airport tagi tholakpada aikhoi nipando auto ani waiduna lagle haima thazaro plane ticket mamaldaki makhoi auto baran hena wange tawi haiwani aikhoi se minauni khangbagira offer da matam khara wali ngaida lupa 1.5 da adaida kaklakiba flight ticket ni adugo auto barana auto mada lupa lisingani ngai khaini ge yamna lapa mapum sinate berani sidadi chumu ke mayo bada pangkhai mukchangi kilometer Dimapur dagi train thaimuk oi lambi do ching lambi ngaktani gari kungdi walk thang na ui sangmana ba chingi chingakta akoi bada Thiengna koina chaliba yengluba khuding kayade mit inghali akoi badi umchak nei ngakada panthaduna leiringai adana khara chakhali town majani hotel ananbaga yamna lei kadomdagino ngasai nupi gi photo amada kuini yengduna lekhiba aiga phamina kiba nupado taxi amagi maningi sitlomda tungduna chakkiba howi mani khangawi second khra uhobani aina mit singlubagi ugalubagi uhobani manida mayik singida nasagi magi nupidugi photo do yenglibrane mangak kulap nontha mana ekhoina leptuna leiba lambi matai dudagi thaiduna taxi duda jatkiba ekhoibu lawba lagle adom SASARD da leiriba Medjifem adu yausinkhre pungkhai amaga changi Dimapur dagi college ado 43 km muklabna leibani Nagaland University makhada leiba Agricultural College ni college ki guest house ta leinaba hana hainakre yawbuga pothani ekoi nupi mangana kama makoi nupa humna kama ekoina leiribaduna anoba saba guest house macha amadani ekoina leiribaduga hek thangnana international guest house matol ahumgi oiba achoba musilei adanga sidi anoba case yamna lai ekoina lakpaga PG entrance exam thaba lakpani flight fangdabana date 18 da thagadaba exam do ngasi date 16 sida oina lakle numit ini ngai batare ekoi gi hana BSc ga college pulakpa hozik PG PhD tawduna leiba senior kharslei makoi sulai pau pire numituma amada mukchat amada mukoi koilang langduna campus achobodo yengduna chatuna leithui lariki wa kanadu sangba nateda entrance speaker 2 days ki matung result haidukani khalak lagana online counseling yawgani hayeng date 19 ayuk angan bagi flight hanba tare exam hoibaga pung ahum adaida Medjifema gi bajar macha amada achapot jaba ekoi pulap chali mari senior sing saloinari yawbuda ngairi khongna lambida mari chalikan nong khangomam Manipur ga mana de dana sidi
Nong wangbaga haitharakpana hali koichel cheni dukan mamangda supchanduna leini mahai mahai aikhoida yengni kai kan yengni no murum murum wa nokhe dawi exam nungai te haina matam haukiba khangaudi nong tari kapthokpa ngamba makhaiga kadomdagino aina chapa mafam khuding nangbu haliba photo gi nupaduni nong tai kapthoklabra masada pumchot masidi angawba machugi main shirt tumaga formal pants ut machu amaga nong na chosin masado mawong matawdune chung firal na chabaga hot oina gui munna mabu yengi bazar gi ekhoina leriba pharmacy phamba dukan aduki mamangi lambi duda mana landuna gam chakhiba makhut oiduna lawai atrutpa masamdo satkanan khatkiba wow haini jagalai ekhoi miyam chatkrabani mabu kaukthok khanbani adubu yahandena karibo mu kawramlibano tunghanduna ma lakli masado apunaba mana purabagumna lambi gi naketa chaliba mi singda mahanna yengdi lambi mataidi yonba leibuki ma lekhi leidu manam amutang namki kari lei makhalno machudi angawani naksilaklega khangnagli ma wangi yamna imanabi jagalai sing aduna asiga kase postai haidana kuning hanna murumurum soni maidai male haini wawlang nungnei aina ayan han flight ta khaminari haina haizili amamam jow ngakta da koilang lang nong hangkri mari ekoi achapucha phum thiba chali ma dai le phoni kana kumba mangai ri ko mari mukso lehore dana madon 2023 asibu aina han ukraba atunida madi sida kedoriba nahamuki photo yengbo nupa atunida manida mabu ahum suboina thengnaba mikupta khanki bo khalni asimana Nagaland gi SARD da PG tamkhidri entrance study yorakhi adubu apamba department fangdabagi apama department fangba agi hanagi UG college sida sum makha PG tamthai aduga ngasi chahi ama henbagi matung asida mabu ina uba phangi thaina gi warin adubu thaina oiroge haireklagani ngasidi aigi oina hawaijar chaba yadabi malai manam phawba namba yade allergy hekta khudakta tawri ngasi hawaijar manam khara soidana hostel lomda namsiluri adugi ahing sida college ki dispensary sida mayam changana pukhali sumaina narakpada ihana hana chaba guli du jan nan makhai di hekta raina phajakhibani andakti khara sathine hauko boyadri aduna doctor manakte yore college ki doctor ani le amana day time duty pui amana night duty pui mani nupaduni aikoi college ki dispensary da ngasi night duty da ba doctor oiramli ba se nokpu noklei madi ima imit ikudisa puri gi puri ngakta ingangak sina thungmududa mabu nokningluribra jaba yadaba peri sasulure hanadigi allergy se tawiko akoi PG hostel ki security ne tu kapuna lakmina bani imanabi ani siawi iri uri lei magi makhola do phajai karino doctor socialam magi ne habida phajabagi phajaba ngakta ngai selakibase aruba mo oigadawi hawai zamanam namre doctor sir hawai zarda allergy tawi ai pikli kandagi imanabina som thangnaba kada changbani aina manam karkalapado namlubaini guli budi jai hena hinjile phawyadri kari guli evil kanana adugi guli do chawoiduna chariba khoi babana adu dum pizei mamang na nabada adum phaki adu yamna phatabani nangi de sum adu da jaman bagi tolerant orin amasinsi phanida kishudaw aibu yeng nambadagi hostel security da onsilei je asum gate room gi security leibado leibra natra leiri sa guli amata hoji lebiro habi yarakadra sidadi hoji leitri ai hangjage sa magi si guli mu bizaraga phabreng si hoi sa
Nine security na asomlom security commander da call tawi. Mai ngaksam si hakachaman na khoro kholi. Ikai bide manabi anido thangna babetu da kakhat uri lainaki. Aina no badabu muna yengli. Jilyang niyam aise wa pangangang ba ikoi baba lawi. Akoi mama di yam ing tapi ma lawge ina. Sir, haune. Sir si sinalaiba kyam kuiragi. Kuire thani pansuri. Nahan kai sugudi. Adum layedi. Hane sir si Nagaland tabak torambra. Tawde hanai Mizoram dalayram. Doctor Waina. Yamaka chare bisidi. I can tawre sir. Parni. Nine security raga sargawari saki. Get lom degi security duty daba ani lakmini. Sir na makoida laygedaba guli maming haiki. Selga bibiki. Adugi besado ay nahansim kidi. Kaugthokre dum. Gari later so magi gari do law. Adu ada ay na mayam si loina wahalabra. Ay na nati Hawaii zardo na thukan mani. Sir, hengalabro akajaba. Ungudo huluno helagani. Ngaktang khang. Adu ay di kaugthoknaba wari sa silawsa. Siga dawre akajaba. Nogladuna mani cham na laga inakta chairman da phamthai. Tumse padre khangi mamit ani da ubada. Ingangang chokthar ba mali. Nine security do mapana thaba chairman da ngatha phamduna laiki wirum. Aina sir se nahamu ukre aeroplane manungda Indigo flight ni. Aiga sarga thangna phaminaki Dimapur chatpada. Medri fema bajar de so nongo marakta lay ngoba leki bui. Aina kaurum dabani. Sir se hojik ubada nahan muki do ningsingi. Oh. Nagaland chapado 2022 da aikhoisu exam gi chali. Sir gi nupi madam ra sir na nungsina phone da amuk photo puthok yeng tharaga leibido. Adai walin amuk lokthok madam gi photo da yenga dum lekhibido. Aina nokning basidi. Maharani sir. Ma penjana noki chamna. Adu kaya diluram liba magi bakumado. Magi minok amadi. Kon thangdang li. Mane, nakoi madam ni. Aina haidini masak yam phase. Masi doctor ra. Nati. Madi sadrin nakoi gumi. Nakoi ga chahi mana bra haise. Ngak wakal khalligam lekhi. Nang chahi kya suradi. Handak 24 sudani. Mana handak 28 sugadawa. Aina chahi mari hali. O kai tamino madam di. Mawa ana BA history da tammi. Hozikti nokpada mangnoi ma khumlakti. Guli leba jakriba security do yorokli. Madu aibu pizai. Aduga phabri yengsi haidana ngakla heli. Hakacharam bado phakre. Doctor Laini haina bado chumdoribra. Furi thunglabu singado phakre. Jeda hidak amani mana ire. Se aina sina detoxification tawnaba hidakni. Ayeng magaptuksi. Aduga gulise masing manga chadongi. Matungda mo khawruktanaba. Dosu na chathuko. Nongoda babam chaktoga. Ayuk tara nungdang dara. Ayukti ay chak chadi. Nungdang dorse. Aduga Hawaii lam layruko. Hi sir, thank you. You're welcome. Good night sir. Hoi hai gom mangak nomi. Nine security ka ekoi hostel lomda puna lakmini. Tunghani yenglui. Mari ka gi maido muthat madom tumi lehui. Marai bak phai madam do. Ai gi sizahi kya hanaba nate. Chahi mari muktani. Ai so maina gyan tabu nupa ma pami. Imanawi singna aidi mi doctor duda mapangang sili. Ikai khangde haidana kucheche. Aina naribe buchei engkai Hawaii jar chasila kuya rohina. Kana room yoki. Mathang namin ki nungtil pungani taba daida aiga imanabi maga ida ka to lairaga kapan bagi changme dispensary da daudi ma lairamri atuba madam doctor mo ina lairami idak to nurse laibutu da pirega kapna batawi
Madam Doctor duga nurse duga wari sari. Atopa masa fever gumba tawba, lok thungba, BP onba lakba, satra satri khariso, lerambaki, aigi turn ngahang haidina lay. Aday dudi nan local ni, ani dugi wari du khang manati. Ay nadi luina khang. Biwangang naribani, Madam ga nurse ka do. Ma'am, ako'y sir do suri lawi hayni. Ning thawburo. Hoy, numidum nigi, hayeng nigi laaroy hay. Hayeng nigi or mali. Kaya rule zanon. Hojik financial year yobiki sudi pidi haybaday ne. Mari namduna lawi hayni. Nagaland chatawri hay. Kaino may Nagaland si tuina chalida. Moy amado Nagaland nupi warizalo. Mansila sir se nupi ga thirabo meda. Khangdeni thiba mali. Ngahak ek sangbada may wallet yawba nupi amagi photo tuda adam yengduna laybaday. Uraba nangbo. Uzay meda. Itom ta khali. Hujik phau. May photo tuda yengduna layriboy ne madi. Maming ado ningtaway bako. Nagaland nupi oramne. Nupi duna ada layba matamda. Mana sida layba. Adugin mana toina Nagaland da chatlibase nupi du unaba. Hidak to kablagli. Thamuk to sir ningthawdo yengi uge phangge di marak dispensary da weight onba BP onba changu. Aigi manabigi. Adubu mabong to uge phangdi. Matang jadabaki oirambadai. Kuyaw nati doctor do dispensary ki nurse atay staff layribussing aduna yaya langnari. Miwangang nabada asing uwanki. Ako'y so ikon ko na pao tari. Handaki Dr. Ningthaw asi masamak Dr. Oidina so ang hawani. Kyarak sire, mana matong dalayba kan murmurum sonda na layba. Magi fonda nupi magi photo ma atadum yengduna matomta wapangang ngang na layba. Matomta no I kapi pawahini. Ako'y imit mang nauri. Maga po na tabak daw minabaki. Ang hawabusibo katong lagi tabaham na ibano. Aduso milayang mo Dr. Ohenduga. Magi quarter building po na layminaba. Police staff karina so yaya lang nari. Quarter da hingda matomta balcony da thoktuna magi wallet yawba photo dudane munna yingduna wahi sari gumlay. Sida nati masagi kagi thong thonaw rene lunsin matomdane hauna nokpa kappa. Atheng mahingda isay kaso hauna sabtuna mi amaga wari sari gumlay hay. Karigumbada lambida matomda jatpa kanda murum sonduna lay. Khangudana magi wali puthuptuna photo duda yengdana tumin chupchapda nageta hana yengdana laikini mangawr tasingawr karana hari duty matamdaso hekta ngahaglaita masagi gari manungda changkini aduga phone da nupi amagi photo da munna yengdana murum nokheduna wari sana laikini angawbani masigi doctor Ningthaw haibise Angawba muna Dr. Karam oigani. Kadai dagi lakribano sibo. Thabak dagi laktuo. College site dagi BC da petition ama thasi. Mamatik jadi. Natraka kadai dano amada transfer thago. Loiba naidi kaishu tawdabadai mabo. Plane manung da mana yengkiba photo dubura. Makoi na hainaribase. Nupi edo madam ni. Sir masamuna haijarakibani. Aduna masagi nupibu ningsingduna photo yengzababu kari kaiba laybagi. Karino hensina mayamna pangangda ngangbiribase. Mabu kaidorabagi. Kaishu tawdabadai. Haidokluraka ikari. Mayamna hainaribado chumlini ko. Aigi research field naifamado kachaloram na lay. Burmi compost unit ki set naifamado ka thangnana laybani. Matamdo hostel gate closing time hendokre. Pung taruk khari heli. Adubu hostel attendance yawba nangawdabado perfecta report tawraga field da thabak tawbado pung taruk khari heli. Adubu hostel attendance yawba nangawdabado prefecta report tawraga field da thabak tawbado loisindaba yadabagi laybani. Itomta nati thangnabagi field da horticulture department ki imanabi amuso ising chai. Aina aigi tilaw pambido destructive plant sample lawnabagi dama kharap phukpani
hostelda pukige haiduna kadomdagino Barmi Campus Unit ki ting macha macha leiba tomdagi murum sonba nupagi khonjelni ngakna na thangatuna tari imanabida thingli halasira hange khalambani adubu chaplebi khonjeldagi maikeida makhol thokanda kirup changsenduna yenglubani Sandyage mamni marakta swailawi mabura chumledana karino nangna taramli basibo nang kaise tahudabadaini karino aduso doctor ga oiraga nangdi tasinga maki ngaura boire matomta tenglaiba amada floor da makhongani tasan ngephamta thawaidana tumin kak maraktuda magi phone ado mamai mapada nakna tham screen aduda brightness nemna musi photo aduda mune yengduna lermi mayamda layingliba doctor ado angau boirumne nahanmuk chahi amagi mamangda aina plane manungda ukhiba nupi adumakni photo duni ai ningsingli sida nate ma wa hairi ma nolei thoibi thoibi adum nungsina pamuna kaubudo kari amung ngahak tumi laikhiba aina mabu yengli khangkhrabrane da chomnego nangi nanakta amglakladau sidadi sudi toina piu yad aduna nangi nanakta ai toina lakpa phangde aise thabuk kaloina tokthok loi da cholakan natomta leiba kizabe ha ai thuna lake nangi kari puroge hayuni hana dongna nangna pamjaba kakchingni bora adudum purora hayingne aina kakchingda chatlaga aigi thoigi bora do leirugi ko natomta leibida kibiyade ai thuna lakani kizabro nangbo kumuse ai nangi da chungni kizabro swailawi kari matawnege kuini yengma ngamdi khangjen cheli purakpa ipoda chaising ado koilamlam tahata khumjin thangnaba filki imanabido khudang tappai thuna halasi haidina mathungchada aikhuini chenduna hostel yorbu khangode tunghana yenglubada mani aikhoi romda muni yengduna lephobudo hena kiri ai phamobani phanglamdri fil nakal lambi romda tholaktuna mana aikhoibu yenghawi doctor se mayamna haibada chumlam hoziki matawadubu anga boidrudi kari oini halaklaga paudo aina koitam imanabi singda tami makhoi ngakna kina paudo dai amuk aina magi mapawadu sandokluraga nungairakriba sina karigi nangna adum tawri mi layengba doctor nangna bo numitudagi ikan kanada hapta phadri kaithel lomda research ka mari lainana sinba poster presentation competition ama leibagi poster ki flex number chali college room daki di manaba magalak minabani maso atai thabak leibagi isa gi thabak lushinaraga kona paw phomnaraga college room da hanmina se haini lambi khaidok nei aina flex nampham pauna bazar room da lakle mana ki shampal lom da chitkani hairami mayum lom dagi thabak ama leyu mali flex design tawri nambado matam khara kuina changadawri design tawba loiramni pungani gi matungda flex to lawba yani haramlaga paisa half ama hana payment takthomaga receipt ado pairaga aina kaithel manungda change haina lakpani nungsa samanbagi itomtani koichat pasu waraklaga kangla manung romda ngak pathage khanduna gam lai ticket ama kaklaga manung romda changi sagol se numini mi khara lai khurma lakni numit yungba matam oibagira mi di ikungkungdi satchang laga ice cream ama leraga cha dana laaga mafam room ama dangi phamthai laptakna checkpoint le adu room da junction kiba mayam duda muna yenglikan aidi khangawdredana zero na draw manida natomdara kanaga lapuno ingangakna yengthoklui hainadaba phawribasina karige iga khumba ngamda lei mana ichamna laktuna inakta ngek phamthai pothaba laira nangbo phamlamadagi ai fukhawali itauduna ipongphongna mabu hainadre takle
मा खंगले अदुबु करिगिन माबु साउनिंगदब्रा अइबु चेरकद्र खनबनी इतौतुगी मरमना मादे अइबु येंग नोकी अइ किसु तौरेना नानसु किने चिनखिबदा अइ थक्सरुद्रे ngawrabani ase nan khaidi isana bo thajaramde hojikti thajare mayamna nan khai panghai aigi maramda wa hainabani na laknari bani khandoklubani adu kadai siro aise tasing ngawe matawduda wangangduda nungairaktre tamna mo manaka phamthai sir kanaga lakpano itom talakpani sida toine lai ai sumaina patpat pothaba nangumna aidi research ki poster presentation gi flex number lapani lagda wali bagi leifam leitadana sida lapani o ngak tumi lei aduga hangdadi hanglage khan kamaina ngawri bano aigi wangang wahang aduna mabu no khanki minok ado marok yam nei aina matam aduda khangma ngamlam labadi ko haina hojikta taxi sol nang ukrabadai nahan gi dumai nang auribin adubudi khangi photo yenglaga wari saba kappa no i hai aina upana wari saba adu khaktani ai nokpudi noi kapadi kapde aina kapadi kanana sudri manadala haidi medam natana medam gi mamangda kapra sarbo hoi haina mangak nomi matawado ipang pangba angang machago mabu kiramba khara phakri kaidobagi adumaina tawina sir doctor soiraga mi kamaina laying ni tudi mi laying bada kaibadi leiti ayam hawu soidi mi laying bada adubo makhadi mana pa kompira khidre phana kuina tumi leraga asi khakti hairami aise yamna saugalami siro nang thajar class 10 henbagi mamangani aina class 11 12 year kari mi funaba mi khanaba noksanabana aigi hainabi aigi sajan sumaina tamneingna wangang bahiramaga nadida adu bahujati yeng aise hanagi aidu manbrane aise pungonolaban olalamaban manai ba khuding tabadamaktai waya mahayuraga ma wangang balip ki gadrami pairuri adubu ma wa makhataramri phukagotuna chakki ai halamligo hasan halu namanabi magala minardi adongni ne nangbo makhadi kadai makhale helamri khangning bawana khangalamri gate romda ma thokidi aina laptakna matungina duna yengri cycle ama wairaga thauduna phana sangna laklaga fort leba domda ma chatki achikpa amaiba maibi singi leifam adom asongba narak mungsuk leiba adom dani aina sum matung ini cycle chaka ww laptaka ubani mabu yenglubani ngek narak amada phangki khanba dumak thogli tasingna doctor si ngawra boireko wallet gi photo do lakthoki handang lamu magi nupi gi photo do oina pura wallet manungdagi lakthoki makhuna paiki komli komli makhoto ningni laikiba manga pulap nontha aduk tonba matawado mabu murum son kibra mabu wangang kibra matung othokuna laikibana aina khanglude tarude mabu kaplibra nupi sibu kanan asimadi aina khangi nupi eduna mabu ngahonbani ngaholi ngahon kidra amukhana una khidri ma thabaktagi transfer thakre hai kharana transfer nate thabaktagi suspend tokre doctor roibada matik chadre haiduna magi medical license adu lokthokre haine matawadu uruba itana nungai tabani ataidani kai kanaba angawbana doctor oraga laying halaga mayam hatki bahirakani haina phanadum phare haina haini adubu mayek singkidraba magi wari aduna naisanduna lekhrabani waru sinama phangmamak ngamdrabusu kari wari no haiba dumadi aina khara makhaidi khangning nupi edu kanan wang asi pakom phangma ngambada
wari ado tangkak amadi khangma ngampham thokpani asigini ithau kya leitribano Insta Facebook tagi hendoktuna Twitter da fau aina sarning thogi profile koithi thi amadi phangma ngami adabu content karisu phangma ngamde magi friend list jangduna koyinging nupi khudingmak profile jangduna adabu aina ukhiba sir ki wallet ki nupi du ki photo duga masak manaba kana amasu aina uba phangkhide sir ning thogi Facebook account ado magi photo amani latest 2014 nadai faubudi thagalamba thengni mana satra orikan matam gidi oigani adugi makhadi kishu anauba mata ukhidre account ado paikidreba mali tafong khangde nupi do karam thigani aina karamna pakum phangbangamda ujuk phauba janine na leiriba sini MSc lushilakpaki thesis ina bkhonaba seminar pi na bkhonaba research paper phone na bkhonabada isasi thabak chiman khibana sarning thogi wakal kaktuk pangamalui thesis evaluation 2024 gi July da thabak khara komlakpaga mapa chanabasi ningthogi anoba mapaw amadi taningi yamna taning hanba magi wari amoi khrabani phangba adukhak phangba ngangkidi asum PG loiramdai imanabi mayam ama yumda mukchat amagida mukchat koilanglang PhD tongni khali adoba entrance ki exam gi larikti andak matang simadi mana ama paba natre karam thoklagaba angauta batar numitto moiranglomda haithe ekhoi pulapna imanabi plant pathology department da lebi amagi yumlomda chapani chak toklaga loktak chani ya langi moigi mayumdo khara pikpaga magi kada lerambadagi yamna sai heduna selling fan panba magi mabungi karomda ekhoi sangudo ya langdana changsilui mabungdu di leiramdi aduna ining tawribani kachilwaida thariba side table mayada ngek phami koilei leiduna table mathakta leiriba laring mayamdu yenglubada photo frame ama kukurure phalap hanne yenglubada munna mu yengluba haima sarning thautu natra magi Facebook da thagat kiba 2000 photo ki photo mana nahan onri kanduga manarak to wama yawi mani yengsilo daina noi dada si doctora ha nate engineer ni si ngula kainung utpige kaino si ekhoi sarning thautu natro kanano as ekhoi doctor oirambado is angawado as munengo ma noi dada gati neiro nang na ge si udro niyumda lermise kai sibu masak se marane mani mana na orikan gini daina do noki nang de kamai na khangiba yam khanglamina Facebook ta thibani ma ngauri hainaba matam atuda khangduna yengin nan mo koi mayam puni yingmine tudi nang yaudro o sise mahalini noi dadadi kaino mi adale sidai thabok chakpa lepi quarter de lei kolam tawra hanguni kaino mi thabok chatlam gani ba hangda hangumi nang khangdro mana kamai ngau khi haido nupi ama mana dumne photo yengna leibudo magi kanano noi dadadi khanglam gani hangu haiwani wado seresta sankre dainana call tawbada mabungna pairaktre jak chare koiba chali adubu nungai phamama ikhang khangjriba sibu kari maramgino wadu maso khangba ngamduduna lakli hapta amuk leraga daina hostel da laga mayam chak chaminabada asum ningsanglaktan hari class 11 12 da koi dada ka sarning thawoiga school taminare hai ada kakima photo ni ade do unakhidre sarning thangdo yamna ngausane haingo wado mari daina ki wari do yamni nungai kibano ho school lakpagi mayumdagi hek tholakpagane mi funa ba hawi mayumsu nungai male dum mama mapana warak pangamdutuna upai litabagine adum sasan thadok patongna mas thadogala adeidi makhadi
ꯀꯩꯅꯣ ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯈꯤꯒꯦꯃꯤ ꯅꯣꯏꯅ ꯁꯨꯝ ꯆꯥꯔꯒ ꯑꯩꯅ ꯑꯉꯥꯎꯕꯗꯨꯒꯤ ꯋꯥꯔꯤ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯔꯣ ꯑꯩꯅ ꯐꯠ ꯁꯝꯖꯤꯜꯂꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯉꯥꯏꯍꯥꯛ ꯂꯦꯞꯁꯤ ꯗꯥꯏꯅꯥꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯔ ꯆꯥꯁꯦꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯍꯥꯞꯄ ꯕꯥꯎꯜꯗ ꯆꯠꯂꯛꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯌꯧ ꯂꯥꯡꯉꯤ ꯌꯥꯔꯦꯁꯦ ꯃꯥꯒ ꯌꯥꯅꯗꯕ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯄꯨꯟꯕ ꯑꯍꯜ ꯑꯉꯥꯡ ꯕꯦꯠꯁꯃꯦꯠꯁꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅꯒ ꯂꯩ ꯍꯥꯏ ꯁꯥꯎꯒꯟꯕꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯁꯥꯎꯏ ꯑꯩꯈꯣꯏꯗꯥꯒꯁꯨ ꯑꯃꯨꯛꯇꯤ ꯐꯨꯅꯈꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯗꯩꯀꯣ ꯍꯦꯛꯇ ꯁ꯭ꯀꯨꯜꯗꯒ ꯆꯪꯂꯛꯇꯕꯤ ꯂꯝꯕꯤꯗ ꯂꯝꯄꯥꯛꯇ ꯃꯇꯝ ꯈꯔ ꯊꯥꯅꯔꯒꯅꯦ ꯃꯤ ꯐꯨꯒꯥꯏꯅꯤ ꯍꯥꯏ ꯃꯇꯣꯝꯇꯅ ꯃꯤ 4-5ꯒꯅꯦ ꯐꯨꯗꯠꯂꯤ ꯍꯥꯏ ꯑꯗꯩ ꯃꯤꯅ ꯃꯀꯣꯛꯇꯅꯦ ꯊꯨꯒꯥꯏꯕꯤꯔꯝꯃꯤꯁꯨ ꯍꯥꯏꯔꯤꯕ ꯁꯤꯗ ꯅꯠꯇꯦ ꯁ꯭ꯀꯨꯜꯗꯁꯨ ꯃꯤ ꯐꯨꯅꯕꯒꯤ ꯉꯥꯎꯁꯤꯟꯅꯕꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯁꯥꯊꯤꯅ ꯇꯣꯏꯅ ꯐꯨꯊ ꯃꯥꯜꯂꯤ ꯎꯄꯥꯏ ꯂꯧꯔꯛꯇ꯭ꯔꯗꯅ ꯃꯥꯒꯤ ꯕꯕꯥꯗꯣ ꯈꯥꯡꯉꯝꯗꯗꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯒꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯔ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯍꯦꯛꯇ ꯊꯨꯗꯦꯛꯏ ꯃꯃꯤꯡ ꯐꯖꯅ ꯆꯠꯂꯤ ꯍꯥꯏ ꯉꯥꯎꯁꯤꯟꯅꯕꯗ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯁꯦꯡꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯋꯥꯔꯤ ꯑꯁꯦ ꯑꯁꯨꯝ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯃꯥꯅ ꯅꯣꯡꯃ ꯍꯥꯏꯔꯝꯃꯤꯀꯣ ꯀꯪꯂꯥꯗ ꯁꯤꯔꯣ ꯑꯩꯁꯦ ꯉꯥꯎꯁꯤꯟꯅꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯃꯀꯣꯛ ꯈꯔ ꯀꯥꯏ ꯃꯈꯣꯡ ꯈꯔ ꯁꯣꯛ ꯃꯃꯥꯏ ꯈꯔ ꯀꯥꯏ ꯏ ꯇꯥꯔꯒꯗ ꯂꯩ ꯀꯅꯥꯒꯤ ꯃꯤ ꯂꯣꯏꯅꯃꯛꯅ ꯃꯥꯁꯦ ꯀꯤꯅꯕꯒ ꯈꯩꯅꯗꯕꯒ ꯑꯣꯖꯥꯒꯅꯦ ꯐꯨꯗꯠꯄꯤꯅꯦ ꯍꯦꯛꯇ ꯑꯗꯨꯒꯅꯦ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯃꯥꯅ ꯀ꯭ꯂꯥꯁ 12 ꯀꯥꯕꯗ ꯀ꯭ꯂꯥꯁ 9 ꯀꯥꯕꯤ ꯖꯨꯅꯤꯌꯔ ꯑꯃꯅ ꯃꯥꯅ ꯄꯥꯝꯅꯔ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯣ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯀꯨꯏ ꯅꯨꯄꯤꯗꯨꯅ ꯀꯤꯗꯅ ꯌꯥꯕꯅꯤ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯁꯦꯡꯀꯤ ꯁꯔꯗꯣ ꯉꯥꯎꯁꯤꯟꯅꯖꯔꯁꯅꯨ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯍꯩ ꯑꯗꯩ ꯌꯥꯝꯅꯁꯨ ꯃꯕꯨꯛ ꯐꯩꯌꯦꯅ ꯅꯨꯡꯁꯤꯕꯤꯔꯛꯂ ꯃꯥꯜꯂꯤ ꯑꯗꯩ ꯄꯨꯔꯥ ꯁꯔ ꯅꯤꯡꯊꯧꯁꯦ ꯑꯣꯟꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯋꯥꯔꯛꯄꯤꯈ꯭ꯔꯦ ꯋꯥꯎ ꯋꯥꯔꯤꯁꯦ ꯃꯥꯗꯤ ꯄꯨꯔꯥ ꯁꯥꯗꯨ ꯑꯣꯟꯈ꯭ꯔꯦ ꯀꯩꯅꯣ ꯁꯥꯗꯨꯕꯣ ꯁꯥꯗꯨ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯃꯤ ꯑꯗꯩ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯅꯨꯄꯤꯗꯣ ꯊꯥꯗꯣꯛꯂꯒ ꯃꯥ ꯑꯇꯣꯞꯄꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕ ꯆꯠꯂꯤꯅꯤ ꯍꯦꯛꯇ ꯀ꯭ꯂꯥꯁ 12ꯇꯣ ꯍꯟꯖꯤꯜꯂꯒ ꯇꯝꯅꯦꯅ ꯁꯥ ꯂꯥꯟꯊꯣꯛꯏ ꯃꯌꯨꯝꯗ ꯁ꯭ꯀꯨꯜꯗꯒ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅ ꯊꯦꯝꯃꯤ ꯅꯨꯄꯤꯗꯨꯅ ꯁꯔꯒꯤ ꯈꯖꯥꯏꯗ ꯄꯄꯤ ꯑꯃ ꯄꯤ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯗꯥꯅ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯑꯗꯩ ꯁꯔ ꯅꯤꯡꯊꯧꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯊꯥꯔꯁꯨ HSC ꯑꯦꯛꯖꯥꯝ ꯊꯥꯎ ꯍꯥꯏꯕꯗꯤ ꯌꯥꯈ꯭ꯔꯦ ꯑꯩꯈꯣই ꯗꯗꯥꯅ ꯍꯥꯏꯕ ꯁꯔꯁꯦ ꯃꯁꯥꯒꯤꯁꯨ ꯍꯥꯟꯅꯗꯒꯤ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯍꯩꯖꯕ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝ ꯐ꯭ꯔꯦꯁꯔꯗ ꯐꯥꯎꯏ ꯍꯥꯏꯌꯦ ꯅꯨꯄꯤꯗꯨꯅꯅꯦ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤꯀꯣ ꯍꯦꯛꯇ ꯊꯥ ꯀꯌꯥꯅ ꯇꯨꯝꯕ ꯆꯥꯕ ꯀꯥꯎꯈꯩ ꯂꯥꯏꯔꯤꯛ ꯄꯥꯊꯩ ꯍꯩ ꯃꯈꯨꯠ ꯊꯨꯗꯦꯛꯑꯝꯕ ꯁꯔꯒꯤ ꯕꯕꯥꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯃꯟꯗꯕꯁꯤꯗ ꯅꯥꯕ ꯌꯥꯎꯕ ꯇꯥꯔꯦ ꯁꯔꯁꯦ ꯀꯣꯏꯈꯥꯝ ꯈꯥꯝꯕꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯟ ꯃꯆꯥ ꯊꯣꯛꯑꯦ ꯍꯥꯏ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯃꯥꯏ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯅꯣꯏ ꯋꯥꯔꯤꯗꯨꯅ ꯀꯥꯎꯍꯜꯂꯤ ꯊꯥꯏꯅꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯍꯥ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯉꯥꯎꯕꯅꯤ ꯀꯝꯗꯧꯅ ꯋꯥꯍꯪ ꯑꯁꯤꯕꯨ ꯀꯥꯎꯍꯟꯈꯤ ꯑꯗꯣ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯤꯗꯨꯗꯤ ꯂꯥꯏꯔꯤꯛꯇꯤ ꯀꯌꯥ ꯍꯩꯇꯦ ꯍꯥꯏ ꯁꯔ ꯅꯤꯡꯊꯧꯅ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯌꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯅꯤ ꯀꯟꯅ ꯍꯦꯛꯇ ꯄꯥꯍꯟꯂꯤ ꯂꯥꯏꯔꯤꯛꯀꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤ ꯃꯥꯜꯂꯤ ꯅꯨꯄꯥ ꯑꯃꯇꯅꯒ ꯃꯥꯏ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠꯅꯅꯦ ꯀꯟꯅ ꯌꯦꯡꯕ ꯐꯥꯎ ꯌꯥꯗꯦ ꯀꯅꯥꯅꯣ ꯅꯨꯄꯥ ꯈꯔꯁꯨ ꯃꯥꯏ ꯅꯨꯄꯤꯗꯨꯗ ꯂꯛꯅꯔꯛꯑꯦꯅꯅꯦ ꯃꯌꯨꯝꯗꯒꯤ ꯃꯄꯥꯒꯤ ꯂꯥꯏꯁꯦꯟꯁ ꯀꯟꯗꯣ ꯄꯨꯔꯒ ꯅꯨꯄꯥꯁꯤꯡꯗꯨꯗ ꯃꯌꯨꯝ ꯆꯠꯂꯒꯅꯦ ꯍꯥꯠꯇꯣꯛꯀꯅꯤꯅ ꯇꯧꯈꯤ ꯍꯥꯏ ꯅꯣꯏ ꯊꯥꯖꯔꯣꯏ ꯄꯨꯂꯤꯁꯀ ꯌꯧꯅꯈꯤ ꯍꯥꯏ ꯑꯗꯨꯏ ꯃꯇꯥꯡꯗꯨꯃꯗꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯗꯣ ꯃꯁꯛꯀ ꯗꯃꯥꯗ ꯐꯖꯔꯗꯅ ꯋꯥ ꯉꯥꯡꯕꯗ ꯏꯪꯅ ꯇꯞꯅ ꯌꯥꯝ ꯍꯩ ꯃꯥꯜꯂꯤ ꯇꯞꯅ ꯃꯥꯅ ꯁꯔꯗꯣ ꯊꯦꯝꯕꯤꯗꯅ ꯁꯥꯎꯕꯒ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝ ꯃꯥꯜꯂꯤ ꯃꯌꯥꯝ ꯃꯥꯡꯗꯒ ꯁꯔꯅ ꯃꯤ ꯐꯨꯅ ꯂꯩꯔꯝꯕꯁꯦ ꯅꯨꯄꯤꯗꯨꯅ ꯁꯥꯎꯔꯒꯅ ꯁꯔꯒꯤ ꯃꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯗꯠꯂꯤ ꯃꯅꯥꯒ ꯂꯩꯊꯦꯛꯄꯤ ꯍꯥꯏ ꯑꯗ ꯁꯔꯅ ꯅꯣꯛꯇꯅꯒ ꯂꯩꯊꯣꯛꯏ ꯅꯨꯄꯤꯗꯣ ꯃꯁꯛꯀ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯩꯈꯣꯏ ꯗꯗꯥꯅꯁꯨ ꯅꯨꯄꯤꯗꯨꯗ ꯉꯥꯎꯔꯝꯃꯤ ꯍꯥꯏ ꯑꯗꯣ ꯁꯔ ꯀꯤꯔꯕ ꯅꯨꯄꯤꯗꯣ ꯄꯥꯝꯃꯤꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯈꯤꯗꯤ ꯃꯃꯤꯡꯗꯤ ꯅꯨꯄꯤꯗꯣ ꯑꯗꯨꯗꯤ ꯍꯪꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯍꯪꯉꯨꯁꯦ ꯁꯤꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯁꯤꯅ ꯍꯪꯗꯦꯅꯦ ꯅꯪꯁꯨ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯗꯥꯏꯅꯥꯒꯤ ꯃꯕꯨꯡꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯍꯥꯏ ꯁꯔ ꯅꯤꯡꯊꯧꯒ ꯃꯥꯒ ꯍꯧꯖꯤꯛꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯦ
अतै कनागसु निंथौगा लोइनखिद्रे हाय हौजिक मा कमदौरी मखोइना खंगबा नते सर निंथौगी मयुमना कदोमदा करिनो असुक याम ज्ञान ताहंदबा वारी असिना अइबु कयादे वहलिबनो असम तौरमद्रा मतम मदुदा मतौ अदुबो दाइनाना लेरिबा वारीदुना पेलहनद्रे सागलुई वाखलगी संसार असिदा सर निंथौ मागी वालेट की फोटो दुकी नुपी अनी दुकी वारी नुंसी वारी ओहेनसिबा इथौ लेते दाइसे अदुबु करीदी उपाय लेरिबगे ममिंग खंग्रिबी नुपी अदुबु करी मिंग थोलुसिगबा हंगफम लेते खंगफम थोकते नखोइसु खलु मागी ममिंग सर निंथौगी अंगावगी जोरोल लगदा कौखिबा ताहौई नखोइसु ताहौरमगनी निंथौगी थोइबी असुम कौखि माबो मतमदो सर निंथौ क्लास 12 कारी हैना लौसी दाइनाना हाइकी नुपीदुगा मागा थेनखिबा मतमदो सर क्लास 12 कारी तपताना ngौसिनरी लांगना फाना ngamdraba काउरेल अंगाबुगुम हिंगली मागी पुंसी 2013 मणिपुर फोन थोप कुइद्रिबा मतमनी स्मार्टफोन स्क्रीन टच का यामना पाइखनरी अदुबु कीपैड फोन ना वाई जाइबे मतमनी मणिपुर की ममिंग लेरबा स्पेशल कॉन्ट्रैक्टर ठिकादार बाबो श्यामगी इमुंग नंजाव मथुई नानखै इंगना चिकना लई हैबा मफम नते अदुबु ngasidi lanpikti natre श्यामगी लोइनबी चावरबा मरुपकिना मोहरी ओइबी बिंद्या मयौना साउ मपाना साउदना मचाबो फुगे तानारबा ममा ओइबी माना मचाबो कनबिबम थोकपनी अदुबु कदाई श्यामदा मचादो हातके हातोपिक्रो हाइनदुम कगंगांगी साउना बिंद्याना मपुरोइबना फुदरिबा मचा लमिनबी अदुगी नारुमदा मखुबागा चौबदना पाक खंगता थाजिन मचिल्लादो कमंगा कबोपोई सिगेगा सिक्रो नंगदा आई वारे नंग पोए हाइबगी करी कानरिगे सिगे सिक्रो मोय बाबा सिदा हातो पिग्रो क्याम लम हेलबा मचानोनी ममादुना फाउ सिक्रो हातोक्रो मचिलमकना हाइबा ngambadi इराय लाइना आइना मसक खंगद्रबा सर निंथौगी ममादुबो बिंद्या हाइना ममिंग थोनबिबनी अदुगा मपाबुना श्याम हाइना ममिंग थोनबिबनी नखोइ लाना खनगनु ठिकादार मरु मोहरीसु ओहेनबिख्रे सिनी वखलगी शक्ति सरगी वारीसु आइना सागलिबनी मनाव नुपारा मयामबरा नत्रगा मचे मचल अमदि लेहनसी मचेदु चेंथुरी ममिंगदु रोजी हाइना थोनसी मनावबो ममा मपानी चंगदना फुदरिबदो खमदोक्ट्रे सी बतारे ननाव चेलो कईनो ngorbu mama baba angang sida nanaw cheko chalo haiwani ningthau khangchen chen thukki pana sauduna so penraduna mama da mapada bakut hanbadi tawde chen kriba machado mapaduna tana makuna pariba champal duna thamjili halakan nabi sorokne ahingde asuk fataba macha se ahi chani ko chalo ai setan aduk thiba miche ai imai panaga adum cheraklaba kudakta society bangam gadaba mari adabu madi kadai hui khongduna makhong nama sigli mayumgi gate room da thoglei magumna ngausinaba party oiramba tai yade masamana seliba school dress kuselak set makoi ahum muglerami ningthaugi yumgi gate da makok napsinduna imung romda law khonari badu taribani sakdusa lade kok chongo yadro bai nang phubudu da ekoi si hon ge ro kai gi fudari no koi law budo me ala pa mu cha phau tai ne nachil do kai ni bo kyam thina phuthabirage mawalog asi hanu banu be ni se si bu soidraman mafum kai dano se pung se theng le ni mafum budi tawthobi lakol gi labukta ayu pung 10 hina khibani yen bu hel lage da bage mawalog dilo betawa moina bike ka thogdana lai lamba phangoi phangdaboi ningthau bike maningda fatchong khali school bag porakli bado laktana mayumgi gate manaki drain da langthaduna thanamli
ꯕꯥꯏꯛꯇꯨꯗ ꯃꯈꯣꯏ ꯃꯔꯤ ꯅꯝꯁꯤꯟꯗꯨꯅ ꯋꯤꯡꯁ ꯂꯥꯎꯅ ꯄꯥꯏꯈꯤ꯫ ꯁ꯭ꯀꯨꯜ ꯆꯠꯀꯦ ꯊꯣꯛꯂꯛꯄꯅꯤ, ꯍꯥꯟꯅꯒꯨꯝ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯄꯤꯗꯦ, ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯇꯥꯎꯊꯕꯤ ꯂꯀꯣꯂꯣꯝꯗ ꯒꯥꯔꯤꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ꯫ ꯃꯥꯒꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯏ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ, ꯍꯥꯠꯀꯗꯧꯕꯗ ꯉꯥꯏꯔꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯨ, ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯍꯥꯟꯅꯅ ꯃꯉꯥꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯥꯡꯊꯥ ꯃꯔꯤ ꯃꯔꯤ ꯂꯧꯔꯤꯗ ꯂꯥꯛꯏ, ꯅꯪꯅꯅ ꯂꯦꯞꯄꯤ꯫ ꯂꯩꯔꯝꯕ ꯄꯥꯔꯇꯤꯗꯒꯤ ꯑꯃꯅ ꯈꯨꯜ ꯋꯥꯡꯅ, ꯊꯦꯡꯂꯛꯏꯅꯦ ꯅꯦꯝꯆꯥ, ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯐꯥꯎ ꯉꯥꯛꯄ ꯉꯝꯖꯗꯦ, ꯁꯤꯅꯤꯡꯕ꯭ꯔꯣ ꯍꯥꯠꯇꯣꯛꯄꯤꯌꯨꯔꯣ? ꯅꯤꯡꯊꯧꯒꯤ ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯍꯥꯎꯇꯅ ꯂꯥꯎꯁꯤꯜꯂꯤ, ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯅꯣꯏ ꯀꯩ ꯑꯣꯏꯔꯤꯒꯦ ꯃꯤꯅꯥꯏꯁꯥ? ꯊꯦꯡꯒꯦꯅ ꯊꯦꯡꯂꯛꯏꯕꯅꯤ, ꯍꯥꯠꯇꯣꯛꯄꯤꯕ ꯇꯥꯔꯦꯗꯅ꯫ ꯅꯤꯡꯊꯧ ꯃꯆꯤꯟꯗ ꯃꯩꯈꯦꯠ ꯃꯔꯨ ꯑꯃ ꯎꯏꯖꯩ ꯊꯝ ꯎꯝꯕꯣꯏ ꯁꯥꯏꯕꯣꯏ ꯇꯧ, ꯁꯤꯡꯒꯜ ꯐꯥꯏꯠ ꯑꯣꯔ ꯒ꯭ꯔꯨꯞ ꯐꯥꯏꯠ ꯑꯄꯥꯝꯕ ꯈꯜꯂꯣ, ꯍꯥꯠꯇꯣꯛꯄꯤꯔꯒꯦ꯫ ꯁꯤꯡꯒꯜ ꯇꯧꯁꯤꯅꯦ, ꯀꯤꯕ꯭ꯔꯣ ꯃꯤ ꯃꯥꯟꯗꯕ ꯅꯤꯡꯊꯧ ꯍꯥꯏꯕ? ꯃꯤꯅꯥꯏ ꯇꯨꯃꯤꯠ ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯨꯅ ꯀꯤꯗꯣꯏꯕ? ꯁꯤꯖꯤꯟꯅꯕ ꯁꯦꯝꯁꯣ, ꯍꯧꯔꯁꯤꯅꯦ ꯂꯥꯎ, ꯇꯨꯃꯤꯠ ꯀꯅꯥꯅꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯈꯟꯅꯕꯒꯤ ꯃꯔꯝꯅ ꯑꯁꯤꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯔꯨꯞ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ, ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤꯅꯤ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯀꯣꯏꯅꯁꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯨꯅꯁꯨ ꯌꯥꯅꯤꯡꯒꯨꯝ ꯌꯥꯅꯤꯡꯗꯒꯨꯝ ꯃꯔꯛꯇ ꯍꯥꯏꯗꯨꯅ ꯃꯃꯜ ꯀꯥꯍꯟꯗꯨꯅ ꯂꯩꯕ ꯃꯇꯥꯡ꯫ ꯑꯁꯣꯝꯂꯣꯝ ꯄꯥꯔꯇꯤꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯩꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯈꯤꯗꯧꯔꯦ꯫ ꯑꯗꯨꯒꯤ ꯁꯥꯎꯅꯔꯛꯇꯨꯅ ꯐꯨꯒꯥꯏꯅꯁꯤ, ꯑꯉꯝꯕꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯣꯏꯅꯁꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯃꯇꯝ ꯍꯥꯟꯅ ꯊꯥꯅꯗꯨꯅ ꯑꯁꯨꯝꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯉꯥꯡ ꯉꯔꯥꯡꯒꯤ ꯉꯈꯥ ꯄꯦꯇꯨꯃꯥ ꯃꯈꯣꯏꯅ꯫ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯅꯤꯡꯊꯧꯅ ꯃꯈꯨꯠ ꯌꯦꯠꯇꯣ ꯄꯠꯈꯠꯇꯨꯅ ꯈꯥꯝꯃꯤ꯫ ꯑꯩ ꯇꯧꯒꯦ, ꯅꯪ ꯂꯩ, ꯋꯥꯅꯕꯅꯤ꯫ ꯌꯥꯒꯗ꯭ꯔꯣ ꯅꯤꯡꯊꯧ? ꯑꯁꯤꯕꯨ ꯃꯤꯔꯣ? ꯃꯤꯅꯠ ꯑꯃ ꯐꯥꯔꯣꯏ, ꯇꯣꯠꯀꯦ꯫ ꯑꯣꯀꯦ, ꯒꯨꯗ ꯂꯛ꯫ ꯚꯥꯏ, ꯑꯩ ꯅꯨꯄꯤꯗꯣ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤ, ꯄ꯭ꯂꯤꯖ꯫ ꯗꯣꯟ ꯋꯥꯔꯤ, ꯖꯁ ꯋꯥꯆ ꯃꯤ, ꯁꯤ ꯋꯤꯜ ꯕꯤ ꯌꯣꯔꯁ꯫ ꯑꯁꯨꯝꯅ ꯏꯪꯂꯤꯁ ꯃꯇꯦꯛ ꯑꯃꯀꯁꯨ ꯂꯣꯟꯁꯤꯜꯂꯝ ꯃꯊꯧ ꯂꯩꯖꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯣꯏꯖꯅꯤꯡꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟ ꯑꯁꯣꯝꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯐꯨꯅꯒꯗꯧꯔꯤ꯫ ꯑꯉꯝ ꯑꯉꯝꯕ ꯆꯥꯡꯌꯦꯡꯅꯤ, ꯁꯤꯡꯒꯜ ꯐꯥꯏꯠꯅꯤ, ꯃꯈꯣꯏ ꯑꯃꯃꯝꯇ ꯐꯨꯅꯗꯧꯅꯤ꯫ ꯑꯉꯝꯕ ꯄꯥꯔꯇꯤꯗꯨꯅ ꯅꯨꯄꯤꯗꯨ ꯀꯣꯏꯕ ꯑꯁꯤꯗ ꯌꯥꯅꯤ, ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯇꯨꯅ ꯈꯨꯗꯛꯇꯨꯗ꯫ ꯅꯤꯡꯊꯧ ꯆꯪꯁꯤꯟꯈꯤ꯫ ꯑꯁꯣꯝꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯍꯩ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯀꯨꯝꯍꯩ ꯌꯦꯡꯅꯩ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯂꯧꯕꯨꯛ ꯂꯩꯕꯥꯛ ꯎꯐꯨꯜ ꯂꯥꯛꯇꯨꯅ ꯅꯝꯅꯩ꯫ ꯀꯤꯟꯅ ꯖꯕꯨꯛ ꯖꯕꯨꯛ ꯃꯥꯏ ꯃꯤꯠ ꯈꯪꯅꯗꯦ꯫ ꯈꯣꯡꯄꯥꯛꯅ ꯑꯐꯪ ꯑꯐꯪꯕ ꯃꯐꯝꯗ ꯀꯥꯎꯁꯤꯟꯅꯩ꯫ ꯃꯈꯨꯠ ꯈꯨꯠꯁꯥꯅ ꯃꯃꯤꯠ ꯀꯣꯠꯊꯣꯛꯅꯒꯦ ꯐꯥꯎ ꯇꯧꯏ꯫ ꯏꯅꯥꯏ ꯉꯥꯛꯇ, ꯅꯤꯡꯊꯧꯁꯨ ꯑꯃꯗꯨꯁꯨ꯫ ꯑꯔꯣꯏꯕ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯕꯨ ꯃꯈꯧꯔꯤꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯁꯤꯟꯈꯤ꯫ ꯄꯥꯈꯠꯅ ꯂꯥꯎꯁꯤꯟꯅꯩ, ꯁꯤꯈꯤꯕ ꯇꯥꯔꯦ ꯃꯤ! ꯍꯥꯠꯇꯣꯛꯅꯁꯤꯗꯤ ꯍꯥꯏꯅꯈꯤꯗꯦꯅꯦ, ꯈꯧꯔꯤꯗꯨꯗꯤ ꯇꯧꯅꯨ ꯅꯤꯡꯊꯧ, ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤ ꯃꯥꯟꯕ, ꯅꯪ ꯍꯥꯠꯇꯣꯛꯔꯣ ꯍꯧꯖꯤꯛꯃꯛ꯫ ꯉꯛꯇꯨ ꯊꯥꯗꯣꯛ꯫ ꯍꯦꯔꯥ, ꯊꯥꯗꯣꯛꯇꯦꯅꯦ꯫ ꯑꯩ ꯅꯪ ꯍꯥꯠꯂꯨꯔꯥ, ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ, ꯁꯤꯕꯤꯗꯕ꯫ ꯃꯋꯥ ꯂꯧꯔꯨꯅꯨ, ꯍꯥꯠꯂꯨ ꯅꯤꯡꯊꯧ, ꯑꯗꯨ ꯂꯣꯏꯁꯤꯜꯂꯨ, ꯀꯤꯒꯅꯨ, ꯑꯩꯈꯣꯏ ꯂꯩꯔꯤ꯫ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯗ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯕꯨ ꯃꯃꯥꯏꯗꯣ ꯂꯧꯕꯨꯛꯀꯤ ꯎꯐꯨꯜꯗ ꯅꯝꯁꯤꯜꯂꯤ꯫ ꯄꯥꯝꯂꯤꯕ꯭ꯔꯥ ꯃꯤꯅꯥꯏ? ꯅꯪ ꯅꯨꯄꯤꯗꯣ ꯄꯥꯝꯂꯤꯕ꯭ꯔꯥ? ꯈꯨꯝꯃꯨ ꯃꯤꯅꯥꯏ, ꯈꯨꯝꯃꯨ꯫ ꯑꯃꯗꯣ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯈꯨꯠ ꯃꯈꯣꯡ ꯈ꯭ꯔꯪ ꯀꯥꯎꯗꯨꯅ ꯈꯥꯡꯉꯤ꯫ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯩ꯫ ꯆꯤꯡꯊꯣꯛꯏ꯫ ꯅꯨꯄꯥ ꯑꯃ ꯁꯣꯛꯄꯗꯣ ꯃꯣꯏ ꯄꯥꯔꯇꯤꯗꯣ ꯏꯁꯤꯡ ꯂꯋꯥꯏꯗ ꯊꯥꯗꯨꯅ ꯂꯥꯛꯅꯩ꯫ ꯁꯤꯔꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇꯨꯗ ꯄꯪꯄꯥꯗ ꯄꯥꯈꯠꯅꯩ꯫ ꯅꯤꯡꯊꯧꯅ ꯃꯈꯅꯥꯎꯁꯤꯡꯒꯤ ꯊꯣꯛꯄ ꯃꯈꯩ ꯂꯥꯎꯁꯤꯜꯂꯤ꯫ ꯀꯅꯥ ꯂꯩꯔꯦ? ꯂꯥꯎ, ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯁꯤ꯫ ꯃꯤꯅꯥꯏ ꯀꯅꯥ ꯂꯩ? ꯂꯥꯛꯑꯣ꯫ ꯐꯔꯦꯁꯦ ꯍꯥꯏꯅ ꯈꯟꯗꯣꯛꯅꯩ꯫ ꯀꯣꯟꯊꯪꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯄꯥꯔꯇꯤꯗꯨ ꯂꯥꯛꯂꯦ꯫ ꯃꯣꯏꯅꯁꯨ ꯉꯝꯂꯦ꯫ ꯁꯣꯔ ꯊꯕꯦ ꯍꯣꯜꯂꯤ꯫ ꯕꯥꯏꯛꯇꯨꯗ ꯃꯈꯣꯏ ꯃꯔꯤ ꯃꯍꯨꯝ ꯅꯝꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯔꯦ, ꯄꯣꯊꯥꯁꯤ ꯍꯥꯏꯅꯩ꯫ ꯉꯛꯇꯣ ꯊꯥꯗꯣꯛ꯫ ꯍꯦꯔꯥ, ꯊꯥꯗꯣꯛꯇꯦꯅꯦ꯫ ꯍꯩ, ꯅꯪ ꯍꯥꯠꯂꯨꯔ ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ, ꯁꯤꯕꯤꯗꯕ꯫ ꯃꯋꯥ ꯂꯧꯔꯨꯅꯨ, ꯍꯥꯠꯂꯨ ꯅꯤꯡꯊꯧ, ꯑꯗꯨ ꯂꯣꯏꯁꯤꯜꯂꯨ, ꯀꯤꯒꯅꯨ, ꯑꯩꯈꯣই ꯂꯩꯔꯤ꯫ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯗꯦ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯣ ꯃꯃꯥꯏꯗꯣ ꯂꯧꯕꯨꯛꯀꯤ ꯎꯐꯨꯜꯗ ꯅꯝꯁꯤꯜꯂꯤ꯫ ꯄꯥꯝꯂꯤꯕ꯭ꯔꯥ ꯃꯤꯅꯥꯏ? ꯅꯪ ꯅꯨꯄꯤꯗꯣ ꯄꯥꯝꯂꯤꯕ꯭ꯔꯥ? ꯈꯨꯝꯃꯨ,
ꯈꯨꯝꯃꯨ ꯃꯤꯅꯩ ꯈꯨꯝꯃꯨ ꯑꯃꯗꯣ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯈꯨꯠ ꯃꯈꯣꯡ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯈꯥꯡꯉꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯤꯡꯊꯧꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯆꯤꯡꯊꯣꯛꯅꯕ ꯂꯥꯡꯅꯩ ꯆꯤꯡꯊꯣꯛꯏ ꯅꯨꯄꯥ ꯑꯃ ꯑꯁꯣꯛꯄꯗꯣ ꯃꯣꯏ ꯄꯥꯔꯇꯤꯗꯣ ꯏꯁꯤꯡ ꯂꯋꯥꯏꯗ ꯊꯥꯗꯨꯅ ꯂꯥꯛꯂꯩ ꯁꯤꯔꯕ ꯉꯥꯛꯇꯨꯗ ꯄꯪꯄꯥ ꯄꯥꯈꯠꯅꯩ ꯅꯤꯡꯊꯧꯅ ꯃꯈꯅꯥꯎ ꯁꯤꯡꯂꯤ ꯊꯣꯛꯄ ꯃꯈꯩ ꯂꯥꯎꯁꯤꯜꯂꯤ ꯀꯅꯥ ꯂꯩꯔꯤ ꯂꯥꯎ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯁꯤ ꯃꯤꯅꯥꯏ ꯀꯅꯥ ꯂꯩ ꯂꯥꯎ ꯂꯥꯎꯑꯣ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯍꯥꯏꯗꯅ ꯈꯥꯝꯗꯣꯛꯅꯩ ꯀꯣꯟꯅꯊꯪꯗ ꯅꯤꯡꯊꯧꯒꯤ ꯄꯥꯔꯇꯤꯗꯣ ꯂꯥꯛꯂꯤ ꯃꯣꯏꯅ ꯉꯝꯂꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯈꯣꯏ ꯃꯔꯤ ꯅꯝꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯋꯥꯔꯦ ꯄꯣꯊꯥꯁꯤ ꯌꯥꯅꯩ ꯄꯦꯇꯋꯥ ꯃꯣꯏꯅ ꯈꯨꯜꯒꯤ ꯕꯦꯟꯗꯔ ꯑꯃꯗ ꯄꯨꯟꯅ ꯆꯪꯉꯤ ꯅꯤꯡꯊꯧꯅ ꯈꯣꯜ ꯋꯥꯎꯅ ꯄꯩꯁꯥ ꯌꯥꯎꯔꯛꯇꯦ ꯑꯩ ꯕꯦꯛ ꯂꯪꯊꯣꯛꯑꯝꯕꯗꯨꯗ ꯄꯩꯁꯥ ꯌꯥꯎꯍꯧꯔꯤ ꯑꯩꯒꯤ ꯌꯥꯎꯔꯤ ꯄꯦꯟꯅ ꯄꯣꯊꯥꯁꯤ ꯉꯁꯤꯗꯤ ꯌꯥ ꯕꯦꯟꯗꯔ ꯃꯅꯨꯡꯗ ꯆꯪꯁꯤꯟ ꯌꯨ ꯑꯣꯔꯗꯔ ꯇꯧꯏ ꯆꯥꯅꯕ ꯈꯔ ꯑꯃ ꯅꯤꯡꯊꯧ ꯅꯆꯜꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯅꯣꯏ ꯗꯨꯕꯥꯁꯥ ꯅꯃꯥꯅ ꯑꯃꯨꯛ ꯐꯨꯕꯤꯔꯣꯏꯗ꯭ꯔꯣ ꯍꯦꯔꯥ ꯅꯨꯡꯇꯤꯒꯤ ꯐꯨ ꯂꯩꯔꯕꯅꯤ ꯃꯋꯥ ꯂꯧꯗꯦ ꯅꯥꯕꯤꯗꯩꯗꯤ ꯌꯨ ꯊꯛꯀꯥꯏ ꯕꯦꯟꯗꯔ ꯃꯄꯨꯅꯁꯨ ꯈꯝꯂꯛꯇꯦ ꯁꯦꯜꯇ ꯁꯤꯠꯂꯒ ꯂꯣꯏꯔꯦ ꯈꯟꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡꯁꯦ ꯑꯁꯨꯛ ꯅꯧꯔꯤ ꯌꯨ ꯄꯤꯊꯛꯂꯣꯏ ꯈꯟꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯧꯁꯤꯡ ꯑꯗꯣ ꯊꯛꯄ ꯌꯥꯔꯣꯏ ꯊꯤꯡꯂꯨꯔꯕꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨ ꯆꯩꯒꯦ ꯍꯣꯇꯦꯜ ꯊꯨꯗꯦꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯀꯤꯔꯨꯕ꯭ꯔꯥ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯄꯤ ꯅꯤꯡꯊꯧꯅ ꯍꯦꯛꯇ ꯍꯥꯏꯔꯤ ꯊꯣꯛꯂꯛꯑꯒ ꯃꯥꯅ ꯒꯥꯔꯤ ꯊꯧꯅꯤ ꯍꯥꯏꯗꯨꯅ ꯊꯧꯈꯤ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯂꯝꯕꯤꯗ ꯍꯦꯛꯇ ꯔꯣꯗ ꯃꯦꯗꯦꯟꯗ ꯋꯥꯏꯁꯤꯟꯈꯤ ꯎꯗ꯭ꯔꯨꯄꯗ꯭ꯔꯥ ꯊꯤꯅ ꯁꯣꯛꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯏꯑꯣ ꯅꯥꯏꯑꯣ ꯁꯣꯛꯂꯨꯕꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯁꯣꯛꯄꯒ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯐꯤꯕꯝ ꯆꯥꯗꯅ ꯇꯥꯈ꯭ꯔꯦ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯑꯍꯨꯝꯗꯨꯗꯤ ꯊꯤꯅ ꯁꯣꯛꯍꯧꯗ꯭ꯔꯦ ꯗꯥꯏꯔꯦꯛ ꯊꯨꯝꯖꯤꯟꯕ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯃꯍꯥꯛꯅꯤ ꯑꯗꯨꯝꯅ ꯁꯣꯛꯄ ꯉꯥꯏꯍꯥꯛꯇꯨꯗ ꯌꯥ ꯂꯥꯡꯉꯤ ꯑꯉꯥꯡ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯅꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯕꯦꯗ ꯃꯊꯛꯇ ꯃꯁꯥꯗꯣ ꯕꯦꯟꯗꯦꯖꯅ ꯄꯨꯝꯌꯣꯟ ꯌꯣꯝꯁꯤꯜ ꯂꯩꯔꯝꯃꯤ ꯉꯔꯥꯡꯇꯅ ꯃꯥꯕꯨ ꯁꯥꯊꯤꯅ ꯐꯨꯈꯤꯕ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯈꯤꯕ ꯃꯃꯥ ꯃꯍꯣꯔꯤ ꯕꯤꯟꯗ꯭ꯌꯥꯗꯣ ꯃꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯎꯕꯗ ꯀꯞꯅꯣꯛ ꯇꯧꯏ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯃꯣꯏ ꯕꯕꯥ ꯍꯣ ꯃꯣꯏ ꯕꯕꯥ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯗꯣꯝꯗ ꯂꯩꯒꯦ ꯃꯃꯤꯠ ꯄꯥꯡꯍꯧꯔꯦ ꯗꯣꯛꯇꯔ ꯃꯣꯏ ꯕꯕꯥ ꯃꯆꯦ ꯔꯣꯖꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯅꯅꯥꯎ ꯀꯩꯗꯧꯔꯦ ꯃꯤꯠ ꯁꯦꯡꯅ ꯎꯏꯀꯣ ꯀꯩ ꯆꯥꯅꯤꯡꯉꯤ ꯋꯥ ꯉꯥꯡꯕ ꯉꯝꯕꯤ ꯌꯦꯡꯁꯤ ꯅꯅꯥꯎ ꯆꯤꯆꯦꯅꯦ ꯑꯩꯅꯦ ꯅꯥ ꯇꯥꯔꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯕ ꯏꯔꯥꯏ ꯂꯥꯏꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯣꯝ ꯏꯉꯥꯡꯁꯤꯟ ꯁꯣꯛꯈꯤꯕꯒꯤ ꯗꯥꯈꯣꯡ ꯉꯥꯛꯇ ꯈꯨꯝꯃꯤ ꯀꯩꯁꯨꯝ ꯇꯧꯕꯤꯗꯦ ꯆꯤꯆꯥ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯑꯩꯗꯤ ꯁꯤꯔꯦꯀꯣ ꯑꯩꯁꯦ ꯁꯤꯔꯦꯀꯣ ꯋꯥꯍꯩꯗꯨꯗ ꯃꯆꯦꯗꯨꯅ ꯃꯅꯥꯎꯗꯣ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯀꯞꯄꯤ ꯃꯃꯥ ꯆꯦꯟꯁꯤꯜꯂꯛꯏ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯀꯞꯄꯤ ꯃꯄꯥ ꯁꯥꯊꯤꯕꯗꯨꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯦꯅꯥ ꯇꯥꯅ ꯊꯨꯡꯖꯤꯟꯗ ꯃꯁꯥ ꯉꯥꯊ ꯂꯦꯞꯇꯨꯅ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ ꯋꯥꯏ ꯁꯪꯕꯒꯤ ꯅꯨꯡꯁꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯗꯤ ꯍꯣꯟꯗꯣꯛꯏ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥꯅ ꯁ꯭ꯀꯨꯜꯗ ꯃꯆꯥꯕꯨ ꯊꯤꯜꯂꯛꯏ ꯀ꯭ꯂꯥꯁ 12 ꯀꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯄꯒꯤ ꯀꯨꯏꯅ ꯁ꯭ꯀꯨꯜ ꯂꯦꯞꯄꯨꯔꯤ ꯂꯤꯞ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯅꯒꯦ ꯍꯥꯏꯗꯅ ꯃꯁꯥꯃꯛ ꯂꯥꯛꯄꯅꯤ ꯁꯦꯝ ꯄ꯭ꯔꯤꯟꯁꯤꯄꯜꯒ ꯎꯅꯔꯤ ꯏꯀꯥꯏ ꯃꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯁꯦꯝ ꯍꯔꯥꯎ ꯌꯥꯕꯤꯔꯛꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯨꯔꯕꯅꯤꯅ ꯉꯥꯎꯁꯤꯟꯅꯕ ꯈꯔꯗꯤ ꯐꯔꯅꯤ ꯈꯟꯕꯅꯤ ꯑꯁꯨꯛ ꯃꯆꯥꯁꯤꯅ ꯑꯣꯛꯇ꯭ꯔꯁꯨ ꯁ꯭ꯌꯥꯝꯒ ꯁ꯭ꯀꯨꯜ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯒ ꯃꯔꯨꯞ ꯑꯣꯏꯔꯨꯕꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯁꯛꯃꯥꯏ ꯌꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤꯒꯨꯝꯅ ꯁ꯭ꯌꯥꯝ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯆꯠꯈꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯗ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ ꯍꯟꯖꯤꯟ ꯃꯆꯤꯟꯅ ꯁꯣꯟꯖꯈꯤ ꯂꯣꯟꯅ ꯐꯣꯡꯅ ꯉꯥꯛꯇꯤ ꯇꯨꯃꯤꯟ ꯀ꯭ꯂꯥꯁꯔꯨꯝꯗꯒ ꯐꯝꯂꯝꯃꯤ ꯅꯤꯡꯊꯧ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯄꯨꯟꯅ ꯐꯥꯔꯁ ꯄꯤꯔꯤꯌꯠꯇ ꯌꯥꯎꯔꯝꯃꯤ ꯐꯤꯖꯤꯛꯁ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯥꯁꯦ ꯃꯨꯟꯅ ꯀ꯭ꯂꯥꯁ ꯂꯦꯛꯆꯔꯗꯨ ꯇꯥꯔꯤꯀꯣ ꯑꯣꯖꯥꯅ ꯃꯇꯧꯗꯨꯗ ꯈꯣꯏꯗꯥꯅ ꯌꯦꯡꯉꯤ ꯈꯔ ꯐꯔꯕ꯭ꯔꯥ ꯅꯤꯡꯊꯧ ꯀꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯕꯅꯤ ꯐꯥꯔꯁ ꯕ꯭ꯔꯦꯛꯇ ꯅꯤꯡꯊꯧ ꯃꯈꯣꯡ ꯅꯥꯝꯃ ꯁꯤꯛꯂꯤ ꯂꯥꯛꯏ ꯕꯤꯜꯗꯤꯡ ꯃꯆꯤꯟ ꯁ꯭ꯀꯨꯜ ꯒ꯭ꯔꯥꯎꯟ ꯂꯩꯕꯔꯣꯝꯒꯤ ꯀꯣꯅꯔ ꯑꯃꯗ ꯆꯪꯁꯤꯟꯈꯤ ꯃꯈꯣꯏ 3-4 ꯁꯦꯛꯁꯟ ꯁꯤꯒꯤ ꯕꯥꯔꯤꯁꯅ ꯎꯁꯤꯜꯂꯛꯄꯤꯕꯣ ꯅꯪ ꯂꯩꯇ꯭ꯔꯦꯅ
Ningthau, kuirabani asina koi usilakrise. Nangna soglido sidadi fani kainaga mana mi kudingi apau sadana wazaw yam ngamal amwar usi horendi. Hai, Ningthau, nupido aiga koinari. Nangi na dengani bo. Ekoida party masinsi. Aiga nupido koinari. Na Ningthau na nupi koina bagi funaruba mamana baduna harau na pau koitam tamni. Ningthau pisumani sui. Churbiyawa. Nan kai hospital da leibadi ibo thakpa yade. Thakningwana khanau se maring maring chal. Kande wal chunglaga chasi. Yu thakningwana ai kinom tawri. Guli dakchari adum sizina bayar loini na bo. Nakong su sokli namai ka dusu da ngakta ibo. Nasak ka do hingchaba mali yengamri. Pide piro kai. Piro. Amana lona kung maza manungdagi gold flex machay malokthori. Amana kadomdagi no makhet maru amani. Makhet upu suru suru naishalibi ama puthori. Mairi sat chamkhat Ningthau na churupto thakpa hawi. Haubrane. Noktuna khumi. Haukre. Sigar thakningi bo. Thak sungaidana. Haibaga tawbaga classroom da magi beka loina langthoklam. Mamanaba magumba ani loinari. Malagnabanina pumnamak puthoktaga leiro. Mana luching pure loikre. Kudakta break manung aduda kachilwaigi wala du chongkre. Makung sikcharabasu laina walda lanthoki. Fan makha da chongthe. Mari nuki dana lambirom da lai. Main road yongna butholakpani. Adum yorpaga tawni khanbra. School gate lanthokibaga makoina lakadaba lambida. Gari manungda vice principal ado ngaiduna lermbaga pangkhak oikre. Kanana pau tamlaklibano pau tamdanadi adum makoi huranduna chatkhe haibase khanggadaba leiti. Kanano amana uhoduna makoibu adumna phalibani khankre. Ningthau sawbana hankre. Pau tamlama mido hatokani haina fo khankre. Vice principal do khara sati Ningthau bo khara tathibi. Aduna tanja jaba khuding angang ni khangde chamani thina cherak pigali. School gi satra satri amatana mabu nungsiba wali. Lakpa gaure. Law, boy, nang law. Laktribo. Leblam law kholakpani Ningthau sakhaktana khumi. Kanana pau tamlaklino. Pau tamlama mido maming hayo. Ma aigi khutta tuwairani. Vice principal noglatuna changi khangaude. Kudakta Ningthau gi mamaida kupakna kana sichali. Manner please, Mr. Ningthau. Now follow me. You do. Now immediately. Ningthau thawa sada get room the junkie. English arang bisi amahor. Minai macha pau tamam mira khangni. Aina yani khanba. Adam mari satra do principal office the caution ki. Thire ke chebirakti. BP dina phoning man adobu Ningthau masado accident dagi soklui. Hagatri khanbagi puwa makti phuraktre. Last warning tharaga thaduri. Adu pungna magna khangi. Last warning da thaduna lerba Ningthau ni. Matawado ahung manairu. Namduna classroom da phumi. Paudo ya lauki school pumbado. Second break ke matamni Ningthau na luchingduna class kuring jangdana. Wang ko hang taw horakli. Kondado adu khawtre. Kana samana batanduna manade. Minai macha kana ikhoina wal chunggi pau ko tam lamise. Nangra ha nangra minai nangra nang haluro. Jangsin mana chingaba satra nupa kharagi ngaksam fruit collar pai dana wahang pang tawu. Wang hang hui. Mai kari matawno sanga manba si yawrakle khali. Hangba yaba hangli kona thangda mana yamna chingnaba nupa macha class 9 section sigi amabu Ningthau na tamthina phubi ga dawri. Makuk mosam atenbado khangching. Nangnani natra ha nangna natra. Vice principal da pau tam thomise. Nangasi hatopi batari. Kamaini singi ha nang kamaini sinige. Nupa macha do gi mamaida kupang na thazin bi bahawi. Nupa macha do mana nate kuchen le habida khai. Nan mo amutang Ningthau school da haini chai haidana mana pau tam thukli. Adugi damak mabu chingnari bani. Handaki matang asidaso. Aina nate dacho aina nate. Aseng bahajari bisin.
Nachin thino. Hey, nachin da pau pe dam tam ma dine. Nang chok ma kup chi chaw. Ha, si haubra. Si haubra. Si hai chok ma kup kom da angang du gi makhya da namsili. Matang adudani mana warak ngam da ba pa macha duna magi khonjel ahan boina takiba. Magi masak ahan boina ukiba. Ma maleri khanglakiba. Mikup aduna sehoni. Ningthaubu angaw bo hinabagi lambi adugina. Ainani but plate hingchaba kuchaba manba mahapapi nang henman bani. Ainani mana nati pau tambado. Ainani nang kaidoge hebno. Kaidoge hebno. Amuk su pau tambuni amuk su. May konjel room da pula wansili. Ningthaugi I karaba mamit aniga tatak panglibi napi machadugi mamit ira thanglabi aniduga ahan boyne michanai. Wangang lamba lepki. Girl side ki last bench ki kachilda. Masam tangkai bindi londuna chawna riban angang ba ani nasu kishili. Spek am upi. Kina ningthau du yingi. Ningthau nangak sampairamba angang do khanaw fundana chok maku kam thoi. Ningthau sat angang do inthoklam. Gam last bench romla jangsin ki. Mamanaba magi party mana khamlei. Hey, nupi angang di tong. Ningthau si tong. Nupi macha wangalakibado kina bench mathaktagi magi school bag to satlam makut ani na chetna konsileki. Ningthaubu yengbada kiman kibana yengma ngamre dai. Ima aibu hatok pidore asigi mahapapi sina. Lauraga mamaido bag konsilibadu da upsin lotuna bench ki kachira duda tasinduna laikre. Aduk saukibadai kadai. Hey karino mi mandaba. Nokpu nokki ningthau. Mamai satlai thui. Announcement matekama lanbaugum kadu nilanduna nikthare. Hojiktagi ngasidagi khangdaba khangoro tadaba sudawro. Ase masam bindi lolaga tangai punbi nubi. Aibu hojikta mapapi kaina kaukhibi. Aina wal chungba vice principal da pau haidoklimi nubi se. Aigi nubi. Mangonda mamina fau kana yengba yar. Maigi si hek ngakna chalamdraba. Midu kudakta makungdu thudekpiraga mayada namsingni. Matang chana kanasu kaishu haiba nangdringai second break loikibagi bell kang sangna khingai. Ningthau hansina nupiduri yengi. Adubu lairamdre masa pulap tasin bench makhada oina lotuna lairamne. Nupa macha warakpa ngamdrabaduna mangal cheptha maikeidu romda nupi macha do thi duna yengba horgle. Kamdauba mathangna kari aisu khangde. Karina makhata hansigaba oheningba ngaktani. Karamba wahi ama wahi jabun lakasidagi khan hapsalubada sagar khutna lamba phangangani. Nungsibana masakuba phanglugani. Aidi wari ibi wari liba hibi kanamu sunati punsigi ahanba warini. Ikokasi chakadauri. Ithau ajuk chinkraba matam asida asuk thawaidaba. Sir ningthau haiba angawu nangi maramna pumnamak nasi uhenkhibani. Nangbu aigi kanano. Asam oin sirado. Ini kasturi ki hotel ki pakora asi haubada maming haifet chatni. Kanagi anakpa arapadagi langnakibasina pakora jage leigi. Mayom lau. Hayingi thauram amagi khariyamna ngasi singlamgi. Ine kasturi magi pakora hotel majaduda imung pure. Mapada sanachile maral lepsile macha se mangamle. Potpam maja makhak oina lambi madai aduda naptuna lairamkhibani. Haudorappa matamdadi hojikna lambi madai duma magi hotel duna lam fana sangna kansinkhre. Kanana su karishu hainadi. Pakoragi mayasi panakali. Pampam pana jamu semi. Ugi pampam japam pan maja pareng. School gi ka majamagum. Lambina kalgi asanga manduna mitbu kharamakhidi ngali. Jau school halakpada jinsinai. Satri ajaw macha singdo. Sangu aigi hana piyu aigi hana haibani. Khanagi butawni. Kasturi magi mating pangbi nupi ahum mariduna makutto nungsit ki mang thana
School suti thanarako matam aduda pakora oli isili tammi seloksili. Ine mayum amta piyo lupa kungi. Ho ine khara thuri ai. Ine somda. Maya maraktuda listen ki. Magi sarukto namduna leiraga mayumda pairaga lai. Maku machani do taping na. Ubliba spek ado semi amu. Seliba fanek ado atiyamachu. School fruituna angauba. Tai angangba arangbi ama. Moza angauba. School bag nambu achoba ama. Mayum ado kiam lapa jano dana. Mayum ki thongal yorumdai wings bike ama khamsilai. Hai gunda oiramnani khanbaduni. Yoksilakle swaidasu. Hai dako amukari pamni. Nangna pau sajabasi sajaidako. Kaishu haidi. Wahaibagi mahutta nupiduna leizarakiba. Hozikna makuna pariba pakora hapa jerang sabung tawbado tapmuli. Ajaglam. Nupi majado kaisu hairamde. Pakora jage haidana leizarakbado munbikibagisu sauri. Wakalakle. Matawna kire taklambani. Ningthang nangbu khangobra. Pakora jaduna migi thongaladuda nungaina leithokhawi. Nupido masaku kidre. Bike maningi achanba ningthawi seboktuna. Haubra kita jage. Yade matum hom khangni kona ja. Mayum khanglaba natro halasi. Gari se piramo nang hankro. Yaroida koi dadana hatkani bo. Nang lisikro hatkro. Minai sti. Mathang numit ado pung 10 da hoba school ado pung 8 da ingthau yorokuna lei. Gate mayada. Machi lengda lepsanduna. Mayam ngakna yengni. Normal school matam chana lakuna pa machanati amuk phawba. Kirup yengni. Vice principal aduna yorokpaga pairap yengam. Come thau, follow me. Machi lengdi lamen bado. Nanadu tadro, nangne, laune. Machi lengdi. BP edo tahata jangsilak ningthaugi manana ma kanaching. Mannerless, you. Law. Namduna mana adum paiduna chingsanki. Lam henbagi punishment haiduna room amotba musengali. Ningthau talli haidi BP edo nokfetokna leikhi. Adubu magi thuithubi edo numitu school lakte. Sauningkhibana ningthau. Tuminadi kadaida layu yaragadagi. School lorakpada BP eduki gari ki tires marimak yopina thindiktuna puncture henduna thamlami. Kasturi ki pakora hotel yoruri. Ngarang di thoina pakora leikhi ngasi leiramgadra khanbani. Adubu uge phangde. Ngarang gi mayum mayada chaduna matomta leirui uge phangde. Lambida adum kojat leiningai kadomdagino nakalda mapagi gari ki horna do tit hanjin khongzili. Ningthau usinada tasinada kojat ki laknai. Mapana kumtharak proprobla tab khudang paiduna chingboy kaiwai gari da kahanki. Mayum yorabada hairami. Yumde mapal thokunu. Nanki school karudabgi notes keka aina thiraga puraklabani. Madu yeng. Bindya tahata jangsilai. Napayam sauribani. Hai, thabang mapamdane mi saunare haibani. Naku selu ibo. Ngasina school da kanaga khanaraba. Kari wathok thoalaba. Ha. Khumde thongdo aroibi makol thokan. Gamlang losili. Mamana mapalomda kujeje hewi. Nongmani ni humni season ki thoigi masak ugi phangdre. Tasingna nahangi ningthaugi matawududa kiraduna mabu school ga hongkrabra khangdi. Nahangi classroom da changduna ngangre yengami. Nahan thoiga phamina hoba mamanabi sing aduda thoigi marum dasu wahi ama phau khangloi. Yengba tamagi chatkribaduni. Kari matawnige nangmu yamna phaukhibadaine. Tawfung khangde numit kharani do ningthau ado boring chure. Aduna mi khananinge. Magi party mamanabu sing adusu makut masado koileng de habeda khaklabani. Mi phunadaba kushilakpagi. Class 12 section C second break ki matamni.
ꯅꯤꯡꯊꯧ ꯆꯪꯁꯤꯟꯈꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯋꯥꯔꯤ ꯁꯥ ꯅꯣꯛꯈꯤꯗꯨꯅ ꯋꯥꯜꯗ ꯃꯁꯥ ꯉꯥꯊ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯩꯔꯤꯕ ꯕꯥꯔꯤꯁꯀꯤ ꯀꯣꯂꯔꯗꯣ ꯇꯥꯞꯂꯝꯃꯤ꯫ ꯅꯪꯔ ꯌꯥꯝ ꯐꯥꯎ ꯌꯥꯔꯤꯁꯦ ꯅꯪꯔ? ꯃꯍꯩ ꯋꯥ ꯋꯥ ꯂꯥꯡꯉꯤ ꯃꯤ ꯑꯣꯝꯁꯤꯟꯅꯔꯤ꯫ ꯕꯥꯔꯤꯁꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯅꯤꯡꯊꯧꯒꯤ ꯍꯦꯛ ꯃꯊꯪꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯆꯠꯆꯔꯤꯕꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯗ ꯅꯤꯡꯊꯧꯒ ꯃꯥꯒ ꯁꯤꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯂꯧꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟꯗꯣ ꯊꯨꯏ ꯆꯤꯖꯟꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯋꯥ ꯂꯥꯎꯅꯩ ꯅꯤꯡꯊꯧꯗꯨ ꯈꯪꯍꯧꯗꯦ꯫ ꯍꯩ ꯁꯛꯐꯨ ꯃꯤꯅꯥꯏ ꯃꯆꯥ! ꯕꯥꯛ ꯊꯨꯝꯖꯅꯩ꯫ ꯕꯥꯔꯤꯁꯁꯨ ꯃꯈꯨꯠ ꯍꯜꯂꯤ ꯊꯨꯅ ꯖꯕꯨꯛ ꯍꯦꯛꯇ ꯊꯨꯝꯖꯤꯜꯂꯛꯏ꯫ ꯑꯗꯩ ꯀꯅꯥꯒꯤ ꯕꯥꯔꯤꯁꯀꯤ ꯄꯥꯔꯇꯤ ꯅꯤꯡꯊꯧꯒꯤ ꯄꯥꯔꯇꯤ ꯂꯝꯕꯥ ꯁꯦꯝꯅꯩ꯫ ꯑꯎꯕ ꯊꯦꯡꯅꯕ ꯃꯈꯨꯠꯅ ꯂꯥꯝꯕ ꯃꯈꯣꯡꯅ ꯂꯥꯝꯕ ꯐꯪꯅꯕ ꯃꯈꯩ ꯀꯥꯎꯁꯤꯟꯅꯩ ꯊꯨꯝꯖꯤꯟꯅꯩ ꯊꯤꯟꯖꯤꯟꯅꯩ꯫ ꯀ꯭ꯂꯥꯁꯁꯨ ꯂꯥꯟꯐꯝ ꯑꯣꯏꯈ꯭ꯔꯦ꯫ ꯕ꯭ꯔꯦꯛ ꯂꯣꯏꯕꯒꯤ ꯕꯦꯜ ꯇꯥꯕꯒ ꯀꯅꯥꯁꯨ ꯇꯥꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯁꯪꯒꯨ ꯀꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯈꯔꯅ ꯑꯣꯖꯥꯗ ꯄꯥꯎ ꯄꯤꯅꯈ꯭ꯔꯦ꯫ ꯑꯣꯖꯥ ꯃꯌꯥꯝ ꯌꯧꯁꯤꯟꯈꯤꯕꯗ ꯃꯍꯩ ꯂꯥꯡꯅꯔꯝꯕ ꯐꯨꯅꯔꯝꯕ ꯂꯦꯞꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯈꯛꯅꯤ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ꯫ ꯕꯦꯟꯁ ꯑꯇꯦꯛꯄ ꯑꯇꯨꯕꯅ ꯀꯣꯏꯆꯥꯏ ꯔꯨꯝꯗꯣ ꯃꯌꯥꯏꯋꯥꯏꯗ ꯅꯤꯡꯊꯧꯗꯣ ꯕꯥꯔꯤꯁꯅ ꯅꯝꯁꯤꯟꯗꯨꯅ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯅꯤꯡꯊꯧꯅ ꯁꯠ ꯑꯣꯟꯈꯠ ꯕꯥꯔꯤꯁꯇꯨ ꯉꯛꯊꯤ ꯆꯞꯂꯒ ꯊꯝ ꯀꯤꯟ ꯇꯥꯁꯟ ꯃꯃꯥꯏꯗ ꯖꯕꯣꯛ ꯊꯤꯟꯖꯤꯟꯈꯤꯕ꯫ ꯑꯗꯨꯗ ꯅꯠꯇꯦ ꯑꯣꯖꯥꯅ ꯅꯤꯡꯊꯧꯕꯨ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯔꯤꯀꯥꯟ ꯃꯇꯤꯟꯗꯣ ꯏꯋꯣ ꯅꯥꯏꯋꯣ ꯕꯥꯔꯤꯁꯀꯤ ꯃꯃꯥꯏ ꯈꯪꯗ ꯄꯪꯁꯤꯠꯇ ꯁꯤꯠꯆꯜꯂꯤ꯫ ꯃꯈꯨꯠꯇꯣ ꯃꯁꯥ ꯁꯥꯒꯟ ꯑꯅꯤ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯑꯕꯁꯨ ꯃꯈꯣꯡ ꯑꯅꯤꯗꯣ ꯐ꯭ꯔꯪ ꯂꯥꯝꯗꯅ ꯕꯥꯔꯤꯁꯇ ꯀꯥꯎꯁꯤꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯕꯤꯄꯤ ꯂꯥꯛꯂꯒ ꯁꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯖꯤꯟꯕꯅꯤ꯫ ꯂꯣꯏꯕ ꯅꯥꯏꯗꯦ ꯂꯥꯟꯅꯤ ꯂꯥꯟ꯫ ꯋꯥꯗꯨ ꯂꯥꯏꯗ꯭ꯔꯦ꯫ ꯕꯥꯔꯤꯁ ꯅꯤꯡꯊꯧ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯔꯨꯝꯗ ꯀꯧꯁꯤꯟꯗꯨꯅ ꯂꯥꯞꯅ ꯐꯝꯍꯜꯂꯤ꯫ ꯑꯣꯖꯥ ꯃꯈꯩ ꯁꯨꯔꯦ ꯀ꯭ꯂꯥꯁ ꯇꯧꯗꯦ꯫ ꯀ꯭ꯂꯥꯁꯔꯨꯝꯁꯤꯡꯗ ꯑꯉꯥꯡꯁꯤꯡ ꯋꯥ ꯂꯥꯡꯂꯤ ꯋꯥꯔꯤ ꯁꯥꯔꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯁꯥ ꯁꯣꯛꯂꯤꯕ ꯁꯦꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯛꯄꯅ ꯈꯨꯗꯛꯇ ꯕꯥꯔꯤꯁꯇꯨ ꯗꯣꯛꯇꯔꯗ ꯄꯨꯈ꯭ꯔꯦ꯫ ꯈꯔ ꯊꯤꯅ ꯁꯣꯛꯂ ꯃꯥꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯁꯥꯎꯕ ꯂꯥꯎꯕ ꯀꯞꯄ ꯌꯥꯎ ꯅꯤꯡꯊꯧꯗ ꯑꯣꯝꯁꯤꯜꯂꯛꯏ꯫ ꯁ꯭ꯌꯥꯝ ꯕꯤꯟꯗ꯭ꯌꯥ ꯌꯧꯔꯛꯂꯒ ꯀꯅꯥꯅ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯗꯦ꯫ ꯈꯪꯍꯧꯗꯅ ꯁ꯭ꯌꯥꯝ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯁꯣꯛꯂꯤꯕ ꯇꯨꯃꯤꯟ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯉꯛꯁꯝ ꯂꯥꯛꯇꯨꯅ ꯐ꯭ꯂꯣꯔꯗ ꯍꯩꯊꯩ ꯑꯗꯨꯒ ꯁꯥꯎꯅ ꯂꯥꯎꯏ꯫ ꯁ꯭ꯌꯥꯝ ꯃꯄꯥꯜ ꯊꯣꯛꯂꯦ꯫ ꯁꯥꯎꯃꯟꯕꯅ ꯑꯐ ꯐꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃꯗ ꯀꯥꯡꯗꯦ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯁꯥꯊꯤꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ꯫ ꯁꯤ ꯅꯈꯨꯠꯁꯤꯅ ꯅꯠꯇ꯭ꯔꯣ? ꯍꯥ? ꯁꯤ ꯅꯈꯨꯠ ꯄꯥꯄꯤꯁꯤꯅ ꯅꯠꯇ꯭ꯔꯣ? ꯃꯤꯒꯤ ꯃꯆꯥꯗꯨꯒꯤ ꯃꯀꯣꯛ ꯃꯆꯤꯟ ꯃꯃꯥꯏ ꯊꯨꯒꯥꯏꯔꯣꯏ ꯍꯥꯏꯔꯤꯁꯦ? ꯃꯤꯅꯥꯏ ꯃꯆꯥ ꯁꯤꯕꯤꯗꯕ ꯁꯤ ꯅꯈꯨꯠꯁꯦ ꯄꯥꯟꯗ꯭ꯔꯗꯤ ꯅꯪꯅ ꯁꯨꯝ ꯇꯧꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯈꯨꯝꯃꯨ ꯅꯆꯤꯟꯁꯦ꯫ ꯕꯤꯟꯗ꯭ꯌꯥ ꯆꯦꯟꯁꯤꯜꯂꯛꯏ ꯅꯪꯍꯧꯗꯦ꯫ ꯁ꯭ꯌꯥꯝꯒꯤ ꯆꯥꯎꯔꯕ ꯃꯈꯣꯡ ꯄꯥꯛꯀꯗꯨꯅ ꯃꯆꯥꯒꯤ ꯅꯧꯔꯤꯕ ꯃꯈꯨꯠ ꯑꯣꯏꯗꯣ ꯁꯨꯔꯨ ꯅꯦꯠꯁꯤꯟꯈꯤ꯫ ꯅꯤꯡꯊꯧ ꯃꯃꯥꯏ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯃꯌꯥ ꯆꯤꯛꯇꯨꯅ ꯆꯩꯅꯥꯗꯣ ꯈꯥꯡꯉꯤ꯫ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯇꯦꯛꯂꯦ꯫ ꯕꯤꯟꯗ꯭ꯌꯥ ꯋꯥ ꯀꯞꯂꯦ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯤꯕꯗꯣ ꯁꯣꯜꯚ ꯇꯧꯅꯕ ꯄꯦꯔꯦꯟꯠꯁ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯂꯦ? ꯍꯦꯟꯅ ꯂꯥꯟꯖꯥꯎ ꯑꯗꯣ ꯆꯥꯎꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯦ ꯍꯥꯏꯕꯗꯃꯛ ꯈꯥꯛꯏ꯫ ꯄꯦꯟꯃꯟꯗꯕꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯅꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯒ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯃꯆꯥꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯃꯟꯈꯤꯗꯨꯅ ꯍꯤꯡꯅ ꯄꯨꯡꯁꯤ ꯁꯤꯔꯦ꯫ ꯕꯤꯟꯗ꯭ꯌꯥꯅ ꯃꯆꯥ ꯑꯁꯣꯛꯄꯗꯣ ꯀꯣꯡꯈꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯤ꯫ ꯃꯆꯥꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯅꯄꯥ ꯅꯪꯒꯨꯝꯕꯅ ꯄꯣꯛꯄ ꯅꯆꯥꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯕꯒꯦ? ꯍꯥꯠꯂꯣ ꯅꯆꯥꯁꯦ ꯍꯥꯏꯗꯅ꯫ ꯃꯍꯩ ꯇꯨꯃꯤꯟ ꯀꯩ ꯍꯥꯏꯔꯨꯅꯤ? ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯁꯦꯜ ꯄꯥꯏꯔꯦ ꯀꯗꯥꯏ? ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯗꯣꯛꯇꯔꯗ ꯃꯈꯨꯠꯇꯨ ꯌꯦꯡꯂꯨꯅꯕ ꯄꯨꯁꯤ ꯌꯥꯌꯥ ꯂꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯥꯔꯛꯇꯅꯣ? ꯅꯤꯡꯊꯧ ꯑꯗꯣ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯇꯥꯅꯩ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯄꯪꯊꯤ ꯊꯤꯅꯕꯗ ꯆꯔꯥꯡ ꯂꯥꯡꯕꯗꯃꯛ ꯂꯥꯡꯏ꯫ ꯐꯪꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯕꯤꯟꯗ꯭ꯌꯥꯗꯨ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯁ꯭ꯌꯥꯝ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯍꯜ ꯃꯥꯅ ꯃꯆꯥꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯗ ꯍꯦꯟꯅ ꯏꯀꯥꯏꯔꯛꯂꯦ꯫ ꯃꯆꯥꯕꯨ ꯊꯤꯕ ꯈꯥ ꯋꯥꯡꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫
Schooldo karino koirang lang lehoi. Numituda thokibasing ado karino. Baris sabuduna ningthaubu thawai usitana wajam ngangi habisi khaki maramgi adu oikribani. Onthoknaso mangau thida ko nangbo. Ayuma, siri. Ayuma, siri. School manaki labuk mayai duda uful marokta tharo onduna makut atekpa masa soputugi China khangduna leri. Makok tarang chalagli. Naman kri mamit ani masil marang uragli. Leifam leitrado mamana mamagi mayum tadaso machangu. Sibana han batari adum leradi. Ayo ima. Ayo. So thabe hon lei ningthaudo. School uniform duso pangse segari mapa jada. Baris ka funa kibaduda kuzina khona kibagi mamai masa kuzin mapi I thogli. Khungum nama tonglamre moza nama pangse segari. Seliba khungrau do purana kal nama segari. Iho hore. Pura matau do yang haidre. Da duna lei. Isim joro makut asokpa I tabudu haizilei. Ningthau momir khangsing singi. Minai kanano halura. Di sirumnai. Adubo damka di lepu yadri. Sebi yengi. Hema ngomo nungli. Sidi aigi nupidunine. Ngamda makut sopu oiduna makut yeta chena baisan agona balangi. Ngamdre nupiya da chause khar samlo. Adubo kadai bom mamuktui. Tui chatki gelakni. Ningthauna makung nama satin thorak lambi da thatli. Soklibani naribani isi. Namitang udro. Tui makuna pairamba ising bottle dudagi ising kharamo hanagum ningthaugi manaka jangsin kiduna makut asokputuda haisinbi. Thupine thumjilakani. Hey. Soklibado hanabani. Nangna thumsilaga ayi tumi leini he. Khongrau segaiba misichilaga hausana. Muchilga kumine. Kanaga mokunarui. Adwaraiba. Nangse ayi nubini. Yaningera yaningorgera ubalidi. Masi ka chilisi. Hanasa sawrina. Class 9 natra kabada. Yar angang mamawi bayar. Toy upali dalibi asokpadu hek langtoktuna thalamgesu sibu sidau mal. Kirasu kina nyoibagi minum siyengduna aduna ngahakti leibatai. Anakpada mila prakoyingi. School agri kagino ha. Mamit ani duna tagup ningthaugi mamaigi kuzin mami sanga tari batuda hangoi ni yingi. Nangki belakrin. Karige. Aise nawani kegi kibiu haigi. Thumjilora yam kijaning lade. Numit kya na khangra ha. Pitawaina nang adangais ha. Kegi kino hangmani. Nahanmo classroom da kai no pilaw kidaine. Ada kidradi harawarga jagoi sali wa hairaise. Nahan giwado. Adu singabani. Nupa amaga yengnar phau yaroidam. Nangdi soba. Yenglam nupa do kya nugai. Sida khong. Phone ga yaudra. Phone number pina sera. Ye. Brain day jagi wai sab housine. Yaine. As mi gauge doctor da nang punaba. Phone yaudra ba. Sida nadomda labuk sida kadorminuna. No yumda pawam da pirsi. Sida nadomda kadorminu hangmani. Nakuto ingakta nang siki batari. Sida nupagu nabana delamiro. Halagiduna. Era aini yana khanbra. Sala. Ningthau pharing tureng hogona balani. Thoiki duna khangjin jinki. As ngakta lemo. Ningthau chatkino haina koilaw lahawi. Hagotuna lakni. Adubu ngamdri. Longna labuk mayai dida tai. Ikan kanada halama chinsilai. Ningthau upada swailawi. Tuna anakpada leramba kana no mi khara khomlaga. Ningthau do gari da haptuna hospital lomda puki. Chatkidringai ningthau gyan takidri. Thuai labuk lomda chatkiba mai babado yum lomda. Mamana tuna la o hairuso haidana apabu kauba lakpani ada ningthaubu thingnarubani ma laklamdraba amado soroi ngasi thaudoktugi matung
ꯅꯤꯡꯊꯧ ꯕꯥꯔꯤꯁ ꯁ꯭ꯀꯨꯜꯗꯒꯤ ꯊꯥ ꯑꯃ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯏ꯫ ꯁ꯭ꯌꯥꯝ ꯌꯦꯠꯇꯤ ꯊꯥ ꯑꯃꯈꯛ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯤꯕ ꯃꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯝꯂꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯄꯨꯟꯁꯤꯒꯤ ꯐꯪꯍꯜꯂꯛꯇꯕꯁꯨ ꯌꯥꯏ꯫ ꯃꯥꯅ ꯊꯨꯗꯦꯛꯄꯤꯈꯤꯕ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯎꯕꯗ ꯁ꯭ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯍꯣꯏ, ꯃꯥ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ꯫ ꯃꯆꯥꯁꯤ ꯃꯥ ꯂꯧꯕꯅꯤ, ꯑꯗꯨꯕꯨ ꯆꯨꯝꯅ ꯈꯖꯤꯛ ꯈꯔꯥꯛ ꯃꯥ ꯂꯧꯕ ꯅꯠꯇꯦ꯫ ꯃꯉꯣꯟꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯃꯆꯥ ꯑꯁꯤꯗꯤ ꯁꯥꯎꯒꯟꯈ꯭ꯔꯦ, ꯐꯤꯡꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤ ꯑꯣꯏꯔꯤꯕ ꯃꯥꯅ ꯑꯁꯨꯝ ꯋꯥꯈꯜ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯌꯥꯎꯗꯕ ꯊꯕꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯃꯥ ꯄꯦꯟꯗ꯭ꯔꯦ ꯃꯁꯥ ꯃꯇꯣꯝꯇ ꯄꯨꯝꯅꯃꯛꯇ꯫ ꯀꯔꯤꯗ ꯁꯣꯏꯈꯤ ꯃꯆꯥꯁꯤ ꯃꯈꯣꯏꯅ ꯌꯣꯛꯂꯛꯄꯗ? ꯕꯤꯟꯗ꯭ꯌꯥ ꯎꯪꯗꯅ ꯂꯩ, ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯆꯥ ꯉꯥꯎꯕꯁꯤꯒꯤ ꯈꯟꯕꯗ꯫ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯤꯡꯊꯧ ꯃꯈꯨꯠ ꯑꯣꯏ ꯇꯦꯛꯈꯤꯕꯗꯣ ꯕꯦꯟꯗꯦꯖ ꯁꯦꯠꯂꯤ꯫ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕ ꯃꯥꯅ ꯁ꯭ꯀꯨꯜ ꯌꯧꯁꯤꯟꯈ꯭ꯔꯦ, ꯅꯥꯟꯅ ꯌꯨꯅꯤꯐꯣꯔꯝꯕꯨ ꯁꯦꯠꯆꯤꯟ꯫ ꯃꯇꯝ ꯈꯔꯗꯨꯃ ꯕꯥꯔꯤꯁ ꯂꯩꯇꯕꯗ ꯁ꯭ꯀꯨꯜꯗꯨ ꯁꯥꯟꯇꯤ ꯐꯪꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯒꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯉꯛꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯆꯪꯂꯛꯀꯅꯨ, ꯅꯪ ꯇꯥꯟꯊꯣꯛꯂꯦ ꯍꯥꯏꯕꯁꯨ ꯃꯈꯨꯠ ꯑꯇꯦꯛꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯅꯨꯡꯗ ꯑꯆꯧꯕ ꯑꯣꯖꯥꯁꯤꯡꯅ ꯊꯣꯛꯄ ꯀꯩꯅꯣꯝꯃ ꯁꯤꯟꯖꯔꯅꯤ ꯈꯟꯗꯅ ꯆꯪꯍꯜꯂꯛꯏ꯫ ꯕꯦꯒꯇꯨꯗ ꯁꯨꯞꯅꯇꯒꯤ ꯅꯣꯠꯕꯨꯛ ꯑꯃꯈꯛ ꯍꯥꯞꯂꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯁ ꯕꯦꯟꯁꯇ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯇꯥꯟꯊꯣꯛꯏ꯫ ꯆꯠꯂꯣ, ꯏꯇꯣꯝꯇ ꯐꯝꯒꯦ ꯉꯁꯤꯗꯤ꯫ ꯆꯠꯂꯣꯅꯦ꯫ ꯄꯥꯎꯗꯣ ꯌꯥꯌꯥ ꯕꯤꯄꯤꯗꯣ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯑꯍꯥꯟꯕꯗ ꯅꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯅ ꯏꯔꯦꯟꯖꯅ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯏ꯫ ꯇꯥꯁꯤꯟꯅꯗꯦ, ꯂꯥꯟꯖꯗꯕ ꯁꯥ ꯇꯨꯃꯤꯟ ꯐꯝꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯕꯤꯄꯤꯗꯣ ꯅꯤꯡꯊꯧꯒꯤ ꯁꯣꯛꯇꯕ ꯃꯈꯨꯠ ꯌꯦꯠꯇꯣ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯐ꯭ꯔꯪ ꯂꯥꯎꯅ ꯀꯟꯊꯣꯛꯏ, ꯑꯗꯨꯕꯨ ꯅꯝꯗꯅ ꯅꯤꯡꯊꯧꯕꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯑꯒ ꯄꯨꯏ꯫ ꯅꯤꯡꯊꯧ, ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ꯫ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯑꯗꯨꯛ ꯂꯨꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯅꯤ꯫ ꯅꯪꯁꯨ ꯕꯥꯔꯤꯁꯁꯨ ꯊꯥ ꯑꯃ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯅꯌꯨꯝꯗ ꯍꯜꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯆꯨꯔꯨꯞ ꯊꯛꯅꯤꯡꯉꯤꯕꯣ꯫ ꯑꯁꯨꯛ ꯌꯦꯡꯅ ꯕꯤꯄꯤꯒꯤ ꯋꯥꯗꯣ ꯇꯥꯗ꯭ꯔꯤꯒꯨꯝ ꯑꯁꯨꯝ ꯍꯥꯏꯖꯜꯂꯝ ꯍꯨꯏ ꯈꯣꯡꯗꯨꯅ ꯁ꯭ꯀꯨꯜ ꯒꯦꯠꯔꯣꯝꯗ ꯊꯣꯛꯈꯤ꯫ ꯕꯤꯄꯤꯗꯣ ꯁꯥꯎꯅ ꯑꯉꯥꯡꯗꯨꯗ ꯌꯦꯡꯍꯧꯏ꯫ ꯆꯠꯈ꯭ꯔꯕ ꯈꯜꯂꯨꯔꯦ, ꯆꯠꯈ꯭ꯔꯦ ꯎꯔꯦ꯫ ꯑꯔꯣꯏꯕ ꯄꯦꯔꯦꯗ ꯑꯗꯣ ꯀ꯭ꯂꯥꯁ 9 ꯁꯦꯛꯁꯟ ꯕꯤꯗ ꯃꯦꯊꯃꯦꯇꯤꯛꯁ ꯊꯣꯛꯏ꯫ ꯕꯤꯄꯤ ꯑꯗꯣ ꯃꯦꯊꯁꯀꯤ ꯑꯣꯖꯥꯅꯤ꯫ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯧꯔꯤ꯫ ꯀ꯭ꯋꯥꯗ꯭ꯔꯤꯂꯦꯇꯔꯦꯜ ꯆꯦꯞꯇꯔꯗꯨ ꯇꯥꯛꯄ ꯍꯧꯔꯤ꯫ ꯃꯤꯅꯤꯠ 10 ꯍꯧꯖꯤꯟꯈ꯭ꯔꯦ꯫ 45 ꯃꯤꯅꯠꯁꯀꯤ ꯀ꯭ꯂꯥꯁ ꯄꯤꯔꯠꯅꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯊꯣꯡꯖꯤꯟꯗꯨꯅ ꯂꯦꯞꯁꯤꯟꯈꯤ꯫ ꯍꯨꯏ ꯈꯣꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯁꯩ ꯑꯃ ꯇꯞꯂꯤ ꯇꯞꯂꯤ ꯉꯪꯁꯤꯜꯂꯛꯏ꯫ ꯀ꯭ꯋꯥꯗ꯭ꯔꯤꯂꯦꯇꯔꯦꯜ ꯆꯦꯞꯇꯔ ꯑꯗꯣ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤ꯫ ꯐꯣꯡꯅ ꯁꯤꯡꯅꯔꯛꯂꯤꯕꯅꯤ꯫ ꯗꯃꯥꯗꯝ ꯆꯥꯎꯔꯝꯂꯦ ꯅꯪꯗꯤ, ꯁꯛꯀꯁꯨ ꯌꯥꯝꯅ ꯐꯖꯔꯝꯂꯦ, ꯄꯥꯝꯃꯨꯔꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯕ, ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯏꯔꯁꯤ ꯂꯥꯛꯑꯣ꯫ ꯄꯨꯂꯞ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯤ꯫ ꯃꯈꯨꯠ ꯑꯣꯏ ꯎꯁꯣꯛꯄꯗꯣ ꯃꯆꯤ ꯂꯦꯡꯗꯦ꯫ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯈꯣꯡ ꯌꯦꯠꯀꯤ ꯃꯐꯩꯒ ꯃꯄꯥꯗꯨꯗ ꯇꯥꯟ ꯇꯛ ꯇꯛ ꯊꯥꯔꯤ꯫ ꯃꯁꯥꯗꯣ ꯊꯣꯡꯗ ꯉꯥꯊꯕꯣꯏ ꯏꯔꯦꯟꯖꯅ ꯂꯦꯞꯂꯤ꯫ ꯊꯣꯏꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯥꯁ 3rd ꯕꯦꯟꯁꯇ ꯃꯇꯥꯏꯗ ꯐꯝꯕꯅꯤ꯫ ꯊꯣꯏꯅ ꯃꯌꯥ ꯀꯥꯅ ꯉꯛꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯈꯤ꯫ ꯕꯤꯄꯤ ꯂꯩꯔꯤ ꯀꯥꯎꯊꯣꯛ ꯏꯁꯩꯒꯤ ꯃꯈꯥ ꯈꯣꯟꯖꯦꯜꯗꯣ ꯑꯔꯩꯀꯩ ꯍꯧꯒꯠꯂꯛꯏ꯫ ꯈꯜꯂꯨꯅꯦ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦ, ꯂꯩꯔꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯣꯏꯅ ꯔꯥꯅꯤ ꯑꯣꯏꯅ ꯊꯝꯕꯤꯒꯦ꯫ ꯕꯤꯄꯤꯗꯣ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯥꯎꯕ ꯍꯥꯏꯕꯨ ꯃꯩ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯅꯥꯆꯨꯡꯗ ꯁꯥꯡꯅ ꯁꯨꯔꯗꯣ ꯀꯥꯍꯦꯟꯅ ꯆꯤꯡꯏ꯫ ꯑꯣ ꯄꯥꯝꯃꯨꯔꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯕ, ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯏꯔꯁꯤ ꯂꯥꯛꯑꯣ꯫ ꯉꯛꯇ꯭ꯔ ꯅꯈꯣꯏꯁꯨ? ꯂꯥꯏꯌꯦꯡꯕ ꯈꯨꯠ ꯊꯥꯈ꯭ꯔꯕ, ꯑꯣꯏꯔꯣꯏ ꯈꯟꯅ ꯌꯦꯡꯁꯤꯟꯗ꯭ꯔꯕ, ꯀꯥꯟꯅꯔꯣꯏ ꯑꯁꯥ ꯍꯨꯟꯇꯦꯛꯄꯤꯔꯨꯔꯕ? ꯁꯥꯃꯨ ꯂꯝꯆꯥ ꯑꯉꯥꯎꯕ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯕ, ꯃꯥꯕꯨ ꯂꯛꯅꯔꯤꯕ ꯃꯈꯩꯁꯨ ꯁꯥꯎ ꯀꯧꯕ ꯃꯌꯥꯈꯤꯗ꯭ꯔꯕ? ꯊꯤꯔꯤꯈꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯆꯩꯔꯕꯁꯨ ꯁꯥꯎꯏ ꯀꯧꯕꯗ ꯃꯍꯥꯏꯈꯤꯗ꯭ꯔꯕ? ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯅ ꯁꯔ ꯅꯤꯡꯊꯧ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯥꯕꯨ ꯑꯣꯏꯍꯟꯈꯤꯕ? ꯋꯥꯍꯪ ꯑꯁꯤ ꯀꯌꯥꯗꯤ ꯃꯔꯨꯈ꯭ꯔꯦ꯫ ꯄꯥꯎꯈꯨꯝ ꯊꯤꯔꯨꯏ꯫ ꯉꯔꯥꯡꯅ ꯉꯝꯂꯣꯏ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯂꯨꯕ꯫ ꯉꯁꯤꯅ ꯄꯥꯎꯈꯨꯝ ꯇꯟꯅ ꯊꯜꯂꯤ꯫ ꯈꯟꯗꯣꯛꯐꯝ ꯁꯤꯟꯗꯣꯛꯐꯝ ꯈꯪꯗꯦ꯫
ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯤꯗꯤ ꯑꯁꯨꯛ ꯂꯨꯕ ꯑꯁꯨꯛ ꯂꯥꯏꯕ ꯂꯥꯏꯔꯨ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯒꯤꯅ ꯑꯉꯥꯎꯕ ꯑꯩꯒꯤꯅ ꯈꯣꯏꯗꯥꯖꯕ ꯂꯥꯏꯔꯤꯛꯀꯤ ꯆꯦꯞꯇꯔ ꯑꯃꯒꯨꯝꯂꯕ ꯁꯔ ꯅꯤꯡꯊꯧ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤ ꯅꯪꯕꯨ ꯊꯦꯡꯅꯔꯨꯕ ꯃꯈꯥꯗꯤ ꯃꯈꯥꯅ ꯑꯁꯤꯅꯤ ꯍꯨꯏ ꯉꯥꯎꯔꯛꯂꯕꯗꯤ ꯍꯨꯏꯕꯨ ꯊꯤ ꯍꯨꯏꯕꯨꯗ ꯋꯥꯀꯠꯂꯤ ꯁ꯭ꯌꯥꯝ ꯑꯗꯣ ꯃꯆꯥ ꯑꯉꯥꯎꯕ ꯍꯨꯏꯒꯨꯝꯂꯕ ꯑꯁꯤꯒꯤ ꯃꯄꯥꯅꯤ ꯍꯨꯏꯕꯨꯅꯤ ꯃꯥ ꯈꯨꯗꯛꯇ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯧꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯇꯩꯗ ꯋꯥ ꯄꯉꯥꯡ ꯑꯄꯟꯕ ꯂꯩꯇ ꯉꯥꯡꯕ ꯁꯥꯔꯕꯁꯨ ꯅꯤꯡꯊꯧ ꯑꯁꯤ ꯃꯄꯥꯗꯇꯗꯤ ꯋꯥꯗꯨ ꯀ꯭ꯂꯤꯛꯅ ꯉꯥꯡꯏ ꯋꯥꯍꯩ 10 ꯐꯥꯅ ꯋꯥ ꯉꯥꯡꯉꯨ ꯃꯌꯥꯗꯦ ꯀꯤꯕꯨ ꯀꯤꯔꯤꯕ꯭ꯔꯥ ꯃꯄꯥ ꯁꯥꯊꯤꯕꯁꯦ ꯃꯥꯕꯨ ꯀꯤꯕꯒꯁꯨ ꯈꯪꯕꯩꯔꯦ ꯈꯨꯗꯛꯇ ꯃꯆꯥꯕꯨ ꯋꯥꯔꯛꯆꯒꯦ ꯃꯌꯥꯝꯗ ꯄꯪꯌꯦꯠ ꯌꯦꯜꯂꯤ ꯃꯆꯥ ꯑꯁꯤ ꯑꯁꯨꯝ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯟꯖꯔꯣꯏ ꯍꯥꯏꯖꯔꯝ ꯃꯃꯥꯏ ꯉꯥꯡꯅ ꯍꯥꯟꯅꯒꯨꯝ ꯃꯆꯥꯕꯨ ꯁꯥꯎꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯅꯤꯡꯊꯧꯗꯤ ꯃꯄꯥꯅ ꯐꯨꯖꯜꯂꯛꯀꯗ꯭ꯔꯥ ꯑꯁꯨꯝ ꯁꯁꯄꯦꯟꯁꯟ ꯆꯥꯗꯨꯅ ꯂꯩꯔꯤ ꯆꯔꯛꯇ ꯁ꯭ꯀꯨꯜꯗ ꯌꯧꯁꯤꯜꯂꯝꯕꯗ ꯅꯠꯇꯅ ꯀꯥꯔꯟ ꯇꯥꯔꯝꯃꯤ ꯑꯣꯖꯥꯃꯛꯇ ꯈꯟꯅꯕ ꯍꯧꯖꯤꯜꯂꯤ ꯑꯁꯤꯒꯤꯗꯃꯛ ꯃꯄꯥꯅ ꯃꯥꯕꯨ ꯍꯥꯟꯅꯅ ꯃꯈꯨꯠ ꯍꯧꯖꯤꯛꯅ ꯃꯈꯣꯛ ꯅꯥꯝꯃꯒ ꯊꯨꯗꯦꯛꯀꯦ ꯍꯥꯏꯔꯛꯂꯗꯤ ꯀꯤꯔꯨꯕꯅꯤ ꯈꯖꯤꯛꯀ ꯑꯗꯨꯕꯨ ꯐꯨꯕꯃꯛꯇꯤ ꯐꯨꯔꯛꯇ꯭ꯔꯦ ꯃꯌꯨꯝ ꯂꯥꯟꯁꯤꯟꯈꯤꯕꯒ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯩ ꯏꯟꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯕꯤꯟꯗ꯭ꯌꯥ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯈꯪꯏꯟ ꯏꯟꯁꯤꯜꯂꯤ ꯃꯆꯦ ꯔꯣꯖꯤ ꯇꯤꯉꯛ ꯇꯤꯉꯛ ꯀꯤꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝ ꯇꯧꯕꯤꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯥꯎꯒꯟꯕ ꯃꯄꯥꯁꯤꯅꯤ ꯊꯧꯁꯥꯗꯕ ꯃꯥꯟꯕ ꯃꯅꯥꯎ ꯑꯉꯥꯎꯕꯁꯤꯒꯤ ꯃꯇꯧꯃꯛꯅꯤ ꯏꯆꯥꯟ ꯆꯥꯟꯅꯩ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯅꯥꯇꯩ ꯆꯥꯗꯕ ꯇꯧꯁꯤꯜꯂꯝꯃꯤ ꯃꯥꯅꯒ ꯁꯦꯟꯅꯕ ꯉꯝꯍꯧꯕ ꯅꯠꯇꯦ ꯀꯣꯟꯊꯣꯛꯏꯗ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯤꯕꯗꯃꯛ ꯀꯤꯔꯤ ꯁ꯭ꯌꯥꯝ ꯈꯨꯗꯛꯇ ꯀꯗꯣꯝꯗꯒꯤꯅꯣ ꯑꯃꯨꯛꯇꯕꯨ ꯎꯖꯗ꯭ꯔꯤ ꯑꯗꯨꯛ ꯆꯥꯎꯕ ꯋꯥꯏꯈꯨ ꯁꯖꯥꯎ ꯃꯆꯥꯒꯤ ꯊꯣꯡꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯣꯖꯥꯎ ꯑꯗꯨꯅ ꯂꯣꯟꯁꯤꯜꯂꯤ ꯁꯣꯗꯣ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯔꯣꯖꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯑꯁꯦ ꯁꯤꯕꯤꯗꯕꯁꯦ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯀꯥꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏꯀꯣ ꯍꯦꯔꯥ ꯃꯥꯅꯁꯨ ꯊꯧꯏ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯆꯥ ꯑꯄꯤꯛꯄ ꯑꯁꯤꯒ ꯁꯤꯡꯅꯗꯨꯅ ꯒꯝ ꯒꯝ ꯊꯕꯛꯅ ꯌꯥꯁꯤꯜꯂꯛꯇꯕꯒꯤ ꯆꯠꯈꯤ ꯁ꯭ꯌꯥꯝ ꯔꯣꯖꯤ ꯅꯨꯡꯉꯥꯏꯇ ꯃꯅꯥꯎꯒꯤ ꯀꯥꯒꯤ ꯁꯣꯖꯥꯎ ꯄꯥꯟꯁꯤꯜꯂꯝꯕ ꯊꯣꯡ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟ ꯃꯅꯥꯀꯣꯡꯗꯨꯅ ꯊꯣꯡꯗ ꯊꯦꯡ ꯇꯨꯃꯤꯟ ꯂꯩ ꯃꯅꯨꯡꯗ ꯒꯤꯇꯔ ꯍꯧꯅ ꯈꯤꯡꯒꯠꯇꯨꯅ ꯏꯁꯩ ꯁꯛꯂꯛꯏ ꯅꯤꯡꯊꯧꯗꯣ ꯏꯁꯩꯅ ꯉꯁꯥꯏ ꯁꯛꯂꯛꯄ ꯄꯦꯜꯂꯛꯇ꯭ꯔꯦ ꯇꯥꯛꯄ꯭ꯔꯥ ꯗꯃꯥꯗꯝ ꯆꯥꯎꯔꯝꯂꯦ ꯅꯪꯗꯤ ꯍꯥꯏꯕ ꯏꯁꯩꯗꯨꯅꯤ ꯔꯣꯖꯤ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ ꯃꯅꯥꯎ ꯑꯁꯤ ꯏꯁꯩ ꯄꯦꯟꯅ ꯁꯛꯆꯔꯁꯅꯨ ꯈꯜꯂꯤ ꯆꯦꯟꯈꯤꯗꯨꯅ ꯃꯃꯥꯗ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯎ ꯀꯣꯜ ꯇꯧꯈꯤ ꯁꯣ ꯂꯣꯟꯗꯨꯅ ꯐꯥꯖꯟ ꯄꯨꯟꯁꯟ ꯊꯝꯕ ꯉꯝꯈ꯭ꯔꯕ ꯇꯥꯏ ꯅꯤꯡꯊꯧ ꯁ꯭ꯀꯨꯜꯗ ꯊꯪꯅꯕ ꯍꯞꯇꯥ ꯑꯗꯨꯒꯤꯁꯨ ꯃꯊꯪꯒꯤ ꯍꯞꯇꯥ ꯑꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯁ꯭ꯀꯨꯜꯗꯣ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯏ ꯅꯁꯨꯡꯂꯥꯡꯒꯤ ꯏꯁꯩꯒ ꯁꯛꯆꯔꯝꯕꯅꯤ ꯍꯩ ꯁꯣꯏꯅꯥꯎ ꯃꯤꯒꯤ ꯊꯃꯣꯏ ꯈꯪꯗꯕ ꯊꯣꯏꯊꯣꯏꯕꯤ ꯍꯥꯏꯕꯤ ꯅꯪꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯈ꯭ꯔꯕꯣꯏꯀꯣ ꯅꯣꯛꯀ ꯅꯣꯛ ꯈꯦꯒ ꯈꯦ ꯂꯩꯖꯕ ꯁꯥꯏ ꯌꯥ ꯋꯥꯔꯤ ꯄꯪꯁꯥ ꯁꯥꯅꯤ ꯌꯧ ꯄꯪꯂꯥꯡ ꯂꯥꯡꯏ ꯏꯅꯦ ꯀꯁꯇꯨꯔꯤꯒꯤ ꯍꯣꯇꯦꯜꯗꯨꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯄꯀꯣꯔꯥ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯃꯤꯟꯅꯩ ꯃꯔꯛꯇ ꯋꯥꯊꯤ ꯆꯕꯨꯟ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯅ ꯑꯃꯅ ꯂꯛꯅꯩ ꯅꯤꯡꯊꯧ ꯑꯗꯨ ꯐꯠꯇꯦ ꯈꯪꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯨꯄꯤ ꯑꯃ ꯐꯥꯎ ꯍꯟꯅ ꯌꯦꯡꯉꯨ ꯌꯥꯗ ꯄꯉꯥꯎ ꯉꯥꯎꯁꯤꯟꯅꯖꯗꯨꯅ ꯃꯗꯣꯝ ꯄꯪꯂꯩ ꯂꯩꯖꯔꯛꯄꯅꯤ ꯍꯟꯗꯛꯇꯅꯤ ꯃꯥꯅ ꯅꯨꯄꯤꯒ ꯄꯥꯝꯖꯔꯛꯄ ꯃꯇꯧꯗꯨꯅꯦ ꯃꯒꯨꯟꯗꯨꯅꯦ ꯃꯤꯠ ꯄꯦꯜꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯅꯨꯄꯥ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯁꯤꯟꯅꯗꯕ ꯅꯨꯡꯁꯤꯕ ꯇꯤꯡꯅ ꯐꯣꯡꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯀꯤ ꯈꯪꯗ ꯎꯠꯊꯣꯛꯄ ꯉꯝꯕ ꯃꯥꯇꯕꯨ ꯀꯜꯂꯛꯅꯩ ꯈꯔ ꯃꯈꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨ ꯀꯜꯂꯛꯎꯕꯅ ꯊꯣꯏꯊꯣꯏꯕꯤꯕꯨ ꯀꯜꯂꯛꯏ ꯃꯈꯣꯏ ꯊꯣꯏꯕꯨ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯛꯅꯔꯤꯕꯅꯤ ꯏꯇꯠ ꯇꯠꯇꯅ ꯀꯔꯤ ꯈꯜꯂꯤ ꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕ ꯁꯦꯅꯤꯌꯔ ꯀ꯭ꯂꯥꯁ 12ꯀꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯅꯤ ꯅꯪ ꯀꯗꯥꯏ ꯆꯦꯟꯗꯧꯔꯤ ꯃꯥ ꯂꯥꯛꯑꯗꯤ ꯑꯗꯨ ꯐꯠꯇꯕꯅꯤ ꯀꯤꯕ ꯃꯁꯛ ꯈꯪꯗꯕꯅꯤ ꯉꯥꯎꯁꯤꯟꯅꯕꯩ ꯍꯧꯅꯕꯤ ꯅꯪꯁꯦ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯅꯤ ꯑꯔꯥꯞꯄꯗ ꯊꯣꯏ ꯅꯪꯗꯤ ꯃꯥꯡꯖꯔꯦꯗꯅ ꯃꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯑꯇꯣꯞꯄ ꯑꯃꯒ ꯀꯣꯏꯅꯍꯧꯔꯁꯤ ꯅꯍꯥꯟ ꯍꯥꯏꯔꯛꯄ ꯀ꯭ꯂꯥꯁ 10ꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯥꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯅꯪ ꯑꯣꯏꯖꯅꯤꯡꯉꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯂꯛꯅꯐꯝ ꯈꯣꯏꯗꯥꯅꯐꯝ
Thoi, nang se kari gun ahin bayaw bano. Nahan Facebook taso nupa ahal tabok chaw na tawe hai bama kuitan tani. School daga lai hai batay. Thoi kumdi magi chapum tokpa bora pakawra chahaw na balak ni. Chaba khara pambay. Masado tabuk lawi. Mi kya wangdi. Mamay pumbum daradana. Yeng bada angang macha pambada nungay kadabado mali. Masagi wina. Mayam panalak na ribisindo waraduna tui. Nauna fawalakpa Korean drama aikoi Lee Min Ho ki Hires ki wari sani. Sidi keset wai ki aina hana haina koilang lang na bani. Minute khara khaktuda. Adum cha thaktuna nungay na leitok chay thuidi. Ngasina school half already. Moral Education Center, Iroi Semana Sinba, State Level Science Competition, Thakibu Singi Marakta, Makoi School ki Satra Satri Khara, First, Second, Third Taba Yawi. Kharana Consolation Prize Panglakpa Yawi Hebagi, Harawa Fungdoktuna, half holiday Tauribani. Fourth period da Tupchale School. Langna Kibusina, Jojo. Class 9 gi Thowe Party do Kangla da Koirusi Haidana, Maki Simni. Kanagi Anakpa, Mamanabi amagi yumda sangudu hupchin hekta ke khanaki masam semnai karana puaw no bayawi dress are ba hongdok nei aphang ba se chanai makoi gi school dress tuna bag manungda thupchinaki hapchinki horen mayum changlam daida lanjada visa school suti thaba matamda yumda hanjin dawni aduga amuk hongdok laga khara lapi sel khaina arakpo toma reserve do Kangla mai ke panglakli. Gate mayada ticket bulab kakpu changki mari. Laisabi macha sangu jalabadi pakhang macha sangu matungini. Maduna mathoi hapi. Wangangda ke beheli. Midingda maro hapeheli. Thuisu dumangai irang tawdesa tawri. Adum kharana matungda nakanda jasilai nupa macha kharasingdo. Laknabi mingkai kawi phone number piramu aigi Facebook account aduni horen message tharaki kai lamdai neba kai chaningi mayai thangbido aiga khangnazarage angta simbiro class kyano koi baisina matai gi spec upi masam tembido pami ani subi mingdu kaino oi ani subi duni loibanaidi machindana sauksina hai nupi macha singaduna haina de kai de yongno Masak singsiga ho khoidine mi leizare Tanja jaribra thoigi thongalda ningthauna thoigi makutagi pokora munduna lokhiba numitta ningthauga lakmina khiba mamana badu siyaramne karumdagino madop nangna thoi maming dare koksala badudadi yenglui masak khangi makoi school gi class 12 ki senior ni ningthau haiba chandan duga tinabaduni Usinade, tasinade thoi. Adubu yade. Mamang da falipsili. Asumdum jasiba. Thoi, nangni. Haina dada, kaino. Nangni nga moida, laune. Nakoi pulab ice cream lebigeni. Ice cream loba tholakpani. Lupa mga bibiduma kot na jabada. Yamna hawanarakpa matamni. Thoi na yadrabaso mamanabi. Kibong law singaduna, namdana. Ice cream dunamag jathoga laksise. Chate chatlo haidana chingboy inboy thoibu chaptuna gate rom da pukre mamana baduna mang thai gate maya da thoi mari leiro ice cream asidi hole mi amagi ani ni lei natradine akhoi thoi se manungda pusan khadamne khoidi adubu talaktuda ningthogi mamana baduna ice cream lebi badi lairadana whistle sangna khongki makeup phade signal aduna maramoi ningthawo do kadom legino Thoigi manakta salipsin afaw sajin kibasina amuktoiba kongrau jeans ado matamgi chatnabi oina ninglomda khajik nantha komli repeat pareng langtrik langna mari phasili khurung apadada t-shirt achoba amuba machu ama thoigi khudang tap phai khunam sina on dana namai tu thumjilakani nawa kana thilainu sina school suti thardi neyumda luyadro Nupa mayam leibusida awu pamsilaboin nang mairene ha
Thoi ningthaugi makutto franglawna kanthoi adubu kadai nupado aki khangba nati hauna bilon chat uba nati hena chena khudang ado paisinki mamanabi sing adusu nungairakri haujuda de khanglai ningthau mamanabaduna ta tawduna thoisi puthorakpani ice cream ga punjai jai ningthau onsinna lawrai kayengle chocho choloina mage ga nasi chelani kayengino khunam sina cheselawra ha mai mai tande mande kibagi chaning da chatpa hawi tanjadu da tawriba matawdu da manang nakpada leramba ahalaman khra changsilai ai ibungo nupa masa nangna lesabi machadu da tawrido karin nachara ha adumna tawbinune onsininduna wahairakliba ahaldu da laksali itu nang kaidoge hai kaya usitrabinu yengune mase adum nupi machadugi khudanga phadana masi kya phawriba adubu tabidi ningthauna thoigi khudangdo komli pai thoi saubana waiba ngamde oi kangla manungdadi matuga mawaga thungadri pho punna changmina bayade changuradi kaine hene adugi dachona changlaktabani date si soide zum tawrsi ha ke janiba selian huralai aina akhoi madagi nangi kai libiuge apambada nakuthil nawani atai kanamtu nateis thoi wahi da wawa maya mamangdu de kapthorakle sakta aduga marola manung sidabani ningthaudo wangang sangang naga thibani hera masidi warakeda haiduna al kra jangsilai adom nupi angangda mayang mamangda tuhatpi bayade masi angang sida halu haiduna mayam umsilai kangla get mamang aduda ningthaubu inthubiri makhong baktuna ahal lamagi mamaida hekta kauksinki ningthausu wahi adu hanri itu kushi nathau leibro mana kapisidi ice cream lebidena angang uzabai kapani masi chiladom nathoro minai noi kari orige itu da one zabani phangdramni na kalakro hanuwadi sibide basa wahi du galoina mayam changduna ningthaudo adumak totkhre phubiri nupi macha se lakchabige tawi lamchet bebar machet amata yaude ahal maida makhong bangna kauzabaga susai jugo chada mama mapa jutjaram loi kayam phani haige haidana pathingbu maril bupan kotuna thire ke chebi thoi hanaga yenglamba nati kangla manung romda kap tuna chensanki ningthaugi mamanaba lakminabaduna school da thoi hoi du koiba chakani kangla da chakki male haidana pau piduna ningthau mafam asida puduna lakibadusu nungaidre upai leite ningthau ado kannaba honajabani adubu sopana hankhre kudakta ningthau ado mayum hoida pau pire mayam umsindana kangla mangda thamlimle machadu tati phubiram khara phare haiduna ka dasu solon sinna thamlubadagi kaagi so hangbada ngairi he gyumdagi thokibaga kangla utra mangda mayumgi masagi izat sanman pumba yolamlibasini Syam Bindya upai leita makoina warakpu watpagi lanbana macha ase warakpiba yamna phai mabu puzakrage hanjin makutlona haizai mayamna yabiduna angawba asungate jadaba nacha ase nayumna phazalaga thamu hairi Syam amuksu pungchop macha warakpa ngamdabadubu gari da haptuna puri mayum yorabada macha bu phuge hairaktre Syam wayama phau hayu ngangu maya khidre Sozau puduna so machabu phazin gairakre tumin lekre Bindya do nungsa thire mapuroi basi hypertension lei BP pokhairatuna mangjaba dare mamai de Syam yungi phamen da theliba laiwai khraba mama mapagi photo de yenglami upai leita makhada ngek punta kaple angang machago hoima ho baba nachaware nasu sigi hapta ei hingre Oh Baba, I the Luxian Biro. Mal is our son. Hoima, the Chada Luxian Biro ba. Mapagi Matauda, Rosisu, Hiki Kapi, Manabu Waro, Kariginanga, a sub octavano. Bindya, Mapuru Begimataubada, Tamui Kairi. Ijas in a Gantani Hiraba. I eat Hawaii civil Luxian Biro. Manabu Mimanavana, Hingni Hiraba. Madugi Mamaloina, I eat Hawaii Sigasina Jagi. I Pamu de Haina. Yumgi lining thau, lay marimbida, higna kaptuna kurumjay.
ꯊꯥꯗꯨ ꯍꯧꯈ꯭ꯔꯦ꯫ ꯕꯥꯔꯤꯁ ꯃꯇꯝ ꯁꯨꯔꯗꯨꯅ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯏ꯫ ꯀꯥꯎꯟꯁꯤꯂꯤꯡ ꯃꯇꯤꯛ ꯑꯃ ꯑꯣꯖꯥꯅ ꯄꯤ, ꯃꯃꯥ ꯃꯄꯥ ꯌꯥꯎꯅ꯫ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯜꯂꯕ ꯅꯁꯥꯅ ꯌꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯌꯥꯅꯩ꯫ ꯕꯥꯔꯤꯁ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯇ꯭ꯔ ꯑꯣꯏꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯣꯖꯥꯅ ꯀꯧꯈꯠꯇꯨꯅ ꯐꯥꯔꯁꯠ ꯕꯦꯟꯁꯇ ꯃꯥꯒꯤ ꯐꯝꯐꯝ ꯑꯣꯏꯒꯗꯕꯅꯤ, ꯃꯁꯤ ꯅꯨꯡꯇꯤꯒꯤꯅꯤ ꯍꯥꯏꯅ ꯐꯝꯍꯟꯈꯤ꯫ ꯕꯥꯔꯤꯁ ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯊꯥ ꯍꯦꯜꯂꯕꯁꯨ ꯅꯤꯡꯊꯧꯃꯥꯗꯤ ꯁꯤꯕꯨ ꯁꯤꯖꯈ꯭ꯔꯕ꯭ꯔꯥ? ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯦ, ꯄꯉꯥꯡ ꯉꯥꯡꯅꯩ, ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ꯫ ꯁ꯭ꯀꯨꯜ ꯍꯣꯡꯈ꯭ꯔꯦ, ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯅ ꯕꯔꯃꯥꯒꯤ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯦ꯫ ꯇꯠ, ꯀꯥꯏꯗꯩ ꯕꯔꯃꯥ? ꯕꯦꯡꯒ꯭ꯂꯣꯔꯗ ꯍꯥꯏꯕꯅꯤ꯫ ꯅꯠꯇꯦ ꯀꯩꯁꯨ, ꯑꯁꯥꯝꯗꯅꯤ, ꯗꯦꯔꯥꯗꯨꯟꯗꯅꯤ꯫ ꯊꯣꯏꯗꯤ ꯇꯨꯃꯤꯟ ꯄꯪꯂꯩ ꯂꯩꯖꯩ꯫ ꯍꯞꯇꯥꯃꯨꯛꯇꯣ ꯕꯥꯔꯤꯁ ꯀꯌꯥꯗꯤ ꯃꯔꯝ ꯃꯣꯛꯂꯦ꯫ ꯂꯥꯏꯔꯤꯛꯇꯒ ꯊꯋꯥꯏ ꯌꯥꯎꯈꯠꯈꯤꯕꯁꯤꯅ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯈ꯭ꯔꯦ꯫ ꯑꯣꯖꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟ, ꯇꯦꯁꯀ ꯃꯥꯔꯛꯀ ꯌꯥꯝꯅ ꯐꯪꯒꯠꯂꯛꯈꯤꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ꯫ ꯀ꯭ꯂꯥꯁꯇ ꯍꯪꯉꯨꯕ ꯄꯔꯥ ꯄꯨꯝꯕ ꯆꯨꯝꯅ ꯆꯨꯝꯅ ꯈꯨꯝꯗꯣꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯅꯤ, ꯑꯩꯈꯣꯏꯅ ꯁꯦꯝꯕꯕꯨ ꯂꯦꯝꯅ ꯃꯥꯡꯒꯗ꯭ꯔꯗꯣ ꯍꯥꯏꯅꯔꯤꯕꯅꯤ ꯃꯍꯩ ꯃꯍꯩ꯫ ꯕꯥꯔꯤꯁꯅ ꯃꯔꯝ ꯈꯪꯃꯨꯛꯀ ꯃꯨꯛꯁꯤꯜꯂꯛꯄꯗ ꯃꯍꯩ ꯃꯍꯩ ꯅꯤꯡꯊꯧꯕꯨ ꯀꯥꯎꯅꯈꯤ꯫ ꯃꯇꯝꯗꯨ ꯆꯤꯊꯤ ꯄꯤꯕ ꯌꯥꯝꯅ ꯆꯠꯅꯔꯤ꯫ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯂꯣꯟꯅ ꯂꯣꯟꯅ ꯁꯦꯅꯤꯌꯔꯅ ꯖꯨꯅꯤꯌꯔꯗ ꯆꯤꯊꯤ ꯂꯥꯟꯁꯤꯟꯕꯤ ꯇꯣꯏꯅ ꯆꯠꯅꯩ꯫ ꯑꯣꯖꯥꯅ ꯐꯥꯕ ꯀꯌꯥꯅꯤ, ꯗꯟꯗꯤ ꯄꯤꯕ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯅ ꯀꯌꯥꯅꯤ꯫ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯁꯦꯀꯦꯟ ꯕ꯭ꯔꯦꯛꯇ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯅ ꯊꯣꯏꯒꯤ ꯆꯤꯊꯤ ꯑꯃ ꯄꯨꯔꯛꯏ꯫ ꯃꯍꯩ ꯃꯍꯩ ꯌꯦꯡꯁꯤ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯏ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯖꯔꯛꯄ ꯀꯨꯏꯔꯦ, ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯅꯨ꯫ ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯣꯏꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯒꯦ꯫ ꯁꯩꯇꯅ ꯁꯛꯈꯤ꯫ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯒꯦ꯫ ꯀꯔꯤ ꯈꯜꯂꯤ? ꯃꯈꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯏꯔꯤ꯫ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯣꯟꯗꯥ ꯄꯨꯗꯥ ꯄ꯭ꯔꯃꯥꯟ ꯄ꯭ꯔꯟꯊꯩ꯫ ꯀꯔꯝꯕ ꯐꯤꯂꯝ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯒꯤꯒ ꯂꯧꯊꯣꯔꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯛꯏꯕꯅꯣ? ꯑꯔꯣꯏꯕꯗ ꯊꯥꯔꯛꯏ꯫ ꯅꯪꯒꯤ ꯗꯥ ꯕꯥꯔꯤꯁ꯫ ꯃꯌꯥꯝ ꯋꯥ ꯂꯥꯎꯅ ꯂꯥꯡꯏ꯫ ꯕꯥꯔꯤꯁ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯕ, ꯃꯤꯑꯣꯏ ꯃꯤꯇꯧꯁꯨ ꯐꯖꯕ, ꯋꯥꯠꯇ ꯄꯥꯗꯕ ꯃꯌꯨꯝ ꯃꯀꯩꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯎꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯥꯅ ꯊꯣꯏꯕꯨ ꯄꯝꯁꯤꯜꯂꯛꯏ꯫ ꯌꯥꯏ ꯍꯥꯏꯈꯣ? ꯉꯥꯏꯈꯣ, ꯍꯧꯖꯤꯛꯃꯛꯇꯤ ꯊꯨꯃꯜꯂꯤ, ꯃꯃꯜ ꯈꯔ ꯀꯥꯍꯟꯁꯤ꯫ ꯃꯥ ꯑꯃꯨꯛ ꯐꯕ ꯂꯩꯔꯔꯣꯏ꯫ ꯉꯥꯎꯁꯤꯟꯅꯕ ꯐꯈ꯭ꯔꯕꯅꯤ, ꯂꯥꯏꯔꯤꯛꯇ ꯃꯀꯣꯛꯅꯤ꯫ ꯃꯄꯥ ꯑꯗꯨ ꯑꯣꯐꯤꯁꯔꯅꯤ, ꯃꯃꯥ ꯑꯗꯨ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯅꯤ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯩꯅꯤ, ꯃꯌꯨꯝꯗꯨ ꯐꯨꯔꯥꯅꯤ꯫ ꯊꯣꯏ ꯌꯥꯗꯦ ꯌꯥꯗꯦ, ꯑꯩꯒꯤ ꯃꯥ ꯌꯦꯡꯉꯨ꯫ ꯗꯥ ꯕꯥꯔꯤꯁ ꯑꯁꯤ ꯁꯅꯥꯅꯤ꯫ ꯑꯁꯨꯝ ꯇꯧꯁꯤꯟꯈꯤꯕ ꯑꯣꯄꯥꯔ ꯑꯃꯅꯤ, ꯊꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯛꯏ꯫ ꯇꯜꯂꯤꯗ, ꯑꯗꯨ ꯉꯥꯎꯁꯤꯟꯅꯔꯝꯕꯗꯨꯕꯨ ꯑꯃꯨꯛ ꯉꯥꯎꯁꯤꯟꯅꯔꯗꯤ ꯇꯟꯗ꯭ꯔꯅꯦ? ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯄꯦꯟꯖꯔꯦ, ꯑꯩ ꯀꯤꯔꯕꯅꯤ꯫ ꯃꯇꯝ ꯈꯔ ꯌꯦꯡꯁꯤꯗꯅ ꯏꯕꯦꯝꯃ, ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ, ꯃꯔꯩ ꯇꯧꯅꯨꯁꯅꯥ, ꯑꯩꯒꯤ ꯃꯥ ꯌꯦꯡꯉꯨ ꯍꯥꯏꯕꯗꯣ꯫ ꯃꯁꯥꯒꯤ ꯋꯥ ꯏꯇꯥ ꯇꯥꯗ ꯍꯩꯁꯤꯡꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯕꯥꯔꯤꯁꯇ ꯄꯥꯎ ꯄꯤꯗꯣꯛꯄꯤꯁꯤꯡ ꯊꯕꯛ ꯐꯍꯟꯈꯤꯕꯁꯤꯅ꯫ ꯕꯥꯔꯤꯁꯅ ꯁꯦꯜꯒ ꯋꯥꯠꯇꯕꯅꯤ꯫ ꯀꯁꯇꯨꯔꯤ ꯏꯅꯦꯒꯤ ꯍꯣꯇꯦꯜꯗ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯊꯣꯏꯕꯨ ꯌꯥꯍꯟꯗꯕ ꯌꯥꯗꯕꯅꯤ, ꯃꯥꯒ ꯀꯣꯏꯅꯍꯟꯒꯗꯕꯅꯤ, ꯁꯣꯏꯍꯟꯕ ꯌꯥꯗꯦ, ꯋꯥꯅꯣꯝꯂꯤꯒꯨꯝ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯥ ꯕꯣꯔꯥ ꯄꯤꯖꯩ, ꯆꯥꯅꯤꯡꯕ ꯆꯥꯍꯜꯂꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯨꯗ ꯈꯨꯗꯣꯜ ꯀꯌꯥ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯗꯤ ꯍꯩꯅꯗꯕꯅ ꯃꯨꯛꯇꯣꯏꯕ꯫ ꯊꯣꯏꯗꯨ ꯉꯁꯤꯗꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕꯤꯔꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯏ ꯌꯦꯡꯕꯗ ꯅꯝꯗꯨꯅ ꯃꯃꯥꯏ ꯄꯨꯡꯉꯥꯡꯉꯥꯡ ꯍꯩꯅꯗ ꯐꯝꯃꯤ꯫ ꯏꯅꯦ ꯀꯁꯇꯨꯔꯤꯗ ꯄꯀꯣꯔꯥ ꯌꯥꯝꯅ ꯄꯤꯕꯤꯌꯨ, ꯑꯗꯨꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏ ꯅꯥꯏꯗꯦ꯫ ꯆꯥꯕ ꯊꯛꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯤ ꯏꯀꯥꯏꯕꯅ ꯕꯥꯔꯤꯁꯀ ꯃꯥꯒꯗꯣ ꯊꯪꯅꯅ ꯐꯥꯟꯅ ꯐꯝꯍꯜꯂꯤ꯫ ꯕꯥꯔꯤꯁꯅ ꯅꯣꯛꯂꯗꯨꯅ ꯃꯥꯕꯨ ꯌꯦꯡꯖꯩ꯫ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯦ ꯊꯣꯏ? ꯏꯄꯥ ꯄꯥꯗ꯭ꯔꯤ꯫ ꯄꯥꯁꯤ, ꯍꯌꯦꯡꯗꯩ ꯂꯥꯏꯕ꯭ꯔꯦꯔꯤꯗ, ꯁꯦꯀꯦꯟ ꯕ꯭ꯔꯦꯛ ꯈꯨꯗꯤꯡꯗ꯫ ꯑꯩꯅ ꯅꯪꯒꯤ ꯈꯪꯗꯕ ꯂꯣꯏꯅ ꯇꯥꯛꯀꯅꯤ꯫ ꯌꯥꯔꯅꯤꯗ꯫ ꯅꯍꯥꯟꯒꯤ ꯆꯤꯊꯤ ꯑꯅꯧꯕ ꯑꯃ ꯄꯤꯈꯤꯕꯗꯨꯕꯨ? ꯐꯪꯉꯦ꯫ ꯅꯣꯏ ꯌꯨꯝꯁꯦ ꯑꯁꯣꯝꯂꯣꯝ ꯆꯠꯇꯧ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯆꯥꯁꯤꯜꯂꯨꯁꯦ, ꯋꯥꯔꯝꯂꯅꯤ, ꯁꯦꯡꯉꯦ꯫ ꯍꯦꯛꯇ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯕꯥꯔꯤꯁꯅ ꯕꯣꯔꯥ ꯑꯃ ꯃꯈꯨꯠꯇꯨꯅ ꯄꯥꯏ ꯊꯣꯏꯗ ꯏꯟꯁꯤꯟꯕꯤꯔꯛꯏ꯫ ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯇꯩ ꯃꯌꯥꯝꯗꯣ ꯈꯨꯖꯤꯟ ꯁꯤꯛꯅꯩ꯫ ꯗꯗꯥ ꯕꯥꯔꯤꯁ, ꯅꯪꯃꯨꯛ ꯃꯕꯨꯛ ꯐꯕꯁꯤ ꯂꯩꯇꯦꯀꯣ꯫ ꯑꯩꯈꯣꯏ ꯊꯣꯏꯗꯣ ꯍꯌꯦꯡꯋꯥꯏꯐꯥꯎ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯊꯣꯏ, ꯏꯀꯥꯏꯁꯟꯅꯔꯅꯨ, ꯌꯥꯅꯤꯡꯗꯕ ꯁꯥꯁꯤꯟꯅꯔꯅꯨꯀꯣ꯫ ꯑꯩꯈꯣꯏꯗꯅ ꯑꯃ, ꯃꯌꯥꯝ ꯃꯃꯥꯡꯗꯅ ꯑꯃ, ꯅꯪꯁꯤꯗꯤ꯫ ꯗꯥ ꯕꯥꯔꯤꯁ, ꯊꯣꯏꯗꯣ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ, ꯑꯝꯇ ꯈꯔ ꯊꯦꯝꯕꯤꯌꯨ꯫ ꯏꯅꯦ ꯀꯁꯇꯨꯔꯤ ꯃꯌꯥꯝꯒꯤ ꯏꯔꯥꯡꯗꯣ ꯈꯪꯗꯨꯅ ꯕꯣꯔꯥ ꯍꯥꯞꯆꯤꯜꯂꯤ, ꯄꯀꯧꯔꯥ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯦꯜꯕꯨ ꯐꯅꯌꯥꯝ ꯇꯥꯔꯝꯂꯅꯤ꯫ ꯏꯈꯪ ꯈꯪꯅ ꯏꯅꯦꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯂꯥꯡꯂꯝꯕ ꯆꯞ ꯂꯦꯞꯄꯤ꯫
Hai, Ningthau, nang ni ngasai di kaya kaidawriba? Ha, laklaga hoi maisu haide, nangbu kini yengi. Thoi mamai non kati, baris ti sumsukna thoi de yengi. Hotel kachilwai da matom da phamduna lermi. Manaktana mapok kaitriba. Makuna hek chirakpa khongon me lecharong ama thamli. Magi thoi gini. Ngasai makai sida mana ngai sabasu magi thoi buni. Ngasai deki makhyat chiktuna pumna makhangli bani. Magi thoi gini. Thoi amuk tenging li Ningthaubu. Warong na mamai adu non thaki. Barisu sanadana. Ine, khoi thoi gi. Kobilai borado special oina pagna hobiroba. Madi adu yamna pamjabani. Amuk tengbi gese. Changang amaga. Baristani nokliba ataidi jani kauri. Chin ki gadabagi mapi semnei. Ningthau khongu melaido suru makuna nei thatli. Makhada khongpangna nesin dry thadaram hagoli. Gam laklaga inige bora hopomdo adomda mamir koi otuni yengu. Maroi nakupi inine soiduna laibadure. Keshuaida nakupi soibidugi makuttagi thang suri ajobodo tap law munki. Mamai leitho thang dupai baris tamna chinsinki. Mayamdo awlang lawne. Asimadi khangkoba. Oikraba sumi hatpa nasumlangini apangbi. Yanbu yalamgani ne. Jahi chudringai mihatpa mingtholo phanglamgani. Kari manga khuthi dana. Mitsing na singbi ine kasturina thangado munkibana hali. Ningthaugi lukhamda pakora hobi makuda chaboduna set ki. Lakpaga horabra. School thugai haibadai. Ai sidadi yani khanbra. Ai masok mapa naida saba. Chakro thuna nupa misa. Ningthau mayam mamangdu da choblabra. Matom ta suni. Baris sita mamaido lishin ki. Muru. Ngamsu ngamnoidabra. Sanga bumal. Thoi famlam badagi pukagot ki. Ai halamage. Ika kawai. Babana ngantala u thabaklay ngasay hewa bani. Thoi kanagi siwata da chatpa hoki. Baris na matung natana ningbani. Adubo mabu sangtrak yang laikraba. Ningthau adubo kikrabra. Nahan mo khanakibagi Ningthaugi kingi mahaw ado kawhatribra. Thoigi matung nilakidi. Mamanabi mayam adusu ama hogot ani hogot punghang hangle. Ningthau baris puna laibu ubada ne kasturigi hotel ado mayam makai kinaduna hangoinaduna changlakidri. Mi itak takle. Inina nupa majani dubu tal. Port ka sitre ne hey chalo nakhoi ani. Hai aswaida mutane khana jena tawlerangani. Adum tawna nuko. Sana noibo asung ausana bako. Aduk angang oina. Hai satribrane nakhoi bo. Tanbirakle baris pi khongduna mamanabu sangbomaga aki khangda chapki. Ningthau nangbo duk pangdabra. Tumi leiba kasu yamna hizahubu sai. Pangdida nangdi asingba. Nonganbada Ningthau ui kungtha monda nungaina school kari. Thawa sada ui mataudo. Ngagliba mana ngarangta nokrem hagrem nana chachakhiba baris sado school lakidre. Numituda natedo hapta amani thama season ki. Atopada transfer chakre pau yaya. Chumlamdoida hainabani. Chumle hainakibana hali. Karigi kamdongna. Gyana mai tani. Thamuktudani. Thoina school laktabai tawi. Ningthau adubo adu haisina thai-dena kochen cheliba. Khawang mangtung yetoi maike sinba thungki. Ningthau ti matawado lagnaba nungairaboi dago. Lagnabi panglaksu. Henmanba ma yawi matawdo. Wari saba khuding thoigini loiba naidi. Noisi yingmana. Henmande haiba ngamloidana angau pase. Koi thoiga ngarang loktak ta kapthabana. Tharo thamal ipiu na ningai ka tawsagi basina. Nungsimandana bora ama kumdana loktak mayai de hipiri. Pangnokta nuktrema. Hairiba. Aise yamna nungsi haini. Loktak mayai debu kadai digi thambalo. Sali kenu damada. Ising aduglu bududi kamaina nangdi kumliba. Iroiduni hegling. Hai kenu yam naidi.
ꯂꯝꯄꯥꯛꯇ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯊꯣꯏꯅ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯗ ꯎꯏ ꯌꯥ ꯅꯣꯛꯏ ꯅꯤꯡꯊꯧ ꯊꯧꯁꯥꯗꯦ ꯈꯣꯟꯖꯦꯜ ꯑꯗꯣ ꯋꯥꯡꯈꯠꯂꯤ ꯍꯦꯟꯅꯗꯣ ꯇꯥꯖꯈ꯭ꯔꯁꯅꯨ ꯃꯇꯥꯕꯣ ꯊꯥꯡꯃꯩꯕꯟ ꯆꯤꯡ ꯉꯔꯥꯡ ꯀꯥꯔꯨꯒꯅꯤ ꯁꯨꯝ ꯂꯥꯛꯄꯗ ꯌꯧꯔꯝꯗꯥꯏꯗ ꯋꯥꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯊꯣꯏꯁꯦ ꯑꯩꯅ ꯄꯣꯔꯒ ꯄꯨꯕꯤ ꯃꯇꯣꯜ ꯐꯥꯎꯕ ꯑꯁꯦꯡꯀꯤꯔꯣ ꯅꯆꯤꯟ ꯄꯪꯊꯤ ꯊꯤꯅꯨꯗ ꯄꯪꯉꯥꯏ ꯍꯥꯏꯁꯤꯟꯅꯅꯨꯅꯦ ꯅꯤꯡꯊꯧ ꯏꯕꯣ ꯃꯤꯅꯥꯏ ꯊꯥꯖꯗ꯭ꯔꯒ ꯁꯤꯖꯈ꯭ꯔꯣ ꯀꯩꯅꯣ ꯄꯣꯔꯤꯕꯅꯤ ꯀꯨꯝꯊꯔꯛꯄꯩ ꯂꯝꯕꯤꯗꯁꯨ ꯃꯈꯣꯡ ꯑꯅꯤꯗꯣ ꯁꯤꯙꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯕꯤꯔꯒ ꯏꯔꯦꯟꯖꯅ ꯆꯤꯡꯈꯣꯡ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯃꯥꯅ ꯍꯔꯥꯎꯖꯈꯤꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯐꯟ ꯐꯟꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯡꯈꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯑꯩꯃꯨꯛ ꯐꯕ ꯅꯨꯄꯥ ꯂꯩꯇꯦ ꯑꯩꯇꯅꯤ ꯊꯣꯏ ꯇꯥꯁꯤꯟꯅꯗ ꯆꯠꯂꯤ ꯋꯥꯔꯤꯗꯣ ꯃꯔꯤ ꯃꯔꯤ ꯌꯧꯁꯤꯟꯈꯤ ꯊꯣꯏ ꯃꯁꯥ ꯈꯪꯖꯗ ꯄꯨꯕꯤꯈ꯭ꯔꯦ ꯆꯤꯡꯄꯥ ꯇꯨꯔꯦꯜ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯇꯝꯗꯅꯤ ꯋꯥꯡꯂꯕꯅꯤꯅ ꯅꯤꯡꯊꯧꯗꯣ ꯃꯅꯤꯡꯗ ꯂꯦꯞꯄꯤ ꯖꯨ ꯑꯦꯅꯥꯎꯟꯁꯃꯦꯟ ꯄꯤꯔꯤꯕ ꯇꯥꯗꯦ ꯋꯥꯔꯤ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯛꯏ ꯉꯔꯥꯡꯗꯤ ꯍꯣꯜꯗ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯔꯨ ꯑꯅꯧꯕ ꯊꯣꯛꯄ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗꯣ ꯑꯗ ꯑꯩꯈꯣꯏ ꯊꯣꯏꯗꯤ ꯍꯤꯔꯣ ꯍꯤꯔꯣꯏꯅꯤ ꯅꯨꯡꯁꯤꯅꯖꯕꯗ ꯎꯔꯒ ꯑꯩꯕꯨ ꯆꯩꯔꯤꯕꯅꯤ ꯃꯆꯤꯜ ꯃꯆꯥꯗ ꯑꯩꯁꯦ ꯔꯣꯃꯥꯟꯇꯤꯛ ꯌꯥꯝ ꯑꯣꯏꯖꯗꯦ ꯍꯥꯏꯗꯅ ꯎꯏꯗꯕ꯭ꯔꯣ ꯑꯩꯕꯣ ꯃꯩ ꯍꯧ ꯀꯨꯝꯖꯜꯂꯤ ꯑꯣꯏ ꯗꯃꯥꯗ ꯀꯩꯒꯤ ꯃꯥꯅ ꯄꯨꯡꯆꯩꯗ ꯆꯩꯕ ꯌꯥꯕꯗꯣ ꯑꯗꯨ ꯎꯏꯗꯦ ꯍꯥꯏꯌꯦ ꯃꯥꯅꯗꯤ ꯐꯅ ꯑꯣꯏꯕ꯭ꯔꯥ ꯈꯟꯖꯕꯅꯦ ꯑꯩꯁꯨ ꯑꯗꯨ ꯁꯤꯅꯦꯃꯥ ꯂꯣꯏꯔꯛꯄꯗ ꯆꯦꯜꯂꯁꯤ ꯃꯌꯨꯝꯗ ꯍꯟ ꯉꯝꯃꯔꯣꯏꯅ ꯑꯃꯨꯛ ꯒꯤꯔꯤ ꯇꯛꯈꯤꯕꯁꯤꯅꯕ ꯑꯩꯅ ꯀ꯭ꯂꯥꯁ 10ꯗꯗꯤ ꯀꯥꯞꯈꯣꯟ ꯍꯦꯛ ꯊꯦꯝꯕꯗ ꯂꯣꯂꯤꯄꯣꯞ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯑꯃ ꯄꯤꯖꯔꯒꯅꯦ ꯐꯩ ꯅꯤꯡꯉꯥꯏꯗꯣ ꯑꯩꯒꯤ ꯊꯣꯏꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯁꯥꯊꯤ ꯂꯥꯡꯂꯛꯄꯒꯤ ꯑꯣꯖꯥ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯥꯡꯂꯣꯝꯗ ꯆꯤꯡꯈꯠꯇꯨꯅ ꯂꯦꯞꯍꯟꯈꯤ ꯑꯗꯨ ꯈꯛꯇꯗ ꯋꯥꯆꯣꯏ ꯑꯗꯨ ꯂꯦꯞꯄꯤ ꯃꯃꯤꯠ ꯑꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯖꯔꯤꯕ ꯃꯥꯡꯋꯥꯏꯗ ꯂꯦꯞꯂꯤꯕ ꯃꯥꯒꯤ ꯊꯣꯏꯗ ꯌꯦꯡꯁꯤꯜꯂꯤꯕ ꯏꯀꯥꯏ ꯈꯪꯗꯦꯗ ꯁꯛꯇꯥ ꯊꯤ ꯃꯍꯥꯄꯥꯄꯤ ꯑꯁꯦ ꯊꯣꯏ ꯁꯨꯛꯇꯣꯛꯏ ꯈꯥꯡꯕ ꯌꯥꯕ ꯃꯈꯩꯗꯤ ꯈꯥꯡꯕꯅꯤ ꯎꯁꯤꯟꯅꯗꯕ ꯌꯥꯕ ꯃꯈꯩꯁꯨ ꯎꯁꯤꯟꯅꯗꯦ ꯇꯥꯔꯤꯕ ꯃꯈꯩ ꯇꯥꯁꯤꯟꯅꯗꯦ ꯑꯗꯨꯕꯨ ꯀꯗꯥꯏ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯂꯝ ꯌꯧꯔꯦ ꯈꯥꯝꯗ꯭ꯔꯦ ꯃꯇꯤꯛ ꯁꯨꯝ ꯍꯤꯡꯖꯤꯟꯈꯤ ꯂꯪꯀꯥ ꯌꯧꯈꯤꯗꯧꯔꯦ ꯊꯣꯏ ꯁ꯭ꯀꯨꯜꯗ ꯃꯆꯤ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧꯅ ꯑꯣꯏꯗ ꯄꯥꯗ ꯆꯕꯨꯟ ꯍꯥꯏꯗꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯌꯥꯝꯅ ꯊꯥꯖꯅꯕꯁꯨ ꯌꯥꯎꯔꯛꯂꯤ ꯃꯤꯀꯨꯞ ꯀꯥꯡꯗ꯭ꯔꯦ ꯃꯉꯣꯟꯗ ꯅꯤꯡꯊꯧꯅ ꯑꯗꯨ ꯍꯥꯏꯍꯧꯋꯤ ꯅꯈꯣꯏꯅꯤ ꯆꯦꯜꯂꯦ ꯍꯥꯏ ꯉꯔꯥꯡ ꯗꯦꯠ ꯑꯗꯨ ꯀꯝꯗꯧꯏ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇ ꯃꯣꯂꯤ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯒ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯕꯣꯏꯔꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯆꯥꯕꯤꯔꯦ ꯑꯣꯝꯁꯤꯟꯕꯤ ꯍꯦꯛ ꯃꯌꯥꯝ ꯑꯁꯤꯅ ꯋꯥꯕ ꯋꯥꯏ ꯆꯤꯟꯕꯅ ꯑꯃꯨꯛꯇꯣꯏꯕ ꯁ꯭ꯀꯨꯜꯗ ꯃꯥ ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯊꯣꯏ ꯍꯦꯔꯥ ꯅꯪꯅ ꯄꯪꯇꯧ ꯇꯧ ꯌꯥꯕ꯭ꯔꯥꯗꯣ ꯑꯀꯤ ꯈꯪꯂꯛꯇ꯭ꯔꯦ ꯊꯣꯏ ꯁ꯭ꯀꯨꯜ ꯀꯦꯟꯇꯤꯟ ꯌꯧꯈ꯭ꯔꯦ ꯌꯥꯝꯅꯒ ꯁꯥꯎꯏꯅ ꯉꯁꯤꯗꯤ ꯁꯥꯎꯕ ꯍꯩꯖꯗꯕꯅꯤ ꯅꯨꯄꯥ ꯅꯪꯅ ꯑꯁꯥꯎ ꯃꯇꯧ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯋꯥ ꯆꯕꯦꯡ ꯉꯥꯡꯖꯗꯨꯅ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯑꯉꯥꯎꯕꯗꯨ ꯂꯩꯖꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ ꯂꯨꯍꯣꯡꯂꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯅꯍꯥꯟꯁꯨ ꯁꯤꯗꯅꯤ ꯈꯖꯥꯏ ꯁꯣꯝꯂꯣꯝ ꯊꯪꯕꯁꯤꯗ ꯄꯄꯤ ꯃꯅꯝ ꯄꯤꯁꯜꯂꯛꯏꯕꯅꯤ ꯑꯩꯁꯤꯗ ꯀꯩ ꯒꯨꯟ ꯌꯥꯎꯕꯅꯣꯅꯤ ꯈꯪꯗꯦ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯕꯤꯗꯥꯏꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯅꯤꯅ ꯆꯦꯜꯂꯤꯕꯅꯤ ꯀꯨꯏꯗ꯭ꯔꯦ ꯋꯥ ꯂꯦꯞꯅꯔꯦ ꯂꯨꯍꯣꯡꯂꯅꯤ ꯍꯟꯗꯛ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯕꯒ ꯍꯦꯟꯃꯜꯂꯕ ꯃꯇꯧ ꯑꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯩꯇ ꯂꯪꯅ ꯈꯝꯖꯤꯟꯖꯩ ꯍꯩ ꯑꯣꯏꯗꯕ ꯍꯥꯏꯅꯣ ꯍꯥꯏꯅꯤꯡꯊꯧ ꯊꯣꯏꯅꯗꯤ ꯅꯪꯅ ꯑꯣꯏꯗꯕ ꯃꯌꯥꯝ ꯄꯪꯉꯥꯏ ꯍꯩꯖꯤꯟꯕꯒꯤ ꯌꯥꯝꯅ ꯁꯥꯎꯏ ꯍꯥꯏꯔꯦ ꯍꯥꯏꯅꯦ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯆꯦꯟꯕ ꯀꯥꯏꯁꯦ ꯀꯔꯝ ꯀꯥꯟ ꯆꯦꯜꯂꯤꯕꯅꯣꯅꯤꯕꯣ ꯁꯪꯒꯠꯇꯨꯅ ꯈꯨꯝꯃꯤ ꯑꯔꯩꯈꯩ ꯁꯥꯎꯖꯕ ꯃꯈꯩ ꯍꯧꯅꯕꯤꯅꯤ ꯃꯥꯒꯤ ꯅꯃꯥꯏ ꯑꯄꯥꯛꯄꯗꯨꯗ ꯊꯨꯝꯖꯤꯜꯂꯛꯀꯅꯤꯕꯣ ꯆꯦꯜꯂꯦ ꯍꯞꯇꯥ ꯐꯥꯗ꯭ꯔꯤ ꯃꯥꯅ ꯍꯥꯏꯗꯣꯛꯄꯤꯅꯨ ꯏꯀꯥꯏꯖꯩꯅ ꯅꯍꯥꯟꯈꯩ ꯍꯥꯏꯗꯣꯛꯇꯕꯩ ꯋꯥꯅꯦꯅ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯦ ꯊꯃꯣꯏ ꯄꯤꯅꯈ꯭ꯔꯦ ꯌꯥꯔꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯕ ꯁꯤꯗ ꯍꯦꯟꯕ ꯀꯩ ꯀꯥꯝꯂꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯤꯗꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯕ ꯈꯔ ꯊꯨꯔꯦ ꯅꯥꯀꯜꯂꯣꯝꯗꯩ ꯈꯪꯍꯧꯗ ꯂꯥꯛꯂꯤꯕ ꯈꯣꯟꯖꯦꯜꯅꯤ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯋꯥꯊꯤ ꯉꯥꯡꯅꯔꯝꯕ ꯆꯞꯂꯦꯞꯄꯤ ꯅꯤꯡꯊꯧ ꯃꯣꯃꯣꯟꯅꯏ ꯁꯤꯡꯍꯥꯔ ꯑꯆꯧꯕ ꯑꯃ ꯎꯝꯁꯥꯏ ꯁꯥꯏꯔꯝꯕꯅꯤ ꯈꯣꯟꯖꯦꯜꯗꯣ ꯀꯅꯥꯒꯤꯅꯣ ꯈꯪꯏ ꯁꯤꯗ ꯑꯣꯏꯍꯟꯒꯦ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯝꯃꯤꯟꯕꯤ ꯅꯪ ꯑꯁꯤ ꯂꯦꯞꯍꯜꯂꯒꯦꯗꯣ ꯅꯤꯡꯈ꯭ꯔꯗꯤ ꯍꯟꯐꯗꯦ ꯑꯣꯏꯗ ꯄꯔꯦꯡꯅ ꯂꯝꯖꯤꯡꯑꯣꯏ ꯑꯁꯥꯎ ꯌꯥꯔ ꯂꯥꯛꯈꯤꯕ ꯅꯍꯥꯟ ꯃꯅꯥꯛꯇ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯄꯪꯕꯤ ꯑꯁꯤ ꯂꯦꯞꯅꯔꯤꯕꯅꯤ
Maning thungjare hingjai tambase ngasiri mana ngamledana ningthau mabuning ado butterfly ngakta pumjai chakharakpa matangni mamanabamna kaurine ningthau natuna tadrabo samosa namduna leidubo demand sariba kaidurane hanjina hari manaktigi khonjelado warimda sasiba khare thubiro bel tarakpana hanba tare ningthau fomlambadagi fukhagot khara halame ai mang thana kentin thonglomda thokre thoi tafing sahum amaga loinana matungine adum pamlakpani phangledana sari songa siri nupi macha nangna som itungda koin inhange ningjaru phangle aduna harauza hai nupi nang kari khudol pambage hanglage khan ningthau mamai lesilai ikai khangda mamai thaba ikai khanglib mamai ga khara ngangsiliba ikai bu misak phawbadi khangmaledana haini do hairuni thoi sauna gam chatki ahangba chemistry practical room amada changki ningthau na matungda thoi hi kapthori mukut machani do donari tokpiro kaidoge ai kedaw haibado nangbo ingangai karino kaplibadi chemistry lab asida mamitaga soidana chemical makup amaga changlabra chamna khanjai nupa adudi mana kaphalibani khangsinadribani kaptu sahibdana hawbaga pangkaptu kapsile ai haibam khangdreba wadu gyan tadre kari gitadani chinthiba laholi training laisu pumjai di jainuni jaidridi happy dribse naraiba pharabani mahapapi mayek singna mahapapi ngonda haininglidu hayudana pangkap kablido tuuni nangna oidaba mayam mama pawgo sinsandu yuse henmallabani tallaga marai tokchakhinina aina khangsinadabani ai loina khang kari khangli banangde khangi loina nangni bani koinai de chali phone da hing wari sai nangna ise pobiduna chingkai loktak ta tharo thambal hekpi haisaliba mayam sidi phangai haibanida waruri nangbo asengki thambal do ko khiklaga loredana tajaningde hikpiu haide gaisu aduga kaigi kapiba hi uhai netro nangi marai do ai daningde adumnane amukhana pau kusin sandokon ai lari tampam khangzadre school da mayam mangda oja singi mangda ikai bane siki bane na phare hera sikinuda lohongki sing icha mayam ma pukmina ki si hingcha bau nang leja horo chinthi bau amuka poweran bu sandu na yumda laga ne sibi ga dabani kibi dang na ina rangse hoini langni wa matamda lakpadi law pangsi sibudi yaridana sibu phagiro nupi chele luhongani kaina amuka paulana sandu simina gadamni nangibo thoina sauna chakige tawriba hairiba wa mayam aduda nupado khangsinade adugi muhutta maritana thalaklabada kanaroi khanduna pangkapta kaptuna leijai kudangda tap phai sauna ningthaugi mamaiduda kupak macha ma thajingi makunam haigali aduma sunangaude tap phaki bana hanki hai singidana nupa lamin maseso konjela du dab thaki sanga manba misnadi thotna khonda muknau tha hairi oi sauragane nuksi kapano kablaga kunsinduna sungtha thadukta thamni adumakti ai tawtidana ranba pawkhra bangangai na ngang musidabu nangna kabliba kapano da pangbe nangadi kaigi khangdaban da chawdi asum leibise nangone yetbagi mohot tomta warak chaban nangi wari saraga nangi na taw yengaga ayese ayon hingba ngamliban choral ni khando aise ngaurga daba nasunglangi khangjarama simusalang toy harak liba seite wangba angawba dugi wado thawai ramdre gyan bata khida male matam aduda irai lain hairami makut adu sajatki ngawning laga ngawzo nangda aida ta yetpirakanu chatki ningthau noktuna lehawi adubu kanana thazarani haibageni oithokloi khanna hairamba thoigi wani adubu chindungi labra nungsiya thangni ningthau mana khankrabra hojikti sar ningthau singauri thoi masunglangi nupi macha nangbu udabra usinadibra nangbo do thamoi kanbirani
ꯋꯥꯈꯜꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯨꯒꯥꯏ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯊꯤꯁꯤꯁ ꯀꯠꯆꯥ ꯀꯣꯄꯤꯗꯣ ꯁꯕꯃꯤꯠ ꯇꯧꯔꯝꯗꯥꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯗ ꯄ꯭ꯂꯦꯒꯔꯤꯖꯝ ꯆꯦꯛ ꯇꯧꯅꯕ ꯁꯕꯃꯤꯠ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯗꯨ ꯈꯔ ꯊꯦꯡꯅ ꯌꯧꯔꯛꯀꯅꯤ ꯉꯁꯤꯗꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯕꯨ ꯈꯪꯀꯧ ꯀꯧꯔꯛꯂꯤ꯫ ꯍꯧꯒꯠꯇꯨꯅ ꯒꯝ ꯆꯪꯂꯨꯏ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯒꯤ ꯃꯅꯥꯛꯇꯨꯗ꯫ ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕꯗ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯔꯕ ꯋꯥꯔꯤ ꯑꯁꯤꯅ ꯑꯣꯏꯊꯣꯛꯂꯣꯏꯗ꯭ꯔꯥ ꯀꯤꯔꯨꯔꯤ꯫ ꯆꯨꯝꯅ ꯂꯩꯕ ꯍꯩꯅꯗ꯭ꯔꯦ ꯑꯩ ꯑꯁꯤ꯫ ꯏꯀꯣꯛ ꯑꯁꯤꯗ ꯁꯔ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗꯇ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯕꯁꯤꯅꯤ꯫ ꯋꯥꯈꯜꯅ ꯁꯥꯒꯠꯂꯨ ꯃꯥꯒꯤ ꯊꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨꯕꯨꯁꯨ ꯑꯣꯏꯊꯣꯛꯄ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯅꯥꯍꯦꯟꯗ ꯏꯀꯨꯠ ꯄꯦꯟꯅ ꯋꯥꯍꯩ ꯄꯔꯦꯡ ꯂꯦꯡꯁꯤꯜꯂꯨꯔꯦ꯫ ꯂꯣꯏꯁꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯊꯧ ꯑꯗꯨ ꯂꯣꯏ ꯊꯣꯛꯂꯛꯂꯦ꯫ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯏ ꯁꯔ ꯅꯤꯡꯊꯧꯅ ꯅꯣꯡꯃ ꯍꯥꯏꯔꯝꯈꯤꯕ ꯃꯥ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥ ꯀꯞꯄꯤꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯏꯒꯤ ꯃꯃꯥꯡꯗ ꯈꯛ ꯃꯥꯅ ꯀꯞꯈꯤ꯫ ꯊꯣꯏꯅ ꯃꯥꯕꯨ ꯊꯦꯝꯈꯤ꯫ ꯅꯨꯄꯥꯒꯤ ꯈꯖꯥꯏꯗꯒ ꯇꯁꯦꯡꯅ ꯄꯄꯤ ꯄꯤꯈꯤꯕ꯭ꯔꯥ? ꯗꯥꯏꯅ ꯃꯥꯒꯤ ꯋꯥꯔꯤꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏꯍꯟꯁꯤ꯫ ꯋꯥꯔꯤ ꯃꯈꯥꯗꯣ ꯑꯁꯨꯝ ꯁꯥꯡꯊꯁꯤꯔꯥ? ꯂꯣꯏꯁꯤꯟꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯦ ꯉꯥꯎꯔꯕꯅꯤ꯫ ꯁꯔ ꯅꯤꯡꯊꯧ ꯃꯁꯨꯡ ꯂꯥꯡꯈꯤ꯫ ꯋꯥꯈꯜ ꯑꯁꯤꯅ ꯑꯃꯨꯛ ꯑꯣꯜꯂꯔꯦ꯫ ꯀꯔꯤꯒꯤ ꯀꯞꯄ ꯍꯩꯇꯕ ꯅꯨꯄꯥ ꯑꯃꯅ ꯀꯞꯈꯤ? ꯀꯝꯗꯧꯅ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯤꯕ ꯃꯥꯕꯨ ꯊꯦꯝꯈꯤ? ꯀꯝꯗꯧꯅ? ꯅꯣꯏꯁꯨ ꯈꯜꯂꯨꯅ ꯆꯥꯅꯔꯤꯗ꯭ꯔꯥ? ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤ ꯇꯥꯈꯣ ꯃꯈꯥ ꯂꯩꯔꯤ꯫ ꯋꯥꯗꯦ ꯄꯥꯗꯦ꯫ ꯕꯥꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯃꯇꯝ ꯆꯥꯗ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨꯃ ꯆꯨꯝꯃꯤ꯫ ꯋꯥꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯛ ꯊꯨꯅ ꯊꯣꯏꯒꯤ ꯃꯐꯝꯗꯒꯤ ꯕꯥꯔꯤꯁꯀꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯉꯁꯤ ꯁ꯭ꯀꯨꯜꯒꯤ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯤ꯫ ꯀ꯭ꯂꯥꯁ 8 to ꯀ꯭ꯂꯥꯁ 12ꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯌꯥꯗꯦ꯫ ꯁ꯭ꯀꯨꯜ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯃ ꯍꯥꯟꯅꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁꯇ ꯂꯣꯏꯅꯃꯛ ꯂꯥꯛꯅꯤ꯫ ꯅꯍꯥꯟꯈꯩ ꯌꯥꯗꯗꯨꯅ ꯐꯣꯟ ꯄꯨꯅꯔꯛꯄ ꯉꯝꯗꯕ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯅꯤꯡꯅꯤ꯫ ꯀꯤꯄꯦꯗ ꯐꯣꯟ ꯌꯥꯝꯅ ꯄꯥꯏꯔꯛꯅꯤ꯫ ꯁ꯭ꯀꯨꯜ ꯌꯧꯅꯔꯛꯄꯒ ꯑꯣꯖꯥ ꯎꯅꯤ ꯎꯔꯣꯏ ꯍꯥꯟꯅꯒꯨꯝ ꯀꯤꯕꯤꯗꯦ꯫ ꯐꯣꯟ ꯄꯨꯊꯣꯛꯅꯗꯨꯅ ꯃꯦꯠꯅꯩ, ꯋꯥꯏꯅꯩ, ꯋꯥꯔꯤ ꯁꯥꯅꯩ, ꯅꯝꯕꯔ ꯂꯧꯅꯩ, ꯄꯤꯅꯩ꯫ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯑꯣꯖꯥꯁꯤꯡꯗꯣ ꯃꯤꯠ ꯅꯥꯕꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯆꯤꯊ ꯌꯥꯔꯗꯒꯦ? ꯅꯤꯡꯊꯧꯈꯛꯅꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯄꯥꯏꯔꯤꯕ꯫ ꯃꯅꯤꯄꯨꯔꯗꯒ ꯀꯌꯥ ꯄꯥꯏꯅꯗ꯭ꯔꯤꯕ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯑꯇꯥꯡꯕꯅꯤ꯫ ꯃꯍꯩ ꯌꯦꯡꯅꯩ, ꯄꯥꯏꯅꯩ꯫ ꯃꯈꯨꯠꯅ ꯃꯦꯠꯇꯅ ꯐꯣꯟ ꯑꯗꯣ꯫ ꯅꯤꯡꯊꯧꯅ ꯐꯣꯡꯅ ꯊꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟ ꯐꯣꯇꯣ ꯑꯃꯅꯤ ꯁꯠ ꯀꯥꯞꯄꯤ꯫ ꯃꯌꯥꯝ ꯍꯨꯏꯁꯨꯜ ꯈꯣꯡꯁꯤꯜꯂꯤ꯫ ꯈꯨꯄꯥꯛ ꯄ꯭ꯔꯣꯛ ꯈꯨꯖꯤꯟꯅꯩ꯫ ꯊꯣꯏ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯤꯡꯉꯕꯅꯤ꯫ ꯅꯤꯡꯊꯧꯕꯨ ꯎꯁꯤꯟꯅꯗ꯭ꯔꯦ꯫ ꯀ꯭ꯂꯥꯁꯔꯨꯝ ꯑꯃ ꯁꯦꯡꯃꯤꯟꯅꯩ ꯃꯥꯒꯤ ꯄꯥꯔꯇꯤꯗꯨꯅ꯫ ꯃꯈꯨꯠꯇ ꯁꯤꯝꯔꯤꯠ ꯑꯃ ꯄꯥꯏ꯫ ꯋꯥꯔꯤ ꯁꯥꯅ ꯋꯥꯆꯣꯏꯗꯒꯤ ꯃꯍꯩ ꯍꯥꯏꯅꯩ꯫ ꯊꯣꯏ, ꯗꯥ ꯅꯤꯡꯊꯧꯒꯤ ꯐꯣꯟꯗꯣ ꯌꯥꯝ ꯐꯖꯩ꯫ ꯑꯃ ꯋꯥꯏꯔꯛꯑꯣ꯫ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯕ ꯐꯣꯇꯣ ꯑꯃꯅꯤꯗ ꯀꯥꯞꯁꯤꯗꯅ ꯑꯩꯈꯣꯏꯁꯨ꯫ ꯇꯥꯅꯤꯡꯗꯦ, ꯋꯥꯍꯩꯗꯨꯝ ꯁꯤꯠꯂꯨ ꯅꯣꯏ꯫ ꯁꯨꯛꯇꯣꯛꯇꯨꯅ ꯈꯨꯝꯂꯛꯄꯅꯤ ꯊꯣꯏꯅ꯫ ꯅꯪꯒꯤꯗꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯀꯥꯞꯈ꯭ꯔꯤꯗꯨꯗꯤ ꯉꯁꯥꯏ꯫ ꯍꯥꯠꯀꯗꯣꯏꯅꯤ ꯌꯦꯡꯉꯨ ꯁꯤ ꯄꯥꯄꯤ ꯑꯁꯤ꯫ ꯑꯩꯅ ꯅꯣꯡꯃ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯄꯪꯁꯥꯎꯗ ꯁꯥꯎꯏ꯫ ꯃꯃꯥꯡꯗꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯤꯗ ꯂꯣꯠꯂ ꯈꯥꯡꯂꯤꯁꯤꯅꯤ꯫ ꯈꯟꯅꯕ ꯍꯧꯅꯨ ꯄ꯭ꯔꯦꯃꯤ, ꯑꯩ ꯀꯞꯅꯤꯡꯉꯤꯕꯖꯥꯠꯅꯤ꯫ ꯍꯣꯏ ꯍꯥꯏꯖꯔꯔꯣꯏ ꯀꯩꯝꯇꯒ꯫ ꯑꯗꯣ ꯑꯩꯗꯤ ꯒꯨꯖꯨꯝꯄꯨꯗꯣ ꯄꯥꯝꯃꯤꯉꯣ꯫ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯂꯤꯃꯤꯟꯍꯣ ꯄꯥꯝꯃꯤ꯫ ꯍꯩꯃꯥ ꯑꯉꯥꯎꯕꯤ, ꯂꯤꯃꯤꯟꯍꯣꯒ ꯒꯨꯖꯨꯟꯄꯤꯌꯣꯒꯅꯦ ꯃꯤ ꯑꯃꯠꯇꯅꯤ꯫ ꯑꯁꯦꯡꯀꯤꯔꯣ? ꯑꯩꯗꯤ ꯈꯪꯗꯦꯅ꯫ ꯍꯥ ꯅꯣꯛꯃꯤꯟꯅꯩ ꯃꯌꯥꯝꯗꯣ꯫ ꯑꯩꯗꯤ ꯏꯟꯖꯤꯅꯤꯌꯔ ꯅꯨꯄꯥ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯗꯥ ꯁ꯭ꯔꯤꯅꯤꯕꯥꯁꯇꯣ ꯄꯨꯔꯥ ꯄꯣꯁ ꯈꯨꯇꯥ ꯑꯃ꯫ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯗꯣꯛꯇꯔ ꯀꯣꯏꯅꯩ ꯍꯥꯏ꯫ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏ꯫ ꯗꯣꯛꯇꯔꯒ ꯏꯟꯖꯤꯅꯤꯌꯔꯒꯗꯤ꯫ ꯏꯁ ꯁꯛꯇꯥꯗꯨꯒ꯫ ꯑꯦꯛꯖꯥꯝ ꯐꯦꯜ ꯍꯟꯖꯤꯟ ꯑꯣꯏꯕꯤ ꯅꯪꯅ ꯏꯟꯖꯤꯅꯤꯌꯔꯒꯁꯨ ꯄꯥꯝꯃꯤ꯫ ꯍꯣ ꯅꯪꯕꯨ ꯗꯣꯛꯇꯔꯔꯣ? ꯅꯊꯧꯔꯣ? ꯄꯥꯝꯃꯤ ꯈꯛ ꯍꯥꯏꯕ ꯐꯥꯎ ꯌꯥꯗ꯭ꯔꯕꯣ? ꯅꯪꯗꯤ ꯀꯌꯥꯝ ꯐꯔꯒꯦ? ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯊꯣꯏ, ꯅꯪꯗꯤ ꯀꯩ ꯄꯥꯝꯃꯤ? ꯋꯥꯏ ꯁꯤꯜꯂꯝꯕꯅꯦ ꯅꯣꯛꯂꯒ ꯈꯨꯝꯕꯔꯩ꯫ ꯑꯩꯕꯣ ꯗꯣꯛꯇꯔ ꯅꯨꯄꯥ ꯄꯥꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯤ ꯃꯃꯥ ꯃꯄꯥꯒꯗꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯦꯔꯣꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯆꯦꯆꯥ,
Kayno nanaw, yelakano. Ay assignment pikatoy ni haye. Thabag yam, nangi karundo horokano. Kuiruida. Hayro ni. Doctor se larik yam party uyane. Yam padoin kaygino. Ay doctor oyani. Rosie do wawa nokthori manawai binung sibibani. Aduga haidok lidwa dune sakta pudaduda lamchat sajatuga. Ngamlabadi oizawni paisa thabigi. Lising tara thanasi. Aina phangdaw leire pasadi. Oithok sungaidana doctor do oidaya register. Asum Rosina manawki phagini khankibani matam maduda. Kanana thajaruba masidi sir ningthawase doctor ni. Naronda thoibu lumba lakpada matamduna thoina idi doctor pami haikiba. Waidu khakna nangbu kyam honahankiba. Nga ida oithokta haiba kawba ma nafamda lehendaba. Aduk naril kankibadai. Hanana saudana mikub amalayu yakidaba nangni. Masina mayamgi angawbani nangsi. Nangbu phana laknai. Nangbu phana chaybi. Aduga karam sawa hizadraba amagi saklon oikriba. Kamdauna nangna asuk mapa chada onkiba. Wang asi kayadi lukrabano. Pakhum karam thirugaba. Wathingang kidri. Minute ama manghandaba haurakle. Mai ningthawa singaure masak khangdra haini. Ngaksina rubadi kawbanina larik mayamdo khangdaba na thalli. Haitabana khurau thangi. Adubu madi mani. Thoigi ningthawado anobu mi mu onkre. Yu thaksina ngasidi ningthaw. Yaini haini. Chalusi hairuni. Yauroi haidori. Adumak tawri matawadudum. Hongkidri. Churub ama thaksine. Kuireda ningthaw. Nangsiyam olebo mayamna giri takpani. Thaksungaidana hairami. Adubu konada churub thakpai matam leite. Yauroi hai. Yausi yarakloi. Tinaramba mayam lapthongnarei. Mataudo sathibani yamna haisiluba. Chairuba karimnarubasu mai kinabaga matomda tare. Kana hana yengkidre. Thoyubada noglakani. Chalama lepkini. Wai amadi hairakidre. Thoy kiba phare. Mana ngamle nupa asi. Sathi jaramlasu magi mangda karisunate khanki. Nena tana school lakpa ngamjai. School suti tharakpada ningthawdo ngasidi kaidokraba. Classroom da sum phamduna lehore. Loina makhanakre. Mahagni chowkidar babujina thunglolage harakla phau machi lengu yakide. Chowkidar na mayumda pau pire mama yauri. Halesini ningthaw suti thare lawo. Mama po hanna yengdabi khumdoragli. Ai matam ledi. Kaino namu ngawbro suti tharabasidi. Laik par yelakanu ai sawlakanu ko. Khanglaw lawi kiduna mama do macha singawbro yeng. Larik pari ni haina tawriduni. Physics ki problem sam holi. Fall taw ko bodi yakidre. Adugi mana angam tanduna adu hotuna nainaduna laikre. Mama na haizaduna chokidar duga puna ngaiminaduna lai. Loibaga ningthaw nokladuna mana ngamle problem adu solve tawre. Maithiba pire matakom beka do paiduna pi khungduna thoki. Mama jen thoki. Law ai gan mina dawni nak. Talida hankrone. Hairam gam chatki. Mama na tanabaga fangre. Thoigi thungal mayada chaduna ngak lerami. Chur machayama kadomdagino thakaiduna migi thungalduda. Thoina ising batinama paiduna thuglakpada kok thengnei. Murum yengsinada sa lagai pukrirom da chatli. Churub ka thaksabasai. Gyanam tare haibadai kadai da tari. Lambida pet masamdo haiduna ising puduna lai. Makutagi batinu tapmuli. Karino da nangbo. Ningthaw gam batindo lasing paibukom irailai na paiduna chali. Thongalduda bob thami. Ising ado nithoktuna lemai thakta kharatai. Thoi gam changsilai batinda tap lauki. Hanna yenglamdi. Mayum thonglon sinkre. Ningthaw na tunggi poketa yeblaktuna purakpa. Mayumda satpa. Khajik sa patharaba khungumelai charong ama. Thongalduda thechinduna thanami. Mahan kibaga leidu thoina tholaktuna. Miyukini matakum loksinki. Ningthaw haibado leiribra koyeng kasi yengjarami. Karigi yenglariba. Khunggumelai adugi mayaina kayam kanba.
ꯂꯧꯁꯤꯜꯂꯣ ꯍꯥꯏꯔꯝꯗ ꯂꯧꯁꯤꯟꯈꯤꯕꯅ ꯍꯥꯜꯂꯤꯕꯗꯤ ꯄꯥꯎ ꯑꯃ ꯇꯥꯏ ꯑꯔꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯂꯨꯕ ꯍꯥꯏꯕꯨ ꯀꯤꯁꯤ ꯂꯤꯁꯤꯡ ꯊꯥꯡꯈ꯭ꯔꯗꯨꯅ ꯀꯤꯁꯤ ꯍꯟꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯄꯥꯎꯅꯤ ꯊꯣꯏꯒꯤ ꯕꯕꯥ ꯑꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯎꯈꯤꯕꯅ ꯃꯩ ꯍꯧꯔꯦ ꯀꯔꯤꯒꯤꯗꯤ ꯁꯥꯎꯔꯣꯏ ꯂꯥꯟꯖꯗꯕꯤ ꯃꯆꯥꯕꯨ ꯊꯤꯔꯤꯈꯩ ꯆꯩ ꯑꯗꯨꯛ ꯂꯨꯅ ꯆꯥꯅ ꯇꯧꯆ ꯃꯈꯨꯠꯅ ꯁꯦꯠꯐꯥꯎ ꯊꯥꯗ ꯊꯝꯖꯔꯛꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯊꯣꯏꯅꯤ ꯑꯗꯨꯕꯨ ꯑꯗꯣ ꯇꯥꯊꯤꯕ ꯈꯣꯟꯗꯥ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅ ꯑꯁꯨꯛ ꯏꯔꯥꯡ ꯐꯂꯥꯡ ꯇꯧꯕꯁꯦ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯃꯥ ꯅꯄꯥ ꯃꯩꯊꯛꯇ ꯉꯧꯕꯤ ꯌꯣꯟꯗꯨꯅ ꯆꯥꯔꯨꯁꯤ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯣ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯩꯗꯤ ꯁꯤꯖꯈ꯭ꯔꯒꯦ ꯊꯣꯏ ꯁꯨꯠ ꯀꯞꯄꯤ ꯃꯃꯥꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯀ꯭ꯂꯥꯁ 9ꯗ ꯀꯥꯔꯤꯕꯤ ꯅꯪꯅ ꯑꯩꯅ ꯄꯣꯛꯄꯅꯤꯀꯣ ꯅꯪꯁꯦ ꯍꯩ ꯂꯝꯀꯦꯠꯄꯤ ꯅꯪꯗ ꯐꯨꯒꯦꯗ ꯍꯦ ꯑꯁꯨꯛ ꯅꯃꯥ ꯅꯄꯥꯕꯨ ꯌꯣꯟꯕ ꯍꯥ ꯃꯆꯥꯗꯣ ꯐꯨꯕꯤ ꯊꯣꯏ ꯄꯪꯀꯞꯇ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡ ꯅꯤꯅꯤꯗꯣ ꯁ꯭ꯀꯨꯜ ꯂꯥꯛꯇꯦ ꯉꯥꯛꯀꯤ ꯃꯃꯥꯡꯗ ꯃꯌꯨꯝ ꯃꯥꯡꯒꯣꯜꯁꯤꯗ ꯂꯦꯞꯇꯨꯅ ꯕꯥꯔꯤꯁꯀꯤ ꯃꯃꯥ ꯃꯄꯥꯅ ꯆꯩꯔꯝꯈꯤꯕ ꯈꯣꯟꯗꯥꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯁ꯭ꯀꯨꯜꯗꯨꯗ ꯏꯔꯥꯡ ꯐꯂꯥꯡ ꯇꯧꯕ ꯅꯨꯄꯥ ꯃꯁꯦꯟꯗ ꯏꯟꯁꯤꯟ ꯑꯃꯗ ꯑꯃꯨꯛ ꯀꯛ ꯇꯧꯗꯨꯅ ꯃꯅꯤꯡ ꯇꯝꯍꯟ ꯊꯥꯗꯣꯛꯄꯤ ꯁꯥꯟꯅꯔꯤꯕꯣꯏꯔꯦ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯗꯤ ꯈꯔꯁꯨ ꯆꯦꯛꯁꯤꯜꯂꯨ ꯅꯆꯥꯅꯨꯄꯤꯗꯨ ꯍꯥꯛꯇꯛꯀꯤꯅꯤꯅꯦ ꯏꯆꯥꯁꯤꯅ ꯃꯥꯡꯉꯤꯁꯦ ꯀꯗꯥꯏꯗ ꯂꯩ ꯊꯣꯛꯍꯜꯂꯛꯎ ꯃꯤꯉꯝꯕꯤ ꯑꯉꯥꯡꯗꯣ ꯏꯆꯥꯅ ꯉꯁꯤꯗ ꯍꯥꯏꯗꯣꯛꯂꯛꯏ ꯃꯥꯅ ꯀꯅꯥꯒꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯥꯏ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯉꯥꯡꯗꯨꯗꯅꯦ ꯑꯣꯏꯗ ꯄꯥꯗ ꯄꯔꯦꯡ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯗ ꯇꯧꯔꯝꯂꯤꯁꯦ ꯀꯗꯥꯏ ꯋꯥꯔꯛꯄ ꯉꯝꯗꯕꯤꯗꯣ ꯂꯥꯛꯏꯀꯥꯟꯁꯤꯗ ꯋꯥꯔꯛꯄꯤꯔꯝꯒꯦ ꯑꯝꯇ ꯇꯞꯊꯕꯤꯌꯨ ꯍꯥꯏꯅꯤꯡꯅ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯝꯅ ꯄꯪꯍꯥꯏꯗꯤ ꯍꯥꯏꯕꯤꯅꯨ ꯀꯔꯤꯒꯤ ꯍꯥꯏꯗꯅꯤ ꯅꯆꯥ ꯁꯣꯛꯇꯦ ꯅꯣꯏꯅ ꯀꯔꯤ ꯈꯪꯅꯤ ꯏꯆꯥꯁꯦ ꯁꯤꯔꯝꯗꯧꯔꯦꯅꯦ ꯑꯩꯒꯤꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯍꯦ ꯍꯧꯖꯤꯛꯇꯒꯤ ꯑꯁꯨꯝ ꯅꯆꯥ ꯑꯄꯤꯛꯄꯁꯦ ꯊꯥꯗꯣꯛꯂꯕꯗꯤ ꯃꯅꯤꯡ ꯇꯝꯍꯜꯂꯗꯤ ꯅꯆꯥꯁꯤꯅ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯀꯥꯟ ꯅꯁꯨ 2-3ꯗꯒꯤ ꯍꯦꯟꯅ ꯎꯔꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯏꯆꯥꯅ ꯃꯥꯡꯂꯕ ꯅꯆꯥꯅꯨꯄꯤꯗꯨꯅꯅꯦ ꯗꯥꯏ ꯄꯨꯒꯗꯕꯅꯤ ꯃꯥꯏ ꯃꯔꯝꯒꯤꯅꯤ ꯃꯥꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯆꯥꯁꯤ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕ ꯅꯣꯏ ꯃꯉꯥꯏꯔꯦ ꯐꯥꯎꯔꯤꯕ ꯀꯅꯥꯅꯣ ꯃꯁꯛ ꯌꯦꯡꯅ ꯇꯥꯏꯗꯅ ꯑꯁꯨꯝ ꯆꯩꯔꯝꯈꯤ ꯊꯣꯏ ꯇꯥꯔꯤꯕ ꯄꯥꯎꯗꯣ ꯉꯛꯅ ꯊꯣꯛꯏ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯦ ꯑꯍꯥꯟꯕꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯀꯩꯅꯣ ꯋꯥꯍꯪ ꯄꯥꯎꯍꯪꯒꯦ ꯈꯪꯗꯦꯗ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯍꯥꯏ ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯗ ꯑꯗꯨꯝ ꯃꯤꯅ ꯍꯦꯛ ꯃꯌꯨꯝ ꯊꯤꯗꯨꯅ ꯑꯗꯨꯝ ꯆꯩꯕ ꯉꯝꯕ ꯍꯧꯅꯗꯦ ꯃꯆꯥꯁꯤꯅ ꯋꯥ ꯂꯣꯜꯂꯤ ꯈꯟꯈ꯭ꯔꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯦ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯁ꯭ꯀꯨꯜꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯤꯡ ꯍꯥꯏꯐꯦꯠ ꯆꯠꯂꯤꯗꯤ ꯃꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯍꯥꯏꯗꯨꯗ ꯄꯤꯛꯂꯤꯕꯤ ꯃꯆꯥꯒ ꯅꯛꯁꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯒꯤ ꯃꯆꯥ ꯕꯥꯔꯤꯁꯄꯨ ꯃꯥꯡꯍꯟꯒꯦ ꯇꯧꯔꯝꯃꯤ ꯃꯆꯥꯅ ꯕꯥꯔꯤꯁ ꯍꯥꯜꯂꯣ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯏꯟꯁꯤꯜꯂꯝꯃꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯆꯥꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯋꯥ ꯂꯣꯠꯂꯤ ꯂꯝꯍꯦꯟꯕꯤ ꯋꯥꯔꯛꯇꯕꯤ ꯍꯥꯏꯅ ꯄꯪꯂꯤꯕ꯭ꯔꯥ ꯁꯤꯡꯂꯤꯕ꯭ꯔꯥ ꯏꯀꯥꯏꯃꯟꯕꯅ ꯃꯆꯥꯒꯤ ꯃꯒꯨꯟ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯊꯥꯡ ꯄꯥꯏꯗꯨꯅ ꯕꯥꯔꯤꯁꯇ ꯌꯥꯟꯒꯦ ꯇꯧꯈꯤꯕ ꯈꯣꯡꯒꯨꯝ ꯃꯩꯂꯩ ꯅꯩꯊꯦꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕ ꯏꯅꯦ ꯀꯁꯇꯨꯔꯤꯒꯤ ꯈꯨꯄꯥꯛ ꯆꯥꯈꯤꯕ ꯕꯥꯔꯤꯁꯅ ꯊꯣꯏꯗ ꯕꯣꯔꯥ ꯏꯟꯕꯤꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯕꯥꯔꯤꯁꯀꯤ ꯂꯩꯀꯥꯏ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯗ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯍꯟꯈ꯭ꯔꯦ ꯀꯅꯥꯅ ꯑꯣꯏꯅꯤ ꯈꯣꯏꯗꯥ ꯆꯧꯕꯅꯅꯤ ꯕꯥꯔꯤꯁ NS ꯄꯥꯔꯇꯤꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯀꯥꯟ ꯅꯤꯡꯊꯧ NS ꯄꯥꯔꯇꯤꯅ ꯎꯝꯁꯤꯟ ꯀꯗꯥꯏꯗꯒꯤ ꯆꯩꯇꯣꯛꯑꯣ ꯋꯥꯇꯣꯛꯑꯣ ꯒꯨꯟꯗꯥ ꯗꯥꯀꯨꯒꯣ ꯕꯥꯔꯤꯁꯕꯨ ꯊꯣꯝꯗꯠꯈ꯭ꯔꯦ ꯐꯨꯕ ꯌꯥꯕ ꯐꯨꯗꯠꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛ ꯃꯁꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯕꯣꯕꯥ ꯕꯥꯔꯤꯁꯁꯨ ꯇꯦꯛꯅ ꯇꯦꯛ ꯇꯥꯏ ꯄꯨꯝꯄꯣꯞ ꯄꯣꯞꯄꯤ ꯃꯁꯥ ꯄꯨꯝꯕꯗꯣ ꯕꯥꯔꯤꯁ ꯀꯟꯒꯦ ꯆꯪꯂꯛꯄ ꯄꯨꯝꯕ ꯅꯩꯈꯥꯏ ꯃꯈꯣꯡ ꯇꯦꯛꯄ ꯌꯥꯎ ꯃꯈꯨꯠ ꯇꯦꯛꯄ ꯃꯆꯤꯟ ꯃꯃꯤꯠ ꯀꯥꯏꯕ ꯉꯥꯛꯇꯅꯤ ꯂꯝꯄꯥꯛꯇꯣ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯏ ꯂꯩꯀꯥꯏ ꯋꯥ ꯂꯪꯅꯔꯛꯏ ꯃꯇꯥꯡꯗ ꯅꯤꯡꯊꯧꯅ ꯕꯥꯔꯤꯁꯀꯤ ꯃꯈꯨꯠ ꯌꯦꯠꯇꯣ ꯁꯨꯔꯨ ꯅꯩꯊꯦꯛꯏ ꯃꯇꯤꯟ ꯆꯤꯠꯆꯜꯂꯤ ꯃꯈꯨꯠꯇꯨꯗ ꯁꯤꯅ ꯅꯠꯇ꯭ꯔꯥ ꯃꯤꯅꯥꯏ ꯃꯆꯥ ꯁꯤꯅ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ ꯕꯣꯔꯥꯒ ꯑꯩꯒꯤ ꯃꯥꯡꯗ ꯏꯟꯈꯤꯕꯗꯣ 이두니 ꯅꯪꯒꯨꯝꯕꯅ ꯍꯥꯟꯅ ꯍꯥꯏꯕꯤꯈꯤꯗ꯭ꯔꯣ ꯑꯁꯨꯝ ꯇꯧꯅꯨꯅ ꯁꯤ ꯍꯥꯠꯇꯣꯛꯑꯁꯤ ꯅꯪ ꯀꯩ ꯑꯣꯏꯔꯤ ꯂꯩꯀꯥꯏ ꯑꯣꯝꯁꯤꯜꯂꯛ ꯅꯤꯡꯊꯧꯕꯨ ꯆꯤꯡꯊꯣꯛꯏ ꯐꯥꯅ ꯄꯨꯅ ꯉꯝꯂꯛꯇ꯭ꯔꯕꯗ ꯂꯩꯀꯥꯏ ꯀ꯭ꯂꯕꯇ ꯐꯥꯖꯟ ꯄꯨꯟꯁꯤꯟ ꯊꯝꯃꯤ ꯕꯥꯔꯤꯁ ꯑꯇꯩ ꯑꯁꯣꯛꯄꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯏ ꯅꯤꯡꯊꯧꯒꯤ ꯄꯥꯔꯇꯤꯗꯣ ꯆꯦꯟꯅꯈꯤꯕ ꯌꯥꯎ ꯂꯣꯟꯅꯈꯤꯕ ꯌꯥꯎ ꯅꯤꯡꯊꯧ ꯈꯛꯅꯤ ꯐꯝꯍꯧꯔꯤꯕ ꯋꯥꯍꯪ ꯄꯥꯍꯧꯏ ꯀꯅꯥꯏ ꯃꯆꯥꯅꯣ ꯁ꯭ꯌꯥꯝ ꯕꯤꯟꯗ꯭ꯌꯥ ꯍꯥꯏꯗꯨꯒꯤ ꯃꯆꯥꯅꯤ ꯈꯨꯗꯛꯇ ꯂꯩꯀꯥꯏꯅ ꯃꯃꯥ ꯃꯄꯥ ꯀꯧꯈꯤ
ꯅꯤꯡꯊꯧꯅ ꯂꯥꯎꯏ, ꯑꯩ ꯏꯇꯣꯝꯇꯅ ꯐꯨꯕꯅꯤ, ꯏꯇꯨ ꯁꯣꯛꯀꯦ ꯇꯧꯔꯝꯕꯅꯤ꯫ ꯑꯁꯤꯗ ꯁꯥꯙꯨ ꯚꯥꯔꯤꯁꯥꯏꯁꯤꯅ ꯃꯔꯝ ꯆꯠꯂꯨꯗꯕꯗꯨꯒꯤ ꯑꯩꯅ ꯋꯥꯔꯛꯄꯤꯕꯅꯤ꯫ ꯍꯥꯠꯄꯤꯗ꯭ꯔꯤꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯃꯨꯛꯀ ꯇꯧ, ꯍꯥꯠꯇꯣꯛꯄꯤꯒꯗꯕꯅꯤ꯫ ꯑꯩ ꯏꯇꯣꯝꯇꯅ ꯐꯨꯕꯅꯤ, ꯑꯇꯩ ꯌꯥꯎꯗꯦ, ꯑꯇꯩ ꯈꯪꯗꯦ꯫ ꯍꯩ ꯐꯨ ꯑꯉꯥꯡ ꯅꯪꯅ ꯑꯁꯨꯛ ꯑꯣꯛꯇꯕ ꯕꯣꯕꯥ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯅꯍꯥꯁꯤꯡꯅ ꯐꯨꯖꯟꯈꯤ꯫ ꯃꯔꯩꯀꯥꯏ ꯚꯥꯔꯤꯁ ꯁꯣꯛꯄꯒꯤ ꯈꯔꯒ ꯅꯨꯡꯉꯥꯏꯅꯗꯕꯅꯤ꯫ ꯁ꯭ꯌꯥꯝ ꯍꯣꯏ ꯌꯧꯔꯛꯇ꯭ꯔꯤꯀꯥꯟ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯍꯦꯛ ꯐꯨꯕꯤꯕꯗ ꯅꯤꯡꯊꯧ ꯃꯁꯥ ꯄꯨꯝꯕ ꯄꯨꯝꯁꯣꯛꯅꯤ ꯄꯣꯞ ꯇꯥꯏ꯫ ꯁ꯭ꯌꯥꯝ ꯌꯧꯔꯛꯄꯗ ꯃꯆꯥꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯄꯤꯕꯨ ꯇꯥꯏ꯫ ꯁꯥꯎꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯃꯌꯥꯝ ꯃꯥꯡꯗ ꯃꯈꯨꯠ ꯂꯣꯟꯅꯩ꯫ ꯚꯥꯔꯤꯁ ꯁꯣꯛꯄ ꯃꯥ ꯂꯥꯌꯦꯡꯖꯒꯦ, ꯃꯆꯥ ꯑꯁꯤꯗꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ, ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡ ꯇꯧꯍꯟꯖꯔꯣꯏ ꯍꯥꯏꯗꯅ꯫ ꯀꯥꯏꯗ ꯌꯥꯅꯤ, ꯃꯤ ꯃꯆꯥ ꯑꯇꯥꯡꯕꯗꯣ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤꯁꯤꯗꯤ꯫ ꯄꯨꯂꯤꯁꯇ ꯁꯤꯟꯅꯅꯤ꯫ ꯅꯆꯥꯁꯦ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯗꯤ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯈꯣ꯫ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤꯅꯤꯅꯦ ꯃꯇꯣꯝꯇꯅ꯫ ꯐꯨꯖꯜꯂꯨ, ꯉꯔꯥꯡꯒꯤ ꯉꯈꯥꯃꯥꯅ ꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯐꯨꯠꯕꯣꯜ ꯁꯥꯟꯅ ꯂꯩꯖꯕ ꯚꯥꯔꯤꯁꯇꯨꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯗꯨꯅꯤ꯫ ꯁꯔꯨ ꯁꯌꯥꯡ ꯄꯨꯡꯇꯦꯛ ꯇꯦꯛꯈ꯭ꯔꯦ꯫ ꯁꯣꯅꯥꯏꯔꯅꯤꯅꯦ ꯏꯆꯥꯗꯣ, ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯅꯤꯡꯊꯧ ꯍꯥꯠꯂꯨ ꯑꯁꯨꯛ ꯑꯣꯛꯇꯕ ꯃꯥꯗ ꯍꯥꯠꯂ ꯄꯦꯜꯂꯅꯤ ꯍꯥꯏꯅꯩ꯫ ꯚꯥꯔꯤꯁꯀꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯑꯣꯝꯁꯤꯜꯂꯛꯏ꯫ ꯕꯤꯟꯗ꯭ꯌꯥꯅ ꯃꯆꯥꯕꯨ ꯐꯨꯕꯤꯕ ꯂꯦꯞꯄꯨ ꯍꯥꯏꯅ ꯀꯣꯟꯁꯤꯟꯖ ꯀꯞꯄꯤ꯫ ꯅꯤꯡꯊꯧꯗ ꯐꯨꯖꯜꯂꯛꯄ ꯀꯌꯥ ꯕꯤꯟꯗ꯭ꯌꯥꯅ ꯆꯩꯅꯥ ꯐꯪꯏ꯫ ꯁ꯭ꯌꯥꯝ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯃꯥꯁꯨ ꯆꯣꯡꯁꯟ, ꯃꯆꯥꯕꯨ ꯐꯨꯕꯤꯔꯅꯨ, ꯁꯤꯕ ꯇꯥꯔꯦ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯉꯥꯡꯅꯤ, ꯑꯩꯒꯤꯗꯤ ꯍꯨꯟꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯏꯆꯥꯅꯤ꯫ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯏꯆꯥꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯐꯨꯕꯤꯌꯨꯁꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯦ꯫ ꯂꯥꯟꯖꯥꯎꯅꯤ꯫ ꯄꯨꯂꯤꯁ ꯇꯥꯛꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯃꯥ ꯃꯄꯥ ꯄꯨꯂꯞ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯈꯤ꯫ ꯋꯥꯍꯪ ꯄꯥꯎꯍꯪꯅꯩ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯆꯍꯤ 53 ꯁꯨꯗ꯭ꯔꯤ, ꯃꯥꯏꯅꯔ ꯑꯣꯏꯔꯤ, ꯑꯗꯨꯅ ꯐꯥꯏꯟ ꯊꯤꯍꯟꯗꯨꯅ ꯊꯥꯗꯣꯛꯅꯕ ꯂꯥꯛꯅꯩ꯫ ꯚꯥꯔꯤꯁꯅ ꯁꯣꯛꯄꯗ ꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯁ꯭ꯌꯥꯝ ꯍꯣꯏꯅ ꯄꯨꯊꯣꯛꯄ꯫ ꯁꯤꯗ ꯅꯠꯇꯦ ꯚꯥꯔꯤꯁꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕ, ꯃꯗꯨꯒꯤ ꯗꯥꯏ ꯄꯨꯝꯕ ꯁ꯭ꯌꯥꯝꯅ ꯄꯨꯕ꯫ ꯀꯔꯤꯅꯣ ꯌꯥꯝꯅ ꯆꯦ ꯌꯥꯝꯅ ꯏꯅꯩ꯫ ꯃꯆꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯏ꯫ ꯔꯣꯖꯤꯅ ꯃꯅꯥꯎꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯣ ꯌꯦꯡꯒꯦ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯇꯣꯝꯇ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟ ꯂꯩꯈꯤ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ꯫ ꯁ꯭ꯌꯥꯝ, ꯕꯤꯟꯗ꯭ꯌꯥ ꯎꯪꯗꯨꯅ ꯂꯩ꯫ ꯃꯃꯩꯗ ꯁ꯭ꯌꯥꯝ ꯃꯆꯥ ꯔꯣꯖꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯅꯪ ꯅꯆꯥꯁꯤ ꯁꯦꯟꯅꯍꯧ, ꯑꯩ ꯊꯣꯛꯄ ꯑꯃ ꯇꯧꯈ꯭ꯔꯒꯦ, ꯑꯩꯕꯨ ꯋꯥꯔꯧꯅꯨ꯫ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯀꯥꯟꯅꯔꯔꯣꯏ, ꯏꯕꯥꯅꯤꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯆꯥ ꯑꯉꯥꯎꯕꯁꯦ ꯌꯥꯔꯔꯣꯏ꯫ ꯑꯩ ꯃꯥꯕꯨ ꯏꯈꯨꯠꯃꯛꯅ ꯍꯥꯠꯂꯒꯦ, ꯑꯗꯨꯒ ꯏꯇꯣꯝꯇ ꯁꯤꯖꯈ꯭ꯔꯒꯦ꯫ ꯏꯆꯥꯁꯦ ꯍꯥꯠꯂꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯅꯪꯗꯤ ꯂꯩꯍꯧ, ꯅꯆꯥ ꯔꯣꯖꯤꯕꯨ ꯁꯦꯟꯅꯍꯧ, ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯛꯎ꯫ ꯈꯪꯍꯧꯗꯦ ꯐꯤꯡꯈꯤꯕꯅ ꯁ꯭ꯌꯥꯝ ꯃꯥꯒꯤ ꯂꯥꯏꯁꯤꯁ ꯒꯟꯗꯣ ꯂꯧꯔꯤ, ꯃꯆꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯔꯣꯖꯤ, ꯕꯤꯟꯗ꯭ꯌꯥ ꯀꯞ ꯂꯥꯎꯗꯨꯅ ꯁ꯭ꯌꯥꯝꯕꯨ ꯐꯥꯅꯕ ꯂꯥꯛꯅꯩ꯫ ꯉꯝꯂꯛꯇꯦ, ꯀꯣꯏꯂꯥꯎ ꯂꯥꯎꯅꯩ꯫ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯅ ꯄꯨꯡꯊꯟ ꯊꯜꯂꯤ꯫ ꯕꯤꯟꯗ꯭ꯌꯥꯅ ꯁ꯭ꯌꯥꯝꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯗꯨꯅ ꯈꯥꯝꯂꯤ꯫ ꯅꯆꯥ ꯍꯥꯠꯀꯦ ꯍꯥꯏꯕꯤꯅꯨ, ꯁꯤꯔꯕꯁꯨ ꯑꯩ ꯑꯣꯏꯅ ꯁꯤꯖꯈꯤꯒꯦ ꯍꯥꯏꯅ꯫ ꯔꯣꯖꯤꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯄꯤꯁꯇꯣꯜꯗꯨ ꯃꯨꯟꯅꯕ ꯂꯥꯛꯅꯩ꯫ ꯅꯤꯡꯊꯧ ꯀꯥ ꯃꯅꯨꯡꯗ ꯃꯄꯥꯟꯂꯣꯝꯗ ꯂꯥꯎꯅꯔꯤꯕ ꯀꯞꯅꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯏ꯫ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯃꯤ ꯐꯨꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯆꯩꯅꯥꯗꯣ ꯑꯗꯨꯛ ꯋꯥꯔꯦ꯫ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥꯅ ꯐꯃꯨꯡꯗ ꯉꯥꯗꯨꯅ ꯐꯝꯃꯤ꯫ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯂꯣꯛ ꯈꯨꯏ, ꯏ ꯑꯣꯏ, ꯈꯜꯂꯤ ꯋꯥꯈꯜꯗ꯫ ꯍꯩ ꯁ꯭ꯌꯥꯝ, ꯅꯪꯗꯤ ꯑꯩꯕꯨ ꯍꯥꯠꯅꯤꯡ ꯂꯩꯔꯝꯂꯤꯕꯣꯏ? ꯏꯇꯣꯝꯇ ꯀꯣꯛ ꯁꯤꯗꯣꯛꯄꯤꯒꯦ, ꯅꯪ ꯂꯩꯒꯤ ꯃꯔꯝꯒꯤ ꯀꯩꯒꯤ ꯁꯤꯅꯤ ꯍꯥꯏꯒꯦ? ꯁꯤꯂꯤꯡ ꯐꯦꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯃꯃꯤꯠ ꯑꯅꯤ ꯏ ꯀꯥꯔꯦ꯫ ꯐꯤ ꯑꯃ ꯇꯥꯞ ꯂꯥꯝ ꯂꯧꯏ, ꯊꯧꯔꯤ ꯌꯥꯜꯂꯒꯦ ꯃꯇꯥꯒꯨꯝꯅ, ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯍꯦꯔꯥ, ꯀꯣꯟꯅ ꯁꯤꯅꯤ, ꯁꯤꯕꯕꯨꯗꯤ ꯀꯤꯗꯦ, ꯑꯗꯣ ꯊꯣꯏꯗꯣ ꯏꯇꯨ ꯑꯣꯏꯍꯜꯂꯒ ꯁꯤꯗꯣꯛꯄꯤꯒꯦ, ꯃꯥ ꯂꯧꯔꯝꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯍꯦꯔꯥ, ꯅꯨꯄꯥ ꯃꯆꯥꯅꯤ, ꯁ꯭ꯌꯥꯝꯁꯤꯕꯨ ꯑꯩꯕꯨ ꯑꯁꯦꯡꯀꯤ ꯅꯣꯡꯃꯩꯅꯒ ꯀꯥꯞꯂꯒ ꯍꯜꯂꯛꯀꯗ꯭ꯔꯅꯦ? ꯀꯤꯔꯦꯗ꯫ ꯏꯔꯥꯏ ꯂꯥꯏꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ, ꯐ꯭ꯂꯣꯔꯗ ꯄꯨꯗ꯭ꯔꯨꯞ ꯇꯥꯔꯦ꯫ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩ꯫ ꯇꯨꯝꯊꯕꯗꯤ ꯌꯥꯗꯦ, ꯄꯣꯊꯥꯕꯗꯤ ꯐꯪꯗꯦ꯫ ꯃꯄꯥꯟꯂꯣꯝꯗ ꯃꯃꯥ ꯃꯆꯦ ꯀꯞꯂꯤ꯫ ꯃꯄꯥꯅ ꯊꯣꯡ ꯍꯥꯡꯉꯨ, ꯅꯪꯗ ꯍꯥꯠꯂꯒꯦ, ꯏꯄꯥꯒ ꯁꯤꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯅꯤꯡꯊꯧ ꯑꯣꯟꯊꯣꯛꯅ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯜꯂꯦ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯅꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡ꯫ ꯑꯩꯁꯤꯕꯨ ꯑꯁꯨꯛ ꯐꯠꯇ꯭ꯔꯕꯣ? ꯄꯣꯛꯂꯝꯗ꯭ꯔ ꯐꯗꯧ꯫ ꯏꯃꯥ ꯕꯕꯥ, ꯆꯦꯆꯥ, ꯅꯈꯣꯏꯁꯦ ꯋꯥꯔꯦꯗꯀꯣ꯫
ꯕꯥꯔꯤꯁꯇꯨ ꯍꯧꯖꯤꯛ ꯁꯣꯏꯅꯥꯏꯔꯦ ꯇꯞꯅ ꯇꯞꯅ ꯐꯔꯛꯀꯅꯤꯕꯨꯗꯤ ꯍꯥꯏ ꯗꯣꯛꯇꯔꯁꯤꯡꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯒꯠ ꯀꯥꯡꯈꯠ ꯆꯠꯄꯗ ꯋꯥꯅ ꯊꯣꯛꯂꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ ꯃꯌꯨꯝꯗꯇ ꯂꯩꯔꯤ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤꯗꯨ ꯃꯥꯡꯂꯤ ꯃꯃꯥ ꯃꯄꯥꯅ ꯈꯟꯈ꯭ꯔꯦ ꯅꯤꯡꯊꯧꯕꯨ ꯋꯥꯔꯛꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯦꯟꯗꯕꯅ ꯌꯣꯝꯂꯤ ꯇꯥꯏꯅꯐꯝ ꯊꯤꯔꯛꯄꯗ ꯕꯥꯔꯤꯁꯅ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯅꯨꯄꯤ ꯃꯆꯥ ꯊꯣꯏ ꯍꯥꯏꯕꯤꯗꯨ ꯈꯣꯏꯗꯥꯔꯨꯏ ꯑꯗꯨꯒꯤ ꯃꯔꯝꯅ ꯅꯤꯡꯊꯧꯗ ꯊꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯐꯨꯍꯟꯈꯤꯕꯅꯤ ꯁꯣꯏꯅꯥꯏꯍꯟꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯗꯣꯝꯗꯒꯤꯅꯣ ꯁꯦꯔꯥꯟꯅꯕ ꯄꯥꯎꯗꯨ ꯇꯥꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯊꯣꯏꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯄꯥꯎꯍꯣꯡꯕ ꯂꯥꯛꯑꯝꯃꯤ ꯊꯣꯏꯕꯨ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯝ ꯃꯆꯥꯒꯤ ꯃꯩꯗꯣ ꯅꯦꯝꯊꯍꯜꯂꯤ ꯗꯁꯥꯅ ꯂꯥꯟꯖꯗꯕꯤ ꯊꯣꯏꯗ ꯇꯥꯏ ꯃꯃꯥ ꯃꯄꯥꯅ ꯊꯤꯔꯦꯈꯩ ꯆꯩꯕꯤꯔꯤ ꯑꯗꯨꯕꯨ ꯊꯣꯏ ꯃꯁꯥꯗꯤ ꯋꯥꯐꯝ ꯑꯗꯣ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯗꯕꯅ ꯈꯪꯗꯕ ꯃꯃꯥ ꯃꯄꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯗ꯭ꯔꯤ ꯐꯥꯔꯁ ꯀ꯭ꯋꯥꯔꯇꯔꯂꯤ ꯑꯦꯛꯖꯥꯝꯅꯤ ꯀ꯭ꯂꯥꯁ 1 to 10ꯒꯤ ꯉꯁꯤ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯅꯤ ꯁꯕꯖꯦꯛꯅ ꯁꯥꯏꯟꯁ ꯊꯣꯛꯏ ꯊꯣꯏ ꯑꯦꯛꯖꯥꯝ ꯊꯥꯔꯝꯂꯒ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ ꯈꯔꯅꯤꯗꯣ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯅ ꯁ꯭ꯀꯨꯜꯗ ꯍꯦꯛ ꯂꯧꯕ ꯂꯥꯛꯏ ꯃꯆꯥꯗꯣ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯊꯤꯟꯕꯁꯨ ꯂꯥꯛꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯏꯕꯨ ꯂꯥꯞꯇꯛꯇꯃꯛ ꯌꯦꯡꯖꯩ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯌꯥꯡꯒ ꯏꯀꯪ ꯀꯪꯁꯤꯜꯂꯤ ꯅꯥꯔꯕ ꯖꯥꯠꯂꯥ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕ ꯑꯣꯏꯔꯝꯕ ꯇꯥꯏ ꯈꯟꯗꯣꯛꯏ ꯃꯥꯁꯨ ꯄꯪꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯊꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯁ꯭ꯀꯨꯜꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯒꯦꯠ ꯃꯌꯥꯗꯨꯗ ꯐꯝꯗꯨꯅ ꯃꯗꯣꯝ ꯂꯩ ꯑꯇꯩꯁꯤꯡ ꯍꯟꯅꯈ꯭ꯔꯦ ꯀ꯭ꯂꯥꯁ 11-12ꯗꯤ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁ ꯇꯧꯏ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯤꯅ ꯇꯣꯈꯥꯏꯅ ꯇꯧꯗꯧꯅꯤ ꯅꯤꯡꯊꯧ ꯀ꯭ꯂꯥꯁꯀ ꯌꯥꯎꯗ꯭ꯔꯕ ꯀꯣꯛ ꯂꯥꯛꯇꯨꯅ ꯂꯦꯞꯄꯤ ꯄꯤꯂꯔ ꯑꯃꯗ ꯃꯁꯥꯗꯣ ꯉꯥꯛ ꯃꯈꯨꯠ ꯑꯅꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟ ꯃꯉꯛ ꯆꯦꯞꯂꯞ ꯐꯝꯂꯤꯕꯗꯨꯗ ꯌꯦꯡ ꯊꯣꯏ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯃ ꯃꯈꯨꯠꯅ ꯄꯥꯏ ꯌꯦꯡꯁꯤꯟꯅꯗꯨꯅ ꯂꯩ ꯃꯥꯔꯛ ꯀꯌꯥꯝ ꯇꯧꯔꯝꯕꯒꯦ ꯈꯨꯝꯂꯛꯇꯦ ꯅꯍꯥꯟꯈꯩ ꯆꯥꯡ ꯅꯥꯏꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥ ꯌꯥꯗ꯭ꯔꯣ ꯋꯦꯠ ꯂꯣꯁ ꯐꯖꯅ ꯑꯣꯏꯔꯦꯅꯤꯅ ꯈꯨꯝꯗꯦ ꯀꯔꯤꯒꯤ ꯑꯃꯨꯛ ꯁꯥꯎꯔꯦ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯔꯧꯔꯦ ꯑꯣꯏ ꯏꯇꯨ ꯅꯨꯡꯁꯤꯕꯤ ꯇꯥꯅꯤꯡꯗꯦ ꯃꯍꯥꯄꯥꯄꯤ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏ ꯋꯥ ꯉꯥꯡꯂꯣ ꯃꯥ ꯀꯌꯥ ꯍꯨꯟꯗꯣꯛꯑꯝꯃꯦ ꯁꯨꯛꯇꯣꯛꯂꯤꯗꯤ ꯅꯁꯛ ꯌꯥꯝ ꯊꯤꯔꯦꯅꯦ ꯇꯥꯅꯤꯡꯗꯦ ꯌꯦꯠꯄꯤꯅꯨꯆꯣ ꯌꯦꯠꯂꯨꯔꯒꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯄꯣꯛꯄꯤꯔꯛꯂꯕꯅꯦ ꯑꯩꯁꯦ ꯅꯪꯒꯤꯗꯃꯛ ꯍꯥꯡꯀꯣꯛ ꯃꯥꯟꯕ ꯍꯥꯏꯌꯨꯅꯦ ꯁꯅꯥ ꯅꯃꯤꯠ ꯑꯄꯥꯎ ꯑꯩꯉꯣꯟꯗ ꯌꯦꯡꯒꯦ ꯈꯟꯒꯅꯨ ꯌꯦꯡꯂꯤꯁꯦ ꯉꯝꯅꯗꯤ ꯈꯝꯖꯧꯗꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯍꯦꯟꯅ ꯍꯥꯏꯔꯤꯅꯦꯗꯤ ꯁꯅꯥ ꯅꯪꯕꯣ ꯄꯥꯄꯤ ꯅꯪꯅ ꯗꯥ ꯕꯥꯔꯤꯁꯇꯣ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯗꯤ ꯊꯣꯏ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯛꯏ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯀꯣꯏꯁꯟ ꯄꯦꯄꯔꯗꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯟ ꯅꯤꯡꯊꯧꯗ ꯊꯣꯝꯖꯤꯜꯂꯤ ꯆꯤꯟꯊꯤꯕ ꯑꯗꯨꯒ ꯀꯩꯒꯤ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩ ꯆꯩꯔꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯒ ꯃꯥ ꯐꯨꯍꯜꯂꯦ ꯍꯥꯏ ꯃꯤ ꯃꯆꯥꯗꯨꯗ ꯀꯩ ꯑꯃꯨꯛ ꯇꯧꯔꯨꯒꯦꯕ ꯅꯤꯡꯊꯧ ꯇꯨꯃꯤꯟ ꯂꯩ ꯊꯣꯏ ꯃꯄꯤꯔꯥ ꯆꯤꯜꯂꯤ ꯅꯪ ꯉꯥꯏꯍꯥꯛꯇꯒꯤ ꯏꯃꯥꯅ ꯑꯩꯁꯦ ꯐꯨꯔꯕꯅꯤ ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯕꯕꯥꯅ ꯑꯩꯁꯦ ꯃꯆꯥꯗꯟꯇꯗꯧꯅ ꯆꯩꯔꯕꯅꯤ ꯅꯪꯃꯨꯛ ꯐꯠꯇꯕ ꯂꯩꯇꯦ ꯅꯤꯡꯊꯧ ꯇꯨꯃꯤꯟ ꯂꯩ ꯊꯣꯏ ꯃꯄꯤꯗꯣ ꯁꯠ ꯅꯥꯟꯊꯣꯛꯏ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯀꯣꯏꯁꯟ ꯄꯦꯄꯔꯗꯣ ꯃꯇꯨꯝꯗ ꯁꯠ ꯈꯨꯡꯒꯠꯂꯤ ꯑꯃꯨꯛ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤꯗꯣ ꯍꯥꯡꯗꯣꯛꯏ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯅ ꯅꯨꯄꯥ ꯑꯃꯒ ꯅꯪ ꯏꯔꯥꯡ ꯇꯧꯔꯝꯃꯗꯤ ꯇꯧꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯅꯠꯇꯦ ꯃꯁꯥꯒꯤꯅꯤ ꯇꯧꯅꯨꯗ ꯅꯨꯄꯥ ꯑꯐꯕꯒ ꯑꯝꯇ ꯀꯣꯏꯅꯕ ꯐꯪꯂꯔꯣꯏ ꯑꯩꯁꯦ ꯃꯥꯡꯂꯗꯕꯅꯤ ꯑꯩ ꯂꯩꯔꯤ ꯑꯗꯨꯅ ꯀꯥꯏꯗ ꯌꯥꯔꯗꯒꯦ ꯅꯪꯗꯤ ꯐꯠꯇꯦ ꯍꯧꯗ ꯍꯥꯏꯌꯨ ꯐꯗꯣꯛꯀꯩ ꯈꯨꯗꯛ ꯆꯤꯟꯊꯤꯕ ꯑꯣꯏꯗ ꯄꯥꯗ ꯍꯥꯏꯅꯨ ꯍꯥꯏꯗ ꯍꯥꯏꯌꯨ ꯊꯥꯖꯗ꯭ꯔꯒ ꯊꯥꯖꯟꯒꯦ ꯊꯣꯏ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡꯈꯠꯂꯛꯏ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯍꯟꯈꯤꯕ ꯐꯥꯎ ꯏꯇꯣꯝꯇ ꯆꯠꯄ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯨ ꯕꯕꯥꯅ ꯂꯧꯕ ꯉꯥꯛꯄ ꯉꯥꯏꯔꯤꯅꯤ ꯁꯤ ꯅꯪꯅ ꯊꯣꯛꯀꯟꯕꯅꯤ ꯄꯥꯄꯤ ꯑꯁꯤꯡꯀꯤ ꯅꯣꯛꯀꯅꯣ ꯁꯛꯇꯥ ꯊꯤ ꯅꯤꯡꯊꯧ ꯁꯨꯛꯇꯣꯛꯏ ꯊꯣꯏ ꯇꯨꯡꯂꯣꯝꯗ ꯆꯠꯊꯣꯛꯏ ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯑꯃꯨꯛ ꯐꯨꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯛꯇꯨꯅ ꯈꯨꯝꯂꯩ ꯏꯇꯤꯡ ꯇꯤꯡꯅ ꯅꯪꯅ ꯆꯩꯕꯗ ꯅꯣꯡꯃꯗ ꯁꯥꯎꯈꯤꯕ꯭ꯔꯣ ꯗꯥꯆꯧꯁꯤꯕꯣ ꯁꯥꯎꯔꯦꯅꯦ ꯗꯥꯆꯧ ꯑꯣꯏꯅꯀꯣ ꯑꯩꯕꯨ ꯊꯦꯝꯃꯨ ꯇꯥꯅꯤꯡꯗꯦ ꯁꯨꯡꯀꯧ ꯀꯧꯕꯤꯔꯣ ꯀꯧꯗ꯭ꯔꯤꯐꯥꯎ ꯀꯣꯏꯌꯦꯠ ꯌꯦꯠꯂꯅꯤ ꯀꯩꯒꯤ ꯃꯤ ꯃꯆꯥꯗꯨ ꯁꯣꯏꯅꯍꯜꯂꯤꯅꯣ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯄꯥꯄꯤ ꯅꯪꯅ ꯀꯩ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯃꯁꯛꯐꯥꯎ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅꯨ ꯁꯅꯥ ꯎꯠꯄꯤꯒꯦ ꯂꯣꯏꯅ ꯍꯣꯏꯗ ꯍꯥꯏꯌꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯔꯝꯒꯤ ꯈꯠꯅꯕꯁꯤ ꯐꯒꯗ꯭ꯔꯥ
ꯅꯤꯡꯊꯧ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯊꯣꯛꯏ ꯏꯔꯥꯏ ꯂꯥꯏꯅ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯕꯨ ꯊꯤꯕ ꯑꯩꯕꯨ ꯆꯩꯕ ꯃꯤ ꯂꯥꯛꯍꯜꯂꯔꯣꯏꯗ꯭ꯔꯥ? ꯑꯃꯨꯛꯁꯨ ꯍꯣꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯏ꯫ ꯄꯤꯁꯨꯃꯅꯤꯁꯨ ꯅꯨꯄꯥꯗꯣ ꯈꯪꯁꯤꯟꯅꯗꯅ ꯀꯔꯤꯒꯤ ꯍꯣꯏꯅꯣ? ꯀꯣꯏꯅꯔꯁꯦ ꯍꯥꯏꯕꯗꯣ ꯌꯥꯕꯤꯔꯒꯦ꯫ ꯅꯪꯗ ꯉꯥꯎꯁꯤꯟꯅꯕ ꯐꯔꯣ꯫ ꯍꯦꯛ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯇꯧꯔꯛꯄꯗ ꯀꯥꯏꯅꯔꯦ꯫ ꯁꯤꯃꯗꯤ ꯍꯥꯟꯅ ꯌꯥꯅꯁꯤ꯫ ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ꯫ ꯀꯥꯎꯔꯛꯀꯅꯨ ꯌꯦꯡꯂꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯅꯤꯡꯊꯧ ꯈꯨꯝꯗꯦ꯫ ꯉꯥꯎꯁꯤꯟꯅꯕ ꯐꯧ ꯈꯨꯝꯗꯦ꯫ ꯑꯩꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯈꯜꯂꯨ ꯉꯁꯤꯗꯒꯤ ꯑꯁꯨꯃꯥꯏꯅ ꯀꯣꯏꯅꯁꯤ꯫ ꯈꯨꯝꯗꯦ꯫ ꯊꯣꯏ ꯁꯥꯎꯈ꯭ꯔꯕ꯭ꯔꯥ ꯐꯨꯔꯛꯂꯗ꯭ꯔꯥ ꯀꯤꯔꯗꯨꯅ ꯈꯣꯟꯖꯦꯜ ꯅꯧꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯌꯨ ꯑꯗꯨꯒ ꯌꯥꯅꯔꯁꯤ꯫ ꯅꯤꯡꯊꯧ ꯃꯁꯥꯗ ꯆꯨꯝꯅ ꯂꯦꯞꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯦꯡꯅꯁꯤ꯫ ꯑꯗꯨꯗꯗꯤ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯃꯈꯩ ꯌꯦꯡꯒꯦ, ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯈꯩ ꯍꯥꯏꯒꯦ꯫ ꯑꯇꯩ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯀꯌꯥꯝ ꯀꯨꯏꯅ? ꯅꯪꯅ ꯄꯥꯕ ꯈꯜꯂꯨ꯫ ꯃꯤꯅꯤꯠ 5 ꯅꯣꯡꯃꯒꯤ꯫ ꯍꯧꯖꯤꯛꯇꯗꯤ ꯁꯥꯡꯍꯜꯂꯨꯗꯅ꯫ ꯃꯤꯅꯤꯠ 10, 15꯫ ꯐꯔꯦ ꯐꯔꯦꯗꯤ ꯐꯔꯦ꯫ ꯕꯕꯥ ꯂꯥꯛꯑꯅꯤ, ꯃꯤ ꯂꯥꯛꯑꯅꯤ, ꯆꯠꯈ꯭ꯔꯣ ꯄꯥꯄꯤ꯫ ꯅꯤꯡꯊꯧ ꯃꯃꯥꯏꯂꯩ ꯆꯠꯈꯤ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯁꯤꯜꯂꯝ ꯅꯣꯛꯂꯗꯨꯅ ꯃꯈꯨꯠ ꯑꯣꯏꯅ ꯃꯀꯣꯛ ꯍꯣꯠꯂꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯃꯒ ꯋꯥꯠꯍꯧꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯄꯥꯄꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤꯁꯨ ꯀꯧ, ꯇꯥꯕ ꯅꯨꯡꯉꯥꯏ꯫ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏ ꯊꯥꯖꯗ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯄꯥꯄꯤꯁꯤꯕꯨ ꯀꯩꯗ ꯄꯥꯝꯂꯨꯔꯤꯕ ꯑꯉꯥꯎꯕꯁꯦ? ꯑꯁꯨꯃꯥꯏꯅ ꯂꯥꯞꯊꯣꯛꯍꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯄꯪꯕ ꯊꯣꯏ, ꯁꯤꯃꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯦ꯫ ꯆꯍꯤ 10 ꯍꯦꯟꯕꯒꯤ ꯃꯇꯨꯡ ꯑꯁꯤꯗꯁꯨ ꯅꯪꯒꯤ ꯅꯤꯡꯊꯧꯅꯗꯤ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯅꯪꯅ ꯄꯥꯝꯖꯈꯤꯕ ꯀꯧꯖꯈꯤꯕ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦ꯫ ꯅꯅꯤꯡ ꯊꯨꯡꯂꯦꯗꯀꯣ꯫ ꯅꯪꯕꯨꯗꯤ ꯀꯥꯎꯗ꯭ꯔꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯎꯁꯤꯟꯅꯗꯕꯅꯣ, ꯈꯪꯁꯤꯟꯅꯗ꯭ꯔꯤꯕꯅꯣ? ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯉꯁꯤ꯫ ꯃꯔꯛꯀꯤ ꯅꯨꯃꯤꯠ 4-5ꯅꯤꯗꯣ ꯊꯣꯏ ꯍꯥꯏꯕꯤ ꯂꯝꯍꯦꯟꯕꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯇꯦ꯫ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯂꯩꯊꯣꯛꯐꯝ ꯂꯩꯈꯤ꯫ ꯅꯣꯡꯃꯒꯤ ꯃꯤꯅꯤꯠ 15 ꯍꯥꯏꯅꯈꯤꯕ ꯀꯛꯁꯤꯟꯅꯩ꯫ ꯋꯥꯍꯩ ꯁꯪꯉꯤ꯫ ꯅꯤꯡꯊꯧ ꯍꯥꯏꯗꯣ ꯀꯩꯗꯧꯈ꯭ꯔꯕ ꯇꯛꯁꯤꯜꯂꯛꯇꯦ꯫ ꯊꯣꯏꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯅꯤ, ꯍꯟꯃꯤꯟꯅꯈꯤꯅꯤ꯫ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗꯦ, ꯂꯩꯔꯝꯗꯦ꯫ ꯌꯦꯡꯍꯧꯗꯕ꯭ꯔꯥ ꯅꯤꯡꯊꯧ ꯍꯥꯏꯕ ꯅꯪꯗꯤ? ꯉꯁꯤꯗꯤ ꯂꯩꯊꯣꯛꯐꯝ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯁꯥꯎꯗꯨꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯛꯂꯗ꯭ꯔꯥ? ꯑꯩꯅ ꯀꯣꯏꯁꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯣꯛꯇꯕꯅꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛ ꯑꯦꯛꯖꯥꯝꯗꯣ ꯈꯔ ꯉꯟꯅ ꯊꯣꯛꯂꯛ ꯉꯥꯏꯗꯨꯅ ꯂꯩ ꯒꯦꯠ ꯃꯌꯥꯗ꯫ ꯃꯃꯥꯏꯁꯦ ꯂꯩꯊꯣꯛꯏ꯫ ꯅꯤꯡꯊꯧ ꯂꯥꯛꯂꯦ ꯎꯕꯒꯤꯅꯤ꯫ ꯅꯨꯄꯥꯗꯣ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯄꯨꯜꯂꯤꯕ ꯉꯛꯁꯝꯒꯤ ꯇꯥꯏꯗꯣ ꯐꯠ ꯆꯤꯡꯊꯩ꯫ ꯅꯨꯃꯤꯠ 5ꯅꯤꯅꯤ꯫ ꯅꯣꯡꯃꯗ ꯃꯤꯅꯤꯠ 15 ꯑꯗꯨꯅ ꯄꯨꯂꯞꯅ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 15꯫ ꯑꯩꯒꯤꯅꯤ ꯁꯤ꯫ ꯉꯁꯤ ꯄꯨꯂꯞ ꯃꯇꯝ ꯁꯨꯅ ꯄꯤꯔꯝꯃꯨ꯫ ꯏꯅꯥꯛꯇ ꯂꯩꯌꯨ꯫ ꯊꯣꯏ ꯌꯥꯅꯤꯡꯗꯦ꯫ ꯑꯣꯂꯩ ꯄꯥꯔꯩ ꯇꯧꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯊꯣꯛꯏ꯫ ꯄꯥꯈꯠꯆꯧꯕꯤ ꯃꯇꯧ ꯑꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯅꯣꯛꯍꯟꯈꯤꯕꯁꯤꯅ꯫ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕ꯭ꯔꯥ? ꯍꯥꯏꯔꯣꯏꯗ꯫ ꯑꯩꯁꯦ ꯃꯔꯝ ꯃꯣꯛꯂꯕꯅꯤ꯫ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ? ꯊꯣꯏ ꯃꯌꯥ ꯎꯝꯁꯜꯂꯤ꯫ ꯃꯤꯅꯤꯠ 3 ꯍꯧꯈ꯭ꯔꯦ꯫ ꯄꯥꯄꯤ ꯀꯧ ꯍꯥꯏꯗꯣ ꯀꯧꯔꯦꯀꯣ ꯑꯩ꯫ ꯈꯨꯗꯥꯡ ꯒꯥꯔꯤ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯤꯅꯤꯠ 23ꯁꯤ ꯀꯥꯏꯗ ꯆꯧꯁꯤꯕ? ꯆꯠꯀꯨꯝꯁꯤ, ꯁꯤꯗ ꯁꯨꯝ ꯂꯩꯁꯤ꯫ ꯌꯥꯏꯅ꯫ ꯍꯦꯟꯅ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅ ꯂꯦꯞꯄꯛꯏ꯫ ꯊꯣꯏ ꯈꯖꯤꯛ ꯆꯠꯊꯣꯛꯏ꯫ ꯍꯩꯅꯒꯟꯗꯕꯤ ꯃꯇꯧ ꯑꯗꯨ ꯎꯔꯤ꯫ ꯅꯤꯡꯊꯧ ꯇꯨꯡꯂꯣꯝꯗ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯈꯤ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯊꯣꯏ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯦꯛꯖꯥꯝꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗꯩꯅꯤ ꯍꯥꯏꯕꯅꯣ? ꯃꯊꯪ ꯋꯤꯛꯇꯒꯤ꯫ ꯀꯩ ꯍꯥꯏꯅ ꯊꯣꯛꯀꯦ ꯁꯕꯖꯦꯛꯇꯣ? ꯏꯪꯂꯤꯁ꯫ ꯀꯌꯥꯝ ꯄꯥꯔꯦ? ꯄꯥꯗ꯭ꯔꯤ꯫ ꯄꯥꯔꯨ ꯊꯨꯅ, ꯁ꯭ꯋꯥꯏꯗ ꯃꯇꯝ ꯃꯥꯡꯍꯟꯅꯨ꯫ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤ꯫ ꯊꯣꯏ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯗ ꯌꯦꯡꯁꯤꯟꯅꯩ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯥꯄꯤ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣꯗꯅ꯫ ꯅꯊꯧꯔꯣ ꯇꯨꯃꯤꯟ ꯂꯩꯅꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯌꯨꯅ, ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯩꯗꯤ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯎꯗꯅ꯫ ꯇꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤ ꯍꯥꯏꯕꯗꯥꯏ ꯅꯪꯕꯣ? ꯍꯥꯏꯈꯤ꯫ ꯑꯗꯨ ꯑꯣꯏꯗꯤ ꯌꯦꯡꯉꯨ꯫ ꯊꯣꯏ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯛꯈꯛ ꯁꯦꯀꯦꯟ ꯐꯥꯗꯦ ꯃꯃꯥꯏ ꯂꯩꯁꯤꯟꯈꯤ꯫ ꯅꯁꯝꯗꯣ ꯁꯥꯡꯉꯨ꯫ ꯆꯦꯛ ꯇꯧꯕꯗ ꯑꯣꯖꯥꯅ ꯀꯛꯎ ꯍꯥꯏꯗ꯭ꯔꯣ? ꯐꯤꯕꯤꯗ꯭ꯔꯣ ꯑꯗꯨꯒꯤ? ꯀꯧ ꯍꯥꯏꯔꯅꯦ? ꯀꯛꯅꯤꯡꯂ ꯀꯛꯎ, ꯑꯩꯉꯣꯟꯗ ꯍꯪꯅꯤ ꯀꯩꯒꯤꯅꯣ? ꯄꯥꯝꯂꯗꯤ ꯍꯦꯛꯇ ꯀꯛꯇꯧꯔꯤꯕ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ꯫ ꯅꯤꯡꯊꯧ ꯃꯈꯣꯡ ꯑꯣꯏꯗꯣ ꯂꯩꯃꯥꯏꯗ ꯇꯥꯟ ꯊꯥꯏ꯫ ꯃꯃꯥꯏꯗꯣ ꯅꯥꯀꯜꯂꯣꯝꯗ ꯌꯦꯡꯈꯤ꯫
ꯑꯍꯥꯟꯕ ꯏꯕꯥꯅꯤꯒꯤ 15 minutes ꯅꯤ ꯒꯤꯐ ꯑꯝꯇ ꯄꯤꯖꯒꯦꯗꯅ ꯀꯩꯅꯣ ꯄꯤꯔꯅꯨ ꯍꯥꯏꯕ꯭ꯔꯣ ꯄꯤꯅꯤꯡꯅꯒ ꯄꯤꯌꯨ ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯂꯧꯕ ꯉꯝꯃꯣꯏꯌꯦ ꯅꯥꯇꯩ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯌꯦꯡꯉꯨꯗꯅ ꯑꯗꯨ ꯑꯣꯏꯔꯒ ꯌꯦꯡꯒꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈꯤ ꯊꯣꯏ ꯀꯔꯤ ꯒꯤꯐꯅꯣ ꯅꯥꯇꯩ ꯆꯥꯔꯝꯂꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧꯔꯣꯝꯗ ꯐꯂꯞ ꯌꯦꯡꯉꯛꯏ ꯍꯦꯛ ꯃꯤꯆꯥꯟꯅꯕꯒ ꯈꯨꯗꯣꯜ ꯑꯗꯣ ꯃꯐꯝꯗ ꯊꯨꯅ ꯂꯥꯟꯁꯤꯜꯂꯛꯏ ꯊꯣꯏ ꯃꯃꯤꯠ ꯑꯅꯤ ꯆꯣꯏꯊꯣꯛꯄ ꯉꯝꯗꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯊꯣꯏ ꯉꯛꯅ ꯌꯦꯡꯍꯧꯏ ꯏꯁꯩꯗꯣ ꯃꯈꯥ ꯇꯥꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯂꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯂꯝꯃꯤ ꯃꯥꯒꯤ ꯑꯉꯥꯎꯕ ꯗꯥꯆꯧꯗꯣ ꯁꯦꯀꯦꯟ ꯑꯃ ꯄꯟꯊꯅ ꯂꯧꯔꯝꯗꯦ ꯃꯐꯝꯗ ꯌꯦꯠꯈꯤꯗ꯭ꯔꯤ ꯀꯥꯎꯊꯣꯛꯂꯕꯣꯏ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯍꯥꯟꯕ ꯈꯨꯗꯣꯜ ꯑꯗꯣ ꯏꯁꯩ ꯃꯇꯦꯛꯇꯨꯅꯤ ꯈꯪꯖꯔꯨꯗꯦ ꯏꯁꯩꯗꯨꯒꯤ ꯃꯄꯨꯗꯤ ꯃꯁꯥꯃꯛꯅꯤ ꯂꯧꯁꯤꯟꯕꯤꯈꯤꯗꯦ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯤꯈꯤ ꯈꯨꯗꯣꯜ ꯄꯪꯉꯤꯗꯀꯣ ꯂꯝꯍꯦꯟꯕꯤ ꯀꯅꯥ ꯉꯥꯏꯊꯔꯤꯕꯅꯣ ꯅꯤꯡꯊꯧ ꯈꯪꯅ ꯈꯪꯅ ꯂꯦꯅ ꯂꯦꯅ ꯍꯪꯁꯤꯜꯂꯝꯕ ꯋꯥꯍꯪ ꯈꯨꯝꯈꯤꯗꯦ ꯀꯩꯗꯧ ꯈꯨꯝꯖꯔꯨꯅꯤ ꯐꯅ ꯃꯀꯨꯏꯔꯦ ꯂꯥꯛꯀꯅꯤ ꯂꯥꯛꯑꯔꯣꯏꯁꯨ ꯍꯥꯏꯔꯝꯐꯝ ꯊꯣꯛꯏꯅ ꯁꯥꯎꯒꯟꯕꯅꯤ ꯈꯪꯂꯕꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯉꯔꯥꯡ ꯈꯖꯤꯛ ꯊꯤꯟꯕꯤꯔꯝꯕ ꯌꯥꯏ ꯅꯨꯄꯤ ꯅꯪꯅꯕꯨ ꯍꯥꯏꯔꯕ ꯌꯥꯒꯗꯧꯁꯨ ꯃꯔꯩꯔꯦ ꯀꯣꯟꯅꯇꯗ ꯈꯪꯂꯛꯏ ꯃꯥꯅ ꯉꯥꯏꯔꯤꯕ ꯊꯣꯏ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯦ ꯄꯤꯡ ꯂꯥꯎꯏ ꯅꯨꯄꯤ ꯑꯁꯦ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯦ ꯈꯔ ꯋꯥꯔꯛꯄꯤꯒꯦ ꯂꯨꯅ ꯇꯧꯔꯦ ꯃꯇꯤꯛ ꯅꯋꯥꯡꯉꯦ ꯈꯟ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯂꯣꯏꯕ ꯉꯥꯏꯉꯝꯗ ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯊꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯤ ꯃꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯤꯜꯂꯝꯃꯤ ꯎꯁꯣꯞꯀꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯥꯛꯂꯒ ꯊꯣꯏꯒꯤ ꯐꯅꯦꯛ ꯃꯆꯤ ꯄꯥꯏꯔꯒ ꯆꯤꯡ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯑꯦ ꯀꯣꯟꯊꯣꯡꯗ ꯂꯥꯛꯑꯣ ꯆꯦꯊꯣꯏ ꯊꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯌꯧꯔꯛꯂꯕꯣꯏꯔꯦ ꯍꯩꯃꯥ ꯀꯥꯎꯔꯦ ꯃꯥꯗꯤ ꯉꯔꯥꯡꯗꯣ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯑꯣꯏ ꯍꯥꯏꯔꯝꯗ꯭ꯔꯦꯗꯅ ꯀꯣꯛꯆꯥꯛꯅꯤ ꯑꯃꯨꯛ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯦ ꯀꯤꯔꯦ ꯃꯄꯥ ꯃꯃꯥꯔꯣꯝ ꯀꯗꯣꯝꯗ ꯂꯩ ꯀꯤꯔꯨꯞ ꯊꯤꯔꯨꯏ ꯑꯁꯣꯝꯂꯣꯝ ꯃꯌꯥꯝ ꯇꯤꯟꯕꯂꯛꯇ ꯂꯩꯈ꯭ꯔꯦ ꯇꯟꯖꯥ ꯌꯦꯡ ꯆꯦꯟꯕꯣꯏ ꯀꯩꯕꯣꯏ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯤ ꯂꯥꯞꯇꯛ ꯈꯣꯟꯖꯦꯜꯗꯣ ꯑꯧꯔꯞꯅ ꯆꯠꯈ꯭ꯔꯣ ꯊꯨꯅ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯎꯈꯤꯅꯤ ꯃꯥꯏꯁꯦ ꯂꯩꯁꯤꯟꯈꯤ ꯊꯣꯏ ꯂꯥꯛꯂꯒ ꯃꯃꯥꯡꯗ ꯁꯠ ꯊꯠꯆꯟꯈꯤ ꯅꯤꯡꯊꯧꯅ ꯊꯣꯏ ꯁꯨꯛꯇꯣꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯥꯟ ꯊꯣꯛꯄ ꯄꯥꯝꯗ꯭ꯔꯗꯤ ꯏꯇꯨꯡ ꯏꯟꯅꯔꯣ ꯉꯝꯖꯔꯣꯏ ꯂꯥꯟ ꯇꯧꯔꯦꯅ ꯑꯗꯨꯒ ꯅꯣꯏ ꯎꯁꯣꯞꯁꯦ ꯊꯨꯒꯥꯏꯅꯤ ꯑꯁ ꯂꯥꯛꯇ ꯂꯥꯎ ꯊꯣꯏꯅ ꯇꯥꯁꯤꯟꯅꯗ ꯃꯅꯨꯡꯔꯣꯝꯗ ꯆꯪꯒꯦ ꯍꯧꯏ ꯅꯤꯡꯊꯧꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯒꯠꯇꯨꯅ ꯃꯣꯏ ꯁꯨꯃꯥꯏ ꯉꯧꯁꯤꯟꯈꯤꯗꯧꯔꯤ ꯀꯩꯅꯣ ꯃꯄꯥ ꯍꯣꯏꯅ ꯃꯁꯛ ꯈꯪꯂꯝꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯅꯨꯄꯤ ꯃꯥꯕꯨ ꯆꯩꯔꯅꯤ ꯐꯨꯔꯅꯤ ꯁꯠ ꯃꯥꯏ ꯂꯩꯊꯣꯛ ꯀꯣꯟꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯆꯤꯟꯖ ꯆꯠꯈꯤ ꯑꯗꯨ ꯈꯛꯇ ꯅꯤꯡꯊꯧꯗ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯥꯡ ꯊꯥꯒꯠꯇꯨꯅ ꯆꯠꯈꯤ ꯂꯩꯀꯥꯏ ꯄ꯭ꯔꯥꯏꯃꯔꯤ ꯁ꯭ꯀꯨꯜ ꯂꯩꯕꯔꯣꯝ ꯑꯗꯣꯝꯗ ꯌꯧꯁꯤꯟꯈꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯂꯥꯛꯇꯦ ꯏꯌꯥꯡ ꯍꯥꯡꯉꯤ ꯏꯃꯟ ꯃꯟꯁꯤꯜꯂꯕ ꯁ꯭ꯀꯨꯜ ꯃꯆꯥꯗꯣ ꯀꯩꯅꯣ ꯍꯩꯗꯧꯗꯣ ꯍꯥꯏꯔꯣ ꯍꯌꯦꯡ ꯀꯩꯗꯧꯈꯤꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕ ꯋꯥ ꯉꯥꯡꯅꯤ ꯅꯊꯧꯔꯥ ꯅꯪꯁꯦ ꯑꯩꯅ ꯂꯨꯅ ꯇꯧꯔꯦ ꯃꯇꯤꯛ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤ ꯅꯊꯧꯔꯥ ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯎꯁꯤꯠꯇꯣꯏꯅꯣ ꯑꯗꯨ ꯐꯠꯇ꯭ꯔꯤꯗꯨꯗꯤ ꯉꯔꯥꯡꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯑꯣꯏ ꯍꯥꯏꯔꯝꯕ ꯀꯔꯤ ꯀꯥꯏ ꯀꯥꯎꯔꯦ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ ꯀꯥꯎꯕꯕꯨ ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯦ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏ ꯁꯪꯒꯠ ꯁꯪꯒꯠꯇꯅ ꯋꯥ ꯍꯥꯏꯅꯣ ꯅꯊꯧꯔꯣ ꯍꯥꯏꯔꯤꯁꯦ ꯅꯪꯁꯨ ꯍꯥꯏꯔꯤꯗꯨꯗꯤ ꯋꯥꯔꯛꯄꯤꯕ ꯇꯥꯔꯦ ꯅꯨꯄꯤ ꯅꯪꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯅꯤꯍꯦ ꯌꯥꯏ ꯌꯥꯏꯅ ꯑꯇꯩꯗ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ ꯄꯥꯄꯤ ꯑꯩꯅ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏ ꯈꯪꯕ꯭ꯔꯥ ꯀ꯭ꯂꯥꯁ ꯐꯥꯎ ꯌꯥꯎꯗꯦ ꯉꯁꯤ ꯀꯅꯥꯅ ꯌꯥꯎꯅꯨ ꯍꯥꯏꯒꯦ ꯅꯊꯧꯗꯤ ꯂꯩꯖꯗꯗꯧꯅ ꯊꯣꯏ ꯀꯧꯕꯤꯅꯨ ꯑꯩ ꯆꯠꯂꯦ ꯊꯣꯏ ꯂꯝꯀꯦꯠ ꯂꯝꯍꯥꯏꯔꯦ ꯀꯩꯁꯨ ꯇꯧꯅꯤ ꯉꯝꯂꯣꯏ ꯈꯟ ꯆꯠꯈꯤꯕꯅ ꯍꯥꯜꯂꯤ ꯈꯪꯍꯧꯗꯦ ꯃꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯈꯤꯕ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯊꯠꯂꯤ ꯊꯣꯏꯁꯨ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯣ ꯈꯪꯇꯥ ꯊꯥꯗꯣꯛꯂꯛꯄ ꯃꯇꯥꯡꯗ ꯆꯦꯟꯈꯤꯒꯦ ꯂꯥꯛꯅꯩ ꯍꯦꯔꯥ ꯑꯃꯈꯛ ꯁꯣꯏꯕꯕꯨ ꯅꯪꯅ ꯑꯁꯨꯝ ꯇꯧ ꯌꯥꯕ꯭ꯔꯥ ꯈꯪꯍꯧꯗꯦ ꯅꯤꯡꯊꯧ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯣ ꯈꯪꯁꯠ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯄꯨ ꯀꯟꯅ ꯍꯨꯟꯁꯤꯜꯂꯛꯄ ꯊꯣꯏꯗ ꯊꯣꯝꯂꯛꯄ ꯅꯠꯇꯦ ꯃꯥꯡꯗ ꯂꯩꯕ ꯁ꯭ꯀꯨꯜꯒꯤ ꯊꯣꯡꯗꯨꯗ ꯊꯣꯡꯒꯥꯏꯕꯅꯤ
थोय खंप्रे खंगी चेलम लेपी साउना मांग लेपी है नुक्सिबै सुम तौबी बनी नंग लम याम हेरकनो खुदकने युमदा पुरगा वरक पंगम बनी सुसुत कपथोई थोय निंथौ सोर सांग होंदोई तुमिना तादुना लेरिबा खुंगुप तमुक तोंसिली नंदी अइबु केमता नुक्सिबिदा माल सीतमकनी निंथौ चटकी थोय मयुम रोमदा चंकी असुम खनकी साउनकी मतुंग ताबा हप्तामो थोयगा निंथौगा मसक सुकंग खंगनद्रगुम कौनदे यंगनदे वा हाइनदे नोंमगी मिनिट 15 उनसी हाइनकिबा कौथोक्सने मतेक अमा कोइनरंबदो थुना काइनैदा खंजै थोय पाव ताकिबा मयाम असिना निंथौना एग्जाम दा फर्स्ट तारे हाय कंपटीशन अदुदा अदादा मको कोइरकले स्कूल हाफ हॉलिडे हेक थाई तसिंगबर चिंगरुई नानखै हराउनबा दुदगी हेली अदु ओक्लमदबा सात्र मना अदुम ओइखिबा अंगपनि तसिंगना अमुक्स निंथौदो सोल छुटी थारसो हलु यादे हाय आ अथेमुफौ लाइरिक पारगा लै हाय करिगुम्बा मा पाबा होख्रबा लुशिंदना फंफमदगी रेंगु यादे मयुमदसो लाइरिकता पादुना लैबदा ममा मपा पाखनरे चक चाव यादे पोथाव याखिद्रे मा कनागी सुवातादे करी कुथुनो मतवसिना ओनखिबा करम मखलनो लाई जंख्रबनो मसा मनु असिदा थोय स्कूल नोटिस बोर्ड येंगुई हदक चेहिगी साइंस कांग्रेस की गुवाहाटी दा पांगथोक तौबा नेशनल लेवल कंपटीशन दा निंगथवदो स्टेट रिप्रेजेंटेटिव होइना चनबा खलगले मदुगी पाउनी नोफितवी अदुमाइना ज्ञान ताउदना फरेनी नंदी हमना असे खकनी नोंमसु कैंटीनदा ममानबी मगा चंगमिने निंगथौ मदोम गम गम लाई थोयदा ममानबीदुना कुनिंग हलै इखंग खंगना येंगथुकलुई सदमिचाने निंगथौगा थोय ममाई लेथोकी हंदोक्तुना लेपी नुपा नंग हाना पोतसे लैजौसे हाइगुमना निंगथौ लेपदी लेपी स्टोर ममांगदुदा अदुबु सीमा पियु लैगिदे हाइदे मपुना हंगबी करी पियुगे निंगथौ खुमदे थोयना सचंग सिंदना कका इसिंग अहिंबा बोतल लुपा 10 पीबदो अमा पिबियु से सेल पिरम लगा चटकी अदु खक्तदा निंथौ मतुंग वंथोक चटख्रिबिदुदा हलप येंग कॉफी का बहुम पियो ए नतोम थक्तरने निंथौ नंगबो खरा पोथाउने नमित ननागा लोइना कुट नयांग कंग तुंब चाबा चांग नैरमलरोइने क्लासरूम दा ब्रेक दा सिंजु चाय मसिना थोइना सिंजु तोली दानी थौदा कैनोम पुरा तौख्रेमो पोस्ट का खुतादो नहानखै ngoksanabibagi फजफम खंगदबनिनि नहानखैसु अदुम पोस्ट ताई फति उक्तेना मयामना चेबिबै वानिनि हजिक्ति वा ngarangta natro mana khoi thoi koilumlumambada thoi kai khali mi machadi yan pop ta khre e ai ke duhai bano kidau zani mana gyan taraka phari kaino nang kitang phau daning thausi pamdra thoi kidau pam bidoi beide haisinanu da pame khangjare daning de next week ta chani hai Guwahati da daning thauga Sarosanga Science Congress ki handak week ta natrane nati next ni ado mana handak khamun ongrise maram yam nuba malai haingo kaibo handa nauna lakpai khoi mem yam nauridana lab assistant do mana pami hai ado nupi dudi mangondagi chahi yam hali aduda nupi duna 12 exam da position lo aduidi koina siyani haibaini hai thoi singju japong khangde set haidui tawrami papi ni na phare kaino e sabu sabra thoi nang dia taning de he matung taba nongini do mem lab assistant ga ningthoga practical room da leminaram badu ui practical tawba takpiri male nupiduna ningthodagi chahi mapan mu khalamgani thoi usinade deb changlamdana thoki amuksa canteen da ningthau lakminaba ui thoi yengdaba ngamde ahal sibo pam sile male hai nupa nangdi yam uktena khanbata makhali ngasina masa inung nungaide mama na khami
School lepodana atum nungaitradi nasado. Yani English ki aruba chapter ama taktori adu yahude yadi mama. Hoi hoi ngamda kadi khairo. Bera beri tawon kre noi hauzikana ha singsi. Khoidi ne kaisi tawjarakte. Singju ga jasanu ko. Matomta lai. School ga mayung ga nakna baisu makhongna lai. Mabuk to naba na ngasidi kharangana lai. Labi matai na chalikan. Tungdagi tit matai room da khare hena ne sindu na chali. Mamai no tharap. Tit karino lambi asuk chawa sibu matai da jang sinjar sibu. Ai bukhong mansina kumlaga chalu hariro. Kuk thangzaki gi leite gari se. Hanjan khungge haina onda khungsen biri. Tungon thokli. Haima nang oire. Usina biro. Nang kai oire. Nupi ahan pamba nupa hene de hei. Thoi mamai lisin sum chali. School da khara thina yauza horagi aida. Bike do yam phase. Manakta salong na khamki. Law. Tasana de thoi bike te kimtha manakta lepi. Thoi school ako mina ukhidram mi paine. Kaino. Upai litre mata ko ningthau mako khai. Thazada kudom bithen. Dodo. Adumai ni sawang. Hai kidroina. Mamai ne thui sutoi thoi. Law ne thui bia. Lai sidi. Adon machat ko hai bana dini somda ai rom da law hai wan. Se bai maning da tung masidi. Is tali nang wai ki kana wai ri. Loi noi nang na magoi. Oi sure. Nang ra ke dongam dori. Ngarang gi ngakha sura. Taning de nang na dumai na pangchai chai ya bar hauzik ya. Yar sana ada pe na khana rose law. Naning thuan gi. Ani wa makai hayen gi. Jening buloi na pe na chai thukan bi da jona. Ngam loi hai ba ai nang gi bike sida tung ba. Ngam loi hando school chachari bani ai. Oh aseng gi ngam loi na. Manak te hinan tangsili ning thaudo. Thoi maning hanna chat. Kai mit khuyeng na papi. Nang bambagi mit khuyeng. Hari kai no dodi. Si hai he kudak tuda bamboi kai wai bai maning da thangat ki. Thoi koirang lau siyada ning thaugi makokda kutum macha tu na season ki. Adu bunok thori. Bike tu thuna thauki bahawi. Bike maning do kharaga yungkhat paga. Thoi masana ning thaugi nangan apak padu da thingi. Chathok na bukhone yade. Break khangpa pharak pada makuna ning thaugi masam do chingduna pairu. Ning thau nok tana gari thawi. Thoi ka dong da chali sibo yam ngam khreda na pa se. Aibo khangnaba mina ukhradi siba tari hongna lawi. School om da thau hai wani papi nang ba. Taning lisana. Kaino nang dawise ai chong tharage do. Ngamnadi chong thujoma. Upai litre simsum thauki gari do. Mapom khangdaba amada thungli. Tabli thawi. Thoi masamana ipa phari du semjili. School dress ni madi ning thawni nate. Khambaga nangobu nate panchong thei bike maning dagi. Hozibak school dai bu thilu. Ngamla ready nanggedo gabna. Thoi handok tuna lepi. Sibu kai lamno. Ai su khangde. Nupi do sawni yengi. Nang bu gyan am tare haibidai ne. Kaino dawise. Tadina tasina bari. Nangdi thazari boire. Aigi kadar duda. Guwahati da chakre haidane. Hayeng ni. Kaungnadrabadai, yengnadradai, kanakrabadai ibani bo. Ningthau nokpa khang bisumani sui. Amukasu khanazai Kanaraga hena nungsiba helisina kamdoma. Nangtana aibu yengdabani. Dachawdi yengsina dasa adum yengi nangbu. Nangbu adum seni. Sisu khangjaram lamen bini. Apang bini nangsi. Nasana yazare kusina. Thoi sutui orekliba konjela do hongkre. Konda do onkre. Nang ozade manakta chachako. Ai pura lai se kai gini jaba. Huh? Haidi. Kangsina da taun kadar gi mini nangsi. Thazaru bai na lam. Biri ga tawi. Kanai ozano. Aidi khangde. Aidi ngudi. Taning de.
ꯅꯪꯕꯨ ꯍꯟꯗꯛ ꯅꯧꯅ ꯂꯥꯛꯄꯤ ꯑꯩꯈꯣꯏ ꯃꯦꯝ ꯑꯅꯧꯕꯤꯗꯣ ꯄꯥꯝꯃꯤ ꯍꯥꯏꯗꯥꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯖꯧ ꯌꯥꯗ꯭ꯔꯣ ꯅꯪ ꯕꯥꯏꯛ ꯃꯅꯤꯡꯁꯤꯗ ꯃꯥ ꯑꯣꯏꯅ ꯐꯝꯍꯟꯒꯦ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯇꯣꯡꯖꯅꯤꯡꯗꯦ ꯅꯪꯒꯤꯁꯤꯗ ꯀꯂꯩꯔꯣ ꯈꯝꯕꯜꯂꯤꯔꯣ ꯁꯅꯥ ꯃꯈꯨꯠ ꯃꯆꯥꯗꯣ ꯈꯔ ꯅꯧꯅ ꯀꯟꯗꯨꯅ ꯁꯥꯎꯒꯤꯁꯨ ꯇꯧꯏ ꯍꯥꯠꯇꯣꯛꯄꯤꯅꯤ ꯅꯪꯁꯦ ꯀꯩ ꯑꯣꯏꯗꯅ ꯀꯜꯂꯛꯄꯤꯗꯣꯏꯕ ꯑꯩꯅ ꯀꯥꯟꯗꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯏꯅꯥꯛꯇ ꯂꯩ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯣ ꯍꯥꯏ ꯋꯥꯅꯤ ꯅꯤꯡꯊꯧ ꯏꯔꯦꯟꯖꯅ ꯐꯝꯊꯈꯤ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯊꯣꯏꯂꯥꯞꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯊꯧꯔꯣꯝꯗ ꯂꯥꯛ ꯈꯖꯤꯛ ꯂꯥꯝꯅ ꯐꯝꯈꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯇꯣ ꯇꯥꯞꯂꯥꯞ ꯅꯤꯡꯊꯧꯅ ꯂꯧꯈꯤ ꯊꯣꯏ ꯈꯥꯝꯕ ꯅꯪꯍꯧꯗꯦ ꯆꯦꯟ ꯍꯥꯡꯗꯣꯛ ꯂꯥꯏꯔꯤꯛ ꯌꯥꯎꯕꯁꯤꯡꯗꯣ ꯀꯣꯌꯣꯛ ꯑꯣꯜꯂꯤ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯏꯈꯠꯂꯤ ꯊꯣꯏꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯠ ꯄꯥꯗ꯭ꯔꯗꯤ ꯆꯩ ꯂꯥꯛꯀꯅꯤ ꯃꯥꯁꯨ ꯃꯤ ꯑꯉꯥꯡꯒꯤ ꯀ꯭ꯂꯥꯁ 9ꯒꯤ ꯂꯥꯏꯔꯤꯛꯇꯣ ꯍꯥꯡꯗꯣꯛꯂꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯔꯤꯒꯨꯝ ꯂꯩꯈ꯭ꯔꯦ ꯃꯔꯛ ꯃꯔꯛꯇ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯊꯣꯏꯀꯤꯅ ꯂꯥꯏꯔꯤꯛ ꯍꯥꯡꯗꯣꯛ ꯌꯦꯡꯂꯨꯏ ꯄꯥꯕꯗꯤ ꯆꯪꯗꯦ ꯅꯤꯡꯊꯧꯔꯣꯝꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯛ ꯃꯕꯨꯛꯇ ꯃꯈꯥꯗ ꯐꯝꯕꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯁꯨꯝ ꯅꯥꯈꯠꯂꯛꯏ ꯉꯥꯏ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯖꯔꯝꯃꯁꯨ ꯐꯗꯧꯅꯤ ꯈꯜꯂꯛꯏ ꯁꯨꯛꯇꯣꯛꯏ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯩ ꯅꯤꯡꯊꯧ ꯂꯥꯏꯔꯤꯛꯇꯣ ꯈꯨꯝꯖꯤꯟꯈꯤ ꯂꯥꯎ ꯆꯥꯛ ꯂꯥꯝꯃꯅꯤ ꯀꯩꯅꯣ ꯄꯤꯖꯕꯤꯒꯦ ꯊꯣꯏ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯜꯂꯒ ꯍꯧꯒꯠꯂꯤ ꯂꯦꯡꯗꯅ ꯂꯩꯕ ꯅꯨꯄꯤ ꯊꯣꯏ ꯏꯀꯥ ꯇꯧꯔꯒ ꯂꯩ ꯅꯤꯡꯊꯧ ꯃꯁꯥꯅ ꯂꯤꯠꯂꯝꯕ ꯃꯦꯟ ꯁꯔꯠꯇꯣ ꯁꯠꯂꯛꯊꯣꯛꯏ ꯃꯅꯨꯡꯗ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯐꯕ ꯑꯃꯈꯛ ꯂꯤꯠꯂꯝꯃꯤ ꯊꯣꯏ ꯏꯈꯪ ꯈꯪꯉꯤ ꯆꯦꯟꯈ꯭ꯔꯒꯦꯗ ꯄꯥꯄꯤ ꯑꯁꯤ ꯐꯨꯔꯤꯠꯀ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯤꯔꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯨꯗꯥꯡꯗ ꯂꯥꯝꯂꯛ ꯇꯥꯞ ꯐꯥꯗꯨꯅ ꯂꯦꯞꯍꯜꯂꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯄꯥꯄꯤ ꯀꯩꯅꯣ ꯅꯪ ꯇꯧꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯍꯩ ꯂꯦꯡꯉꯨꯗꯤ ꯂꯦꯡꯉꯨꯏ ꯕꯥ ꯑꯩ ꯊꯥꯖꯤꯜꯂꯛꯀꯅꯤ ꯁꯣꯏꯅꯥꯎꯁꯤꯗꯤ ꯃꯤ ꯃꯍꯥꯁꯤꯗꯤ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯁꯠ ꯀꯣꯟꯁꯤꯟꯕꯣꯏ ꯀꯩꯑꯣꯏ ꯇꯧ ꯃꯥꯏ ꯐꯨꯔꯤꯠꯇꯨꯅ ꯊꯣꯏꯒꯤ ꯈ꯭ꯋꯥꯡꯋꯥꯏꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯌꯨꯝꯁꯤꯟ ꯃꯅꯤꯡꯂꯣꯝꯗ ꯀꯤꯁꯤ ꯊꯣꯛ ꯀꯤꯁꯜꯂꯤ ꯅꯨꯄꯥꯗ ꯐꯨꯔꯤꯠꯇꯤ ꯂꯤꯠꯇ꯭ꯔꯦ ꯊꯣꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯅꯪ ꯀꯩ ꯎꯏꯅꯣ ꯀꯩ ꯃꯨꯗꯦ ꯎꯏ ꯍꯥꯏꯌꯨ ꯍꯥꯏꯔꯨꯁꯅꯥ ꯐꯅꯦꯛꯇꯨ ꯆꯨꯔꯝꯂꯅꯤ ꯈꯪꯂꯅꯤ ꯊꯣꯏ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯩ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯁꯟꯅ ꯂꯩ ꯁꯤꯗ ꯇꯣꯡꯕ ꯉꯝꯈꯤꯗ꯭ꯔꯣꯅꯦ ꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯍꯥ ꯉꯝꯖꯅꯤ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯅꯪ ꯀꯩꯝꯇ ꯍꯦꯟꯅ ꯈꯟꯕꯤꯌꯨ ꯍꯥꯏꯗꯦ ꯅꯣꯡꯂꯩ ꯄꯥꯄꯤꯗꯣ ꯂꯥꯎꯁꯦ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯅꯁꯥ ꯉꯝꯗꯦ ꯅꯪ ꯗꯥꯆꯧꯒ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯄꯪꯕꯤ ꯅꯪꯕꯣ ꯅꯊꯧꯔꯣ ꯍꯥꯏꯔꯣꯏꯅꯦ ꯍꯥꯏꯗ꯭ꯔꯤꯅꯤ ꯏꯁꯧ ꯃꯆꯥ ꯃꯆꯥ ꯒꯥꯔꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯐꯝꯂꯨꯒꯦ ꯂꯛꯅꯩ ꯅꯤꯡꯊꯧꯅ ꯃꯁꯥꯗꯣ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯛ ꯀꯥꯈꯠꯍꯜꯂꯤ ꯕꯥꯏꯛ ꯁꯤꯠꯇꯨ ꯌꯥꯝ ꯋꯥꯡꯉꯤ ꯊꯣꯏ ꯃꯁꯥꯗꯣ ꯅꯦꯝꯃꯤ ꯀꯤꯖꯕ꯭ꯔꯥ ꯒꯥꯔꯤꯁꯦ ꯇꯞꯅ ꯇꯧꯔꯁꯅꯥ ꯇꯨꯡ ꯑꯣꯟꯊꯣꯛ ꯌꯦꯡꯖꯥ ꯍꯪꯂꯛꯄꯅꯤ ꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯍꯜꯂꯛꯄꯗ ꯒꯥꯔꯤꯗꯣ ꯏꯔꯦꯟꯖꯅ ꯊꯧꯏ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯈꯤ ꯁ꯭ꯀꯨꯜ ꯂꯣꯝꯗꯩ ꯍꯜꯂꯁꯤ ꯑꯩ ꯁ꯭ꯀꯨꯜꯗꯩ ꯍꯟꯈꯤꯕ ꯁꯥꯒꯦ ꯍꯣꯏꯍꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯁꯤꯗ ꯉꯥꯛꯇꯪ ꯂꯥꯛ ꯇꯜꯂꯤ ꯇꯟꯕ ꯌꯥꯔꯣꯏꯁꯅꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯑꯗꯨꯕꯨ ꯊꯦꯝ ꯂꯧꯗꯨꯅ ꯅꯤꯡꯊꯧꯅ ꯊꯣꯏꯕꯨ ꯃꯃꯤꯡ ꯆꯠꯂꯕ ꯀꯦꯐꯦ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯊꯣꯏ ꯒ꯭ꯌꯥꯟ ꯃꯝꯂꯤ ꯃꯥꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ ꯇꯜꯂꯦ ꯍꯥꯏꯔꯨꯔꯦ ꯁꯥꯎꯔꯒ ꯈꯔ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯩ ꯀꯦꯕꯤꯟ ꯑꯃ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯊꯣꯏꯕꯨ ꯊꯝꯂꯝꯃꯤ ꯁꯤꯗ ꯂꯦꯡꯗ ꯂꯩꯔꯝꯃꯨꯀꯣ ꯃꯔꯦꯡ ꯆꯠꯂꯝꯒꯅꯨ ꯂꯝ ꯍꯦꯜꯂꯝꯒꯅꯨ ꯊꯣꯏꯕꯤ ꯅꯤꯡꯊꯧ ꯆꯠꯈꯤ ꯃꯤꯅꯤꯠ 15ꯃꯨꯛ ꯂꯩꯔꯒ ꯍꯜꯂꯛꯏ ꯃꯈ꯭ꯋꯥꯡꯗ ꯀꯨꯝꯂꯤ ꯀꯤꯁꯜꯂꯝꯕ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠꯇꯨꯗ ꯊꯣꯏ ꯃꯨꯟꯅ ꯌꯦꯡꯂꯤ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯊꯧꯗꯣ ꯐꯨꯔꯤꯠ ꯂꯤꯠꯇꯅ ꯃꯣꯖꯥ ꯐꯨꯔꯤꯠ ꯇꯨꯝꯂꯒ ꯀꯣꯏꯆꯠ ꯆꯠꯈꯤ ꯃꯁꯥꯒꯗꯣ ꯌꯥꯝ ꯐꯩꯅꯦ ꯉꯁꯤꯗ ꯎꯏ ꯖꯤꯝꯒ ꯁꯥꯟꯅꯔꯕ ꯑꯉꯥꯡ ꯃꯥꯅ ꯄꯥꯄꯤꯗꯣ ꯍꯜꯂꯛꯂꯒ ꯁꯣꯄꯤꯡ ꯕꯦഗ് ꯑꯃ ꯄꯤꯁꯤꯜꯂꯛꯏ ꯐꯨꯔꯤꯠ ꯑꯅꯧꯕ ꯑꯃ ꯂꯤꯠꯂꯝꯂꯦ ꯅꯤꯡꯊꯧ ꯁꯦ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛ ꯑꯁꯤꯗ ꯊꯪꯅꯅ ꯋꯥꯁꯔꯨꯝ ꯂꯩꯕꯅꯤ ꯕꯦꯒꯇꯣ ꯇꯥ ꯄꯥꯏꯈꯠ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯆꯪꯉꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯀꯥꯏꯗꯤ ꯂꯩꯔꯨꯏ ꯁ꯭ꯀꯨꯜ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯃꯥꯅ ꯂꯩꯔꯛꯏꯔꯣ ꯏꯀꯥꯏꯕꯅ ꯁꯤꯗꯧꯔꯦ ꯄꯦꯠꯁ ꯄꯦꯀꯦꯠ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯊꯣꯏ ꯐꯅꯦꯛꯇꯨ ꯍꯣꯟꯗꯣꯛꯂꯤ ꯏꯀꯥꯏꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯅꯦꯛ ꯑꯃꯣꯠꯄꯗꯨ ꯊꯨꯞꯂꯒ ꯍꯥꯞꯆꯤꯜꯂꯤ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠꯇꯨꯃꯁꯨ ꯊꯨꯞꯆꯤꯜꯂꯒ ꯁꯤꯕꯨ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤꯗ꯭ꯔꯥ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯊꯣꯛꯂꯛꯏ ꯃꯃꯥꯏ ꯈꯖꯤꯛ ꯉꯥꯡꯁꯤꯅ ꯑꯆꯥꯄꯣꯠ ꯀꯩꯀꯩꯅꯣ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯨꯁꯤꯜꯂꯛꯏ ꯅꯤꯡꯊꯧꯅ ꯃꯣꯃꯣ ꯄꯤꯁ ꯑꯃ ꯐꯣꯛꯅ ꯀꯣꯠꯂꯒ ꯁꯣꯁꯇ ꯈꯖꯤꯛ ꯊꯦꯡꯍꯜꯂꯒ ꯁꯦ ꯕꯦꯕꯤ ꯁꯤ ꯏꯟꯕꯤꯗꯣꯏꯅꯤ ꯗꯥꯆꯧꯅ ꯀꯗꯥꯏ ꯀꯥꯊꯣꯛꯎꯅꯦ ꯌꯥꯗꯣ ꯊꯣꯏ ꯃꯌꯥ ꯀꯥꯊꯣꯛꯏ ꯃꯣꯃꯣ ꯏꯟꯕꯤ
ꯑꯇꯩ ꯑꯇꯩ ꯑꯆꯥꯄꯣꯠ ꯀꯩꯀꯩꯁꯨ ꯏꯟꯕꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤ ꯅꯪ ꯌꯥꯝ ꯆꯥꯃꯟꯈ꯭ꯔꯦ ꯁꯦ ꯗꯥꯆꯧꯗ ꯃꯤꯂꯣ ꯉꯝꯖꯔꯔꯣꯏ ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯅꯇꯣꯝ ꯆꯥꯖꯧ ꯍꯦꯔꯥ ꯁꯨꯡꯆꯥ ꯆꯥꯔꯣ ꯉꯔꯥꯡꯗꯒꯤ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯤꯕꯅꯦ ꯑꯩꯁꯦ ꯇꯜꯂꯤ ꯉꯝꯃꯣꯏ ꯅꯪꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯉꯝꯖꯔꯣꯏꯗ꯭ꯔꯣ ꯆꯥꯕꯤꯗ꯭ꯔꯦꯗꯅ ꯁꯨꯡꯆꯥ ꯁꯨꯛꯇꯣꯛꯇꯨꯅ ꯆꯤꯌꯔꯗ ꯃꯁꯥ ꯉꯥꯛꯇ ꯐꯝꯃꯤ ꯅꯤꯡꯊꯧ ꯁꯨꯡꯆꯥ ꯆꯥꯗꯦ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯈ꯭ꯔꯦ ꯍꯌꯦꯡꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯅꯤ ꯍꯥꯏ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ ꯍꯥꯏ ꯏꯟꯕꯤꯔꯁꯤꯔ ꯑꯩꯕꯨ ꯈꯜꯂꯤꯉꯩ ꯍꯜꯂꯁꯤꯂꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯑꯣꯏꯗꯧꯔꯦ ꯅꯤꯡꯊꯧ ꯍꯧꯒꯠꯀꯦ ꯇꯧꯈꯤ ꯊꯣꯏꯀꯦꯁꯨ ꯍꯥꯏꯗꯅ ꯑꯆꯥꯄꯣꯠ ꯈꯔ ꯀꯣꯠ ꯀꯣꯠꯇꯅ ꯅꯤꯡꯊꯧꯗ ꯏꯟꯁꯤꯟꯕꯤ ꯑꯃꯗꯣ ꯕꯣꯔꯥ ꯑꯃ ꯆꯥꯊꯣꯛꯏ ꯍꯩ ꯕꯨꯙꯨꯕꯤ ꯑꯁꯤꯗꯣ ꯏꯜꯂꯨ ꯍꯣ ꯑꯗꯨꯗꯣ ꯈꯔ ꯌꯥꯝꯅ ꯀꯣꯠꯂꯨꯅꯦ ꯈꯤꯇꯪ ꯈꯤꯇꯪ ꯅꯪ ꯍꯦꯛ ꯆꯥꯖꯧ ꯑꯗꯨꯗꯤ ꯍꯣ ꯍꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯌꯥꯝꯅ ꯑꯩꯒꯤ ꯅꯨꯄꯤꯗꯅꯤ ꯏꯟꯕ ꯀꯣꯛ ꯇꯣꯛꯊꯣꯛꯏ ꯑꯗꯩꯗꯤ ꯑꯗꯨꯝ ꯕꯥꯏꯛ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯁ꯭ꯀꯨꯜ ꯃꯌꯥ ꯌꯧꯁꯤꯟꯈꯤ ꯅꯤꯡꯊꯧꯒꯤ ꯅꯥꯡꯒꯟꯗ ꯄꯣꯞ ꯊꯥꯏ ꯈꯥꯝꯃꯣ ꯁ꯭ꯀꯨꯜ ꯌꯧꯗꯣꯔꯦ ꯈꯥꯝꯃꯣ ꯈꯥꯝꯃꯣ ꯁ꯭ꯋꯥꯏꯗꯩ ꯈꯣꯡꯅ ꯆꯠꯀꯦ ꯍꯥꯏꯕ ꯈꯥꯝꯃꯣ ꯍꯥꯏ ꯋꯥꯅꯤ ꯄꯥꯄꯤ ꯈꯥꯝꯃꯤ ꯁ꯭ꯀꯨꯜ ꯔꯣꯝꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯐꯠ ꯐꯠ ꯆꯠꯈꯤ ꯑꯣꯟꯊꯣꯛꯇꯨꯅ ꯍꯪꯂꯝꯃꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ ꯅꯪ ꯐꯨꯔꯤꯠꯁꯦ ꯄꯤꯔꯛꯈꯣ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯑꯗꯨ ꯂꯤꯠꯂꯒ ꯑꯩꯒ ꯂꯩꯃꯤꯟꯅꯩꯅꯤ ꯈꯟꯖꯧ ꯇꯠ ꯑꯩ ꯄꯥꯝꯖꯗꯦ ꯁꯨꯗꯣꯛꯂꯒ ꯄꯤꯊꯣꯔꯛꯀꯅꯤ ꯀꯩꯅꯣ ꯍꯣ ꯍꯣ ꯑꯗꯨ ꯑꯣꯏꯔꯒ ꯐꯨꯔꯤꯠꯇꯣ ꯀꯣꯟꯁꯤꯜꯂꯒ ꯅꯪ ꯀꯣꯜꯂꯤꯅꯤ ꯈꯜꯂꯒ ꯑꯍꯤꯡ ꯇꯨꯝꯊꯒꯦ ꯗꯥꯆꯧꯅ ꯄꯥꯄꯤ ꯄꯤꯔꯔꯣꯏ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯑꯣꯏꯖꯧ ꯍꯥꯏꯔꯒ ꯅꯪꯅ ꯌꯥꯖꯗ꯭ꯔꯒ ꯊꯣꯏ ꯐꯠ ꯐꯠ ꯆꯠꯈꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯂꯦ ꯂꯥꯟꯖꯅꯕꯤ ꯁꯥ ꯃꯌꯨꯝꯂꯣꯝꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯁꯥꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯃꯣꯅꯣꯛꯅ ꯏꯅꯦ ꯀꯁꯇꯨꯔꯤ ꯍꯣꯁꯇꯦꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯗꯥꯆꯧꯔꯣꯝꯗ ꯍꯨꯔꯥꯟ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯈꯤ ꯅꯤꯡꯊꯧꯅ ꯈꯪꯈꯤꯗꯦ ꯎꯈꯤꯗꯦ ꯍꯩꯈ꯭ꯔꯦ ꯍꯩꯈ꯭ꯔꯦ ꯍꯩꯃꯟꯗꯅ ꯄꯁꯤꯡ ꯊꯣꯛꯂꯦ ꯄ꯭ꯔꯥꯏꯖꯀ ꯂꯧꯔꯛꯏ ꯍꯥꯏ ꯁꯥꯏꯟꯁ ꯀꯪꯒ꯭ꯔꯦꯁꯇ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯒꯤ ꯃꯈꯥꯗ ꯃꯥꯅ ꯎꯠꯂꯨꯔꯤꯕ ꯔꯤꯁꯔꯆ ꯃꯣꯗꯦꯜꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯂꯅꯤ ꯖꯨꯅꯤꯌꯔ ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔ ꯑꯣꯏꯅ ꯅꯤꯡꯊꯧꯗꯣ ꯌꯥꯎꯈꯤꯗꯧꯔꯦ ꯑꯗꯨꯃ ꯏꯔꯥꯏ ꯂꯥꯏꯅ ꯇꯜꯂꯤ ꯍꯥꯏꯗꯣꯛꯏ ꯍꯥꯏ ꯔꯤꯖꯦꯛ ꯇꯧꯊꯣꯛꯈꯤ ꯅꯤꯡꯊꯧꯅ ꯃꯍꯩ ꯀꯩꯅꯣ ꯀꯩꯅꯣ ꯌꯥꯎꯗ ꯌꯥꯔꯣꯏ ꯉꯝꯂꯔꯣꯏ ꯑꯩꯗꯤ ꯐꯤꯖꯤꯛꯁ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏ ꯅꯤꯡꯊꯧ ꯅꯪꯕꯣ ꯇꯧꯅꯨꯗ ꯊꯥꯏꯅ ꯄꯥꯝꯂꯝꯕꯅꯤ ꯍꯧꯖꯤꯛꯅ ꯀꯔꯤ ꯄꯥꯝꯂꯔꯣꯏ ꯌꯥꯎꯗ ꯌꯥꯔꯣꯏ ꯃꯃꯥꯅ ꯊꯦꯝꯃꯤ ꯃꯄꯥꯅ ꯆꯩꯕꯤ ꯃꯆꯦꯅ ꯀꯞꯄꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯦ ꯔꯤꯁꯔꯆ ꯄ꯭ꯔꯣꯄꯣꯖꯦꯜꯗꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯔꯤꯁꯔꯆ ꯑꯥꯏꯗꯤꯌꯥꯗꯨꯕꯨꯗꯤ ꯄ꯭ꯔꯣꯖꯦꯛꯇꯨ ꯗꯦꯚꯦꯂꯞ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯊꯣꯛꯏ ꯏꯔꯥꯏ ꯂꯥꯏꯅ ꯍꯧꯖꯧ ꯍꯥꯏꯕꯗꯤ ꯌꯥꯖꯗ꯭ꯔꯥ ꯃꯥꯇꯅꯤ ꯃꯥꯡꯖꯗꯧꯔꯤꯕ ꯑꯩꯈꯣꯏ ꯌꯥꯎꯔꯨꯗ꯭ꯔꯥ ꯊꯣꯏꯁꯨ ꯄꯥꯎꯗꯨ ꯇꯥꯏ ꯁ꯭ꯀꯨꯜ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯤ ꯐꯔꯁꯠ ꯀ꯭ꯋꯥꯔꯇꯔꯂꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗꯨꯗ ꯃꯩ ꯍꯧꯔꯦ ꯉꯁꯤꯗꯤ ꯐꯨꯠꯕꯣꯜꯗꯣ ꯀ꯭ꯂꯥꯁ 12 ꯁꯦꯛꯁꯟ ꯁꯤꯒ ꯁꯦꯛꯁꯟ ꯑꯦꯒ ꯂꯝꯕꯥꯅꯤ ꯅꯤꯡꯊꯧꯅ ꯁꯦꯛꯁꯟ ꯑꯦꯒꯤ ꯇꯤꯝ ꯀꯦꯞꯇꯦꯟ ꯑꯣꯏ ꯆꯨꯝꯅ ꯁꯥꯟꯅꯔꯝꯃꯤ ꯑꯍꯥꯟꯕꯗ ꯑꯇꯣꯞꯄ ꯇꯤꯝꯒꯤ ꯄ꯭ꯂꯦꯌꯔ ꯁꯛ ꯈꯔ ꯇꯥꯈꯠꯆꯕ ꯑꯃꯅ ꯐꯣꯜ ꯇꯧꯕ ꯍꯧꯔꯛꯄꯗ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯀ꯭ꯂꯥꯁꯃꯦꯠ ꯑꯗꯨꯕꯨ ꯁꯨꯖꯟꯈꯤ ꯆꯣꯡꯈꯠꯇꯨꯅ ꯂꯋꯥꯏꯗꯨꯗ ꯈꯨꯅꯤꯡꯗꯨꯅ ꯅꯍꯤ ꯋꯥ ꯇꯥꯈꯤ ꯑꯃꯗꯣ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯎꯕ ꯉꯝꯗꯦ ꯃꯔꯛ ꯃꯔꯛꯇ ꯁꯥꯎꯒꯟꯕꯒꯤ ꯍꯧꯅꯕꯤ ꯃꯤ ꯈꯔ ꯈꯠꯅꯩ ꯖꯁꯇꯒꯤ ꯌꯦꯂꯣ ꯀꯥꯔꯠ 2 ꯆꯥꯏ ꯅꯤꯡꯊꯧ ꯕꯣꯜꯗꯤ ꯃꯈꯣꯏꯅ ꯊꯣꯏ ꯒꯣꯜ 2 ꯃꯥꯅ ꯆꯟꯈꯤ ꯊꯣꯏ ꯍꯣꯏ ꯐꯨꯠꯕꯣꯜ ꯌꯦꯡꯕ ꯂꯥꯛꯏ ꯃꯥ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ ꯁ꯭ꯇꯦꯟ ꯕꯥꯏꯗ ꯂꯩꯔꯤ ꯑꯗꯨꯏꯀꯥꯟ ꯅꯤꯡꯊꯧꯗꯣ ꯁꯥꯟꯅꯔꯨꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯄꯨꯡꯂꯨꯞ ꯐꯨꯔꯤꯠꯇꯣ ꯍꯥꯏꯒꯠ ꯃꯔꯥꯏꯕꯛꯇꯨ ꯅꯥꯟꯊꯣꯛꯏ ꯊꯣꯏꯅ ꯏꯪꯒꯤꯠ ꯀꯌꯥꯅꯤ ꯇꯧꯖꯔꯨꯕ ꯂꯥꯛꯀꯅꯨ ꯁꯤꯗ ꯏꯇꯣꯝꯇ ꯅꯠꯇꯦ ꯏꯕꯥꯅꯤ ꯀꯣꯏꯅꯩ ꯍꯥꯏꯁꯤ ꯀꯅꯥꯃ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯛꯀꯅꯨ ꯍꯥꯏꯃꯤ ꯅꯪꯕꯨ ꯃꯤꯆꯤ ꯈꯠꯅꯩ ꯑꯗꯨꯕꯨ ꯀꯗꯥꯏ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯊꯦꯡꯅ ꯂꯥꯛꯏ ꯀꯩꯒꯤꯅꯣ ꯁꯦꯅꯣ ꯑꯩꯅ ꯀꯨꯆꯦꯜ ꯆꯦꯟꯕꯗꯣ ꯍꯣꯠ ꯑꯣꯏꯕꯗꯣ ꯌꯦꯡꯖ ꯐꯪꯖꯍꯧꯗ꯭ꯔꯦꯅꯦ ꯁꯛꯊꯤꯕꯤ ꯅꯪꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯉꯛꯅ ꯌꯦꯡꯅꯩ ꯊꯣꯏꯗ ꯍꯥꯏꯔꯛꯂꯤ ꯋꯥ ꯑꯣꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯀꯤꯅ ꯆꯠꯊꯣꯛꯅꯈꯤ ꯊꯣꯏꯅ ꯑꯃꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯏ ꯍꯜꯂꯁꯤ ꯍꯥꯏꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦꯁꯤ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯏꯒꯤ ꯃꯇꯨꯡꯒꯤ ꯃꯁꯝ ꯄꯣꯅꯤꯇꯦꯜ ꯄꯨꯂꯤꯗꯣ ꯁꯠ ꯀꯛꯆꯤꯡ ꯆꯤꯡꯊꯩ ꯑꯌꯣꯃ ꯁꯤꯔꯦ ꯄꯥꯄꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯍꯧꯊꯥ ꯆꯦꯟꯅꯈ꯭ꯔꯦ ꯃꯥꯏꯀꯩ ꯑꯃꯗ ꯈꯣꯏ ꯑꯁꯤꯗ ꯂꯩꯔꯝꯒꯦ ꯊꯣꯏ ꯑꯇꯩꯅ ꯀꯨꯝꯍꯩ ꯌꯦꯡꯅꯩ ꯌꯦꯡꯗꯁꯥ ꯅꯤꯡꯊꯧ ꯅꯥꯆꯨꯡꯗ ꯅꯁꯝꯁꯤ ꯐꯅ ꯁꯥꯔꯤ ꯄꯨꯟꯁꯤꯟꯅꯨ ꯈꯔ ꯈꯔꯁꯨ ꯀꯦꯕ ꯇꯝꯃꯨ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯒ
Nangna kiragaga da chogaina noga goktradi warak pinedo irang to bukra khayu sini na maya mamang sida maya mang wagera ibani da wagen aiden lola kidoni nangdi yam lo ningi wore tut ya siya remda si aida chalake kona sa si wari do yaroidana hekta so lambi thali oiroi khandana thoi kentin romda gam chappa hawi ningthongna matung de nei wari nupi ai sanari khanglibani glucose kado khara thila purok kaido ku birak te baide nawa oi base taning de da papi ising yarok tra hangbani hon hey suno yaude horigen war sum lejarage thoi maning na poriba beg macha do koy walaga ising bottle macha ma set bisilei yaude dai yaurami yaude hake thapiro hari kaino adubu ising bottle do ta munduna loina thaktoi thoini yengduna re paw ma tai dei bo kaino nuksibe as yare aigi nuksida bigeno imuda nang project afaba ma yaure hai yaudana adubo aina nadin nang yahandabani aingoda muktai kire nangase nangna nisana kamaina no aina doctor ba pami hedene irai lain hari magi da chongna thoingakna adu wera kedoragi nandi kamai khangli budu ba yam khangali khudi aduini kari mari laine gi aduga project ka o sana budubi physics ka medical line ka purane khena jabado project to yaw haidi physics ta master PhD to hondorin doctor rikai de o yarage doidi nangi pamado taw aina pamlaga aina pamsaban nanga mari laine de ningthau suktokuna makuna masa thangat dap macha mataw dat thazalakani toikina mamin ani ushin masa khazek tumhali thangat ki bukuja wadana masai machui do semjan bire thoi sat handui tana duna samdo namdana semjan bi ling nang toine kuda mi uni hami papi usan tawge torim law mo sports sa boring chi uksa sausi chaze de duga ai jag nangi ngudu ngamaro phara lamele hekta ai di dam fudorim mayam mangsida taning de cho si hai thoine kupang mo chadana se ningthogi lengjum oidu da tharami nupado hai izikiro kaino swailaw tanjadu da thoi ikai khangchen ki ningthongna noklaga matungda tane era supuning sibu pina phone thoke kyam sangna chenga lori soinawna kumai mo oi romance matada mai kei pumba butterfly na pumchai chakhaira nan khin lo na tawa ngasina ipong phongkhre sports loikre amanabi singna thoido omsen chabi de haibada khai loiba naidi hai tangwambi daning thogananga lona koinara mise kuire hai aduga ekhoida phau lot pesaba yam lot lina nangdi taning deba yar kamai koine loina haigadabani ngasibi as chalo cho yar ham kamai koine kyam kuire thoi hayuda haidok payam mukhaide haizei ahan bada kiduna koina bani adudai nomada minute tranga unakhiba sakhe bwari aduga nupase summabu pharakpadagi ade ainasu sumnungsi bi khaimase yarabra kaina baga ngamdo mansilakre hujik mayam ho langi nokpayaw lawbayaw break matamni thoi ikaini nui tanjadu da tungjin da leptuna naya do higale nangama ai kuta soidrabani tokte ne misingse loina yengtokne thoino kinuki mamai lesimki mai suru nation murum soli lai heba thoi nanguna balai yami kai khangde waga pangang ngangi heba si ningthau minute ama mom tumin lepami aduga sat jangsan kaksina tapna thoigi makokta masada non tharak tapi aina laise nang tholo haini aduda khangsana dabi ingsana dabiga tawnu haba natro ha
अमुकसो मसमदो खंजिंग चिंगी तपननीदा थोइने सुतोक्तुना इकाई खंगे हे अइदी सिरि लावाइसे नंग लारोइद्रो दप मचा मतम अमानबी सिंदो निंथौदा वा हाइबदि ngamde tik tik noi थोइ तपना हगुतकी लाओ निसे सौसी तल्ले खोइ थोइ निंथौना मांग था लाक्सिलै लाक्ट्रिबो है सुनाओ अस थोइ तमना थोकी निंथौ अमुक हना येंग हाइजलमी कइगे जानिगे इसलसा मई मई ngakna कई बुना ददा नोइ कइगे जानिगे बा तु नोइ नमदा नोइ अजापतो प्रेम पिरके हावने अस थोइदी कइनिगे नना मकाइना नुपा नंग इखुत्ते सिबतार मयाची ममानबी सिंग द नखोवी कैंटीन दे हलकपदा अचापोट मयो फना चाववा मा थोइदा पिरई से अमदुना नोइगिने न पिरई होइदा इनमा कला इदा इखुइदी याम लेजब काइसे सुमाइना नुतिगी अचापोट पुबिरो को इनमा थोइ खोइदा दानिंग थौना हाइबि लुको अचापोट चाबा फंगजगे खुइसिलमा थोइ सौसिनै मबुकनिंगदना नोफे नोफे करम असुक थुना ओनख्रिबा नुपी मचादो अंगांग ओइरि अदुबु अपंगबिरि नते हाइख्रे हाइख्रे निंथौ हाइदना थागलकपा लांग अदुदा नमदना थुख्रबनि नानथोकपा ngamnaroi थाजरबनि अदुबु ngasidi कदाइन थोइगी ममी सर निंथौगी मफमदगी कमदोंना मांख्रिबा हौजगना नाइतोम ताना नुपा माना करम लेहौरिबा ngakliबदि असि खकनि कांगले नुमित अदु तारoi अदुबु स्कूल दि सुति थाबिद्रि मपा साथिबगी मचानुबि ओरुबना थोइ तंदे मांदे स्कूल कारई ममानबी सिंगदि कांगकोइब चसी यानबा नोइ मा होइदा हाइनो ग्रिग्रि तकलंबनी अदुबु याबिरक्त्रे मीसु क्या लांगनरोय स्कूल दा ओथोक तंदौरिदा असमना मरकता अमुक्तंग लेपपो क्याम काय खली कोंथोंग लानबदा गारी हुइस बाइक तुमगा पाइसिलै ममाना उखदमी पाइ चलो चलो कहिनो सिदा तुंगो हाइना विसुंगाइले एगी थुइबी नंग दिमान सावल दाचो वारे कहिनो खुयुम आदलैसे नमित अनिदो तांगसनरनु अदैदी नान मुक्तोंना पमलगा सिदा थांगदोइबा नंग अदुम पमनिंग लेरेदी नाना मुखक पमखिबदुदै थोइ चेनबा केवे चली मयम लोमदा हन्ना हन्ना ये निंगथौना बाइक तो थौ तबली मतुंगिने स्कूल चटपगी लंबीदो यौरी तुंगदगी पमलगे hey पमलगे अस आइदिबा थोइ तुंग हनला बाइक मनिंगदा नुपी खुतोंग तुंगनब होने नानमुक अमुक्ति हैते हैते तोंख्रे ngasidi kamai kani khangre बाइक मनिंगदुना युंखतपि ओरे हैने खिद्रे कीबे हाइबसे इनबीबनी को नुपाना निंगथौना सटकुमथरक हेक्ता थोइबु पमलगा थांगली पमजाबदु थुंगे पमलेदना सीनी बोना सत बाइक थौई सना कोलो बाइक थौदोइनेदी ताहुनी कोलो से कहिनो स्कूल यौदोरे बाइक थौदसो तमने थौ लंबी फते स्कूल दा नते चतुइसे थुइबी यारोय को आइदी यारोय दबनी ना ngasiदी अदबु मवा ताबिद्रि सुम थौकी गेट अमगी ममांगदा खामी लो मनुंग चंगसी तल्ले ngamo ai sida lermi koyumni lawmi thoi tungana yengi hera mayumdaga purakpa sai ai bu khanduna thirige cheli kedau haibano ai sungangamloi ai changbu ko ai dom chujakhrage nangna sawala aba ai nena sawbini kaino nang haunabi machinga tawraba ai be ekta gari ara komagi mamangda chungsimi bangamdabri yung thumjilakani ai sunao nanggonang खुदांग पायरगा सोरो सोरो चिंथिंदे हाइबदा खाई थोइ पेरी पेरी सुमांग मचीदे लेपी अनाउंसमेंट मते कमा कोई कनाम लाक्तिबा थबोक लोइ चटकी इबानी रंग लेदिसे थोइ गेट रोम द चेंथोकी निंगथौना तानरगा फारगा इमुंगदा पुसिलै मागी कादा पुसनकी थोइ वावा कपथोइ मांगन बिदौरे ऐसे खनख्रे आयौ निंगथौना नोकलगा hey papi si hayengwai ibani gi kawidoni ase thangna bakasina yam chawbani asina icha singe kawhin sini apa mayengso adu bubirapani
Hey, papi, nang ngaurga chakro. Ngausu ngaurabani nangsi. Tawidaba ngakta tawis. Mino ukraga ise kahino haina kini. Class 10 fau kasiribi ani. Nangni nupani phaine. Wa kapli. Ningthauna laptak leb. Tumina se akraboibo. Chahi suri khangi nangse isu. He kapchani ngoi taw. Fudaraga ek tham. Kaman kre waram lani haba. Si charawal aduga kam koirusi. Nang school dress to hongdogan gena pubirakwe wan. Nang na natai chada wakal pangkan na khali. Ay se lana doi nang na thoy. Da chong siri namu yang waro. Thoy kapi ngak leibaga ningthauna mamai ka da changki. Pi phanik sud muga machu ma puraga tholei. Si kam koirusi si se tong hongdo mu ko. Ay nang charawan na bachak lawigi. Akhoi ngasi nga thoi yam hawiyo. Chatki thoy suktok lagalei. Ningthaulaga charawan mine aduga muk tholak mine magi school dress tuna bag manung da hapchili yengbagi pen manai de hey nang se mine ukhini ayam pamurebo gari machada puba yar gari manung doina glass haigala goina chalorsi kyom charusiro androda is achawaso thawai zabra papi nangba haikeno nang sutambi pamjade cha gari achawa mathawdorei thoina phami kiba khara phare yumdu thadokle phidumadi insinde furit lili dusu school furit ni anek to kha khongdok pani gari khamlaga ningthona phidu satpai khat makok ta thok kupsin isinbi mangal chepthana nokladuna ga yingjakhibani aduk penja go wanga do ningsibani da wow amukusuwa ei itu sidi pase he hoima lengunu thoibi penam te yeng toge da jose ngaur kan mangam re sana thoi kaina noi makok tagi phi du chingthai phiji suru paisana le androda kiwom chari achikpada ikai wari kya sari halakpaga chinglambi kumtharakpada ningthauna waramni lo kolo pobigi ngamaroi mi miyama machani mai thamanang izau sidesu thoi mang tha gam chatkiba ningthona tanai makut samduna lakmini kaya inja tapsakraba nupa sing sidi mabu ma mandreda thoi huran bi oikre school dress to hongdokre mana sitkiba ningthau mama bindyagi phanek phido magi da chongna pukhi asum hokhibani matamgi khungjelna tabli amukso ta ngai ngamde ngai heli penaide pelali ICSE exam kuidre thoi class 10 ka gadore exam tha kradi magi da jo school sida leiroi atopada chakrani maram sina marai tawkhre yaroi dori nupa ase exam ki form fill up taw haibu sungai yadre last date hendo khidore mama na thimi yade pumna magna adum tang no fatti se fajan hai phuche yaba ko marai de thoi pawdu tai maram do karigino ma chingnei लाइरिक पंपा पाई निथौ मेडिकल एग्जाम की कोचिंग याव यादे अदुबा लाइरिक पाखिबन अमुक्तोइबा माइकै थुमसिनख्रे इफोंग फोंग ngasidi ine कस्तूरी की होटल दा अनि दो फमिनै कचिनवाई अमदा थोइना वाकोइ सुदबी एग्जाम दा पोजीशन गा लंगम जगद्र नंगबो थिराइ गचान पामब्रने याम पामी लौथो लोइ अदुदी हंदकी एग्जाम सिदा लौबिरो ए लौबिरो काइन बेवारम फैनंग सिदे थुइबी फारदबनी सिदैदे मया लौनि हंदकति तले मथंग जहिदा यादे हंदक नेना पामजबदी अइंगम लोइसना ए तौबिनि दादुम तौरनी अस लास्ट डेट हाइंग है फॉर्म फिल अप तो अम तौरुसी हाइबासन तले तौदे यारोइ मिनंगबु नुपा फुरकनी ओइबो कइनि गाइनो नंबो सना फुनिंग फुजो फॉर्म दे थाजिनबा याद्रे थुइबिया हाउने नंबु खंसिनदिरो दा जोसे लोइने खंगी कइनो कई खंगिबा नंग एग्जाम थाखरदी सिदा लारो आइगा लापनरनी खनबगी एग्जाम थारो चही अमका स्कूल कारगा सिदा लेखिनी हाइ नट्रो नंगना यम खंगलेदा सिसे वांगांगदुना ले पकौरा कोतन इनबी थुइना नोगलगा अदुम लाओ सिदा सुकैदोगे नंबा युम सुनगली
ꯗꯣꯛꯇꯔꯗꯣ ꯊꯨꯅ ꯑꯣꯏꯅꯕꯅꯤ ꯅꯪꯅ ꯗꯣꯛꯇꯔ ꯍꯦꯛ ꯇꯝꯕ ꯂꯣꯏꯕꯒ ꯂꯨꯍꯣꯡꯁꯤ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯗꯤ ꯆꯍꯤ ꯑꯃ ꯃꯥꯡꯖꯅꯤꯡꯂꯦꯅ ꯍꯥ ꯅꯤꯡꯊꯧ ꯁꯨꯛꯇꯣꯛꯇꯨꯅ ꯅꯣꯛꯅꯤꯡꯕꯁꯨ ꯈꯥꯝ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯀ꯭ꯂꯥꯁ 10 ꯂꯣꯏꯕꯒ ꯂꯨꯍꯣꯡꯁꯤ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯁ꯭ꯀꯨꯜꯁꯤ ꯊꯥꯗꯣꯛꯀꯦ ꯑꯁ ꯅꯨꯄꯥ ꯅꯪ ꯃꯔꯩꯗꯨ ꯂꯦꯞꯄꯣꯕ ꯃꯔꯩ ꯅꯠꯇꯦ ꯁꯅꯥ ꯑꯁ ꯁꯅꯥꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯛꯀꯅꯤ ꯑꯗꯩꯗꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯅꯤꯡꯊꯧ ꯀꯗꯣꯝꯗꯒꯤ ꯏꯍꯨꯜꯅꯣ ꯏꯁꯣꯟ ꯁꯣꯟꯊꯔꯒꯨꯝ ꯊꯣꯏꯕꯤ ꯅꯪꯁꯤ ꯑꯩꯅ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯇꯥꯏ ꯅꯪꯗꯤ ꯈꯪꯗꯕ ꯃꯥꯜꯂꯤ ꯑꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯂꯣꯏꯅ ꯈꯪꯉꯤꯅ ꯑꯩꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕꯁꯤ ꯑꯩ ꯈꯪꯉꯤ ꯑꯩ ꯀꯤꯕꯒꯤ ꯌꯥꯁꯤꯟꯅꯔꯤꯕꯅꯤ ꯅꯪꯒꯤꯗꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯤꯕꯤꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯅ ꯉꯝꯃꯤꯗꯨꯕꯣ ꯑꯦ ꯀꯔꯤ ꯍꯥꯏꯔꯤꯕꯗꯨꯅ ꯈꯪꯖꯔꯣ ꯁꯛꯊꯤꯕ ꯊꯣꯏ ꯀꯩꯅꯣ ꯃꯤ ꯕꯣꯔꯥ ꯑꯗꯨꯝ ꯆꯥꯎꯁꯦ ꯅꯤꯡꯊꯧ ꯆꯥꯎ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯊꯣꯏ ꯉꯛꯄꯅ ꯀꯩꯅꯣ ꯃꯣꯔꯣꯛ ꯁꯥꯔꯕ꯭ꯔꯣ ꯍꯥ ꯊꯣꯏꯕꯤ ꯊꯃꯣꯏꯁꯦ ꯁꯥꯔ ꯄꯨꯡꯁꯥ ꯁꯥꯔ ꯑꯩꯁꯦ ꯅꯪ ꯊꯦꯡꯅꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯈꯣꯏ ꯃꯥꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯅꯪꯁꯦ ꯅꯨꯡꯁꯤꯁꯜꯂꯨꯔꯦꯗꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯊꯣꯏ ꯅꯪꯒꯤ ꯍꯦꯛ ꯈꯟꯕꯗ ꯅꯪꯅꯒ ꯑꯩꯁꯦ ꯑꯄꯪꯕꯅꯦꯅ ꯀꯗꯔꯒ ꯇꯧ ꯍꯨꯟꯗꯣꯛꯂꯝ ꯁꯤꯃꯤꯟꯅꯒꯗꯝ ꯅꯨꯡꯁꯤꯃꯟꯕꯩ ꯑꯩꯗꯤ ꯅꯪꯁꯦ ꯍꯥꯠꯄ ꯐꯥꯎ ꯉꯝꯒꯅꯤ ꯊꯣꯏꯕꯤ ꯊꯣꯏ ꯇꯨꯃꯤꯟ ꯅꯣꯛꯏ ꯅꯨꯄꯥꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯗꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯀꯣꯆꯤꯡ ꯌꯥꯎꯕ ꯆꯠꯇꯧꯔꯤ ꯑꯗꯨꯅ ꯂꯥꯞꯅꯈ꯭ꯔꯅꯤ ꯃꯤꯄꯥꯏꯔꯦ ꯑꯩꯉꯣꯟꯗ ꯂꯩꯕ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯄꯤꯔꯛꯑꯒꯦ ꯑꯩꯅ ꯊꯝꯁꯤꯜꯂꯤ ꯑꯗꯨ ꯄꯨꯔꯒ ꯀꯣꯛ ꯑꯥꯗ ꯆꯠꯂꯨꯗꯅ ꯅꯪꯕꯨ ꯅꯍꯥꯟꯗꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯕꯗ ꯑꯗꯨ ꯍꯦꯛ ꯇꯧ ꯃꯃꯤꯠꯇꯣ ꯁꯠ ꯍꯦꯛ ꯅꯥꯟꯊꯣꯛꯏ ꯅꯤꯡꯊꯧ ꯅꯪꯒꯤ ꯈꯜꯂꯒ ꯑꯗꯨ ꯀꯣꯜꯂꯒ ꯇꯨꯝꯃꯣ ꯍꯥꯏꯔꯣ ꯊꯣꯏ ꯈꯨꯝꯗꯦ ꯅꯣꯛꯄꯗꯃꯛ ꯅꯣꯛꯏ ꯅꯤꯡꯊꯧꯗ ꯐꯜꯂꯞ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯌꯨꯝꯔꯣꯝꯗ ꯍꯟꯈꯤꯔꯝꯗꯥꯏꯗ ꯊꯣꯏꯅ ꯍꯥꯏꯔꯛꯏ ꯀꯣꯟꯊꯣꯡ ꯐꯥꯎ ꯊꯤꯟꯕꯤꯌꯣ ꯉꯁꯤꯗꯤ ꯑꯦ ꯅꯍꯥꯟꯈꯩꯗꯤ ꯌꯥꯗꯕꯅꯤ ꯅꯣꯏ ꯃꯥ ꯍꯣꯏ ꯀꯤꯖꯩ ꯑꯩꯕꯨ ꯆꯠꯈ꯭ꯔꯣꯅ ꯄꯪꯇꯥꯅ ꯇꯥꯟꯊꯣꯛꯄꯗꯥꯏ ꯉꯁꯤꯗꯤ ꯀꯤꯕꯤꯗ꯭ꯔꯦ ꯐꯨꯅꯤꯡꯂꯒ ꯐꯨꯖꯁꯅꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯤꯅꯦ ꯑꯁꯨꯝ ꯊꯤꯟꯕꯤꯔꯛꯏ ꯃꯌꯨꯝ ꯀꯣꯟꯊꯣꯡ ꯌꯧꯕꯗ ꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯆꯪꯂꯨꯔꯒ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯅꯍꯥꯟꯃꯨꯛꯀꯤ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠꯇꯨꯃꯒ ꯁꯤ ꯀꯣꯜꯂꯒ ꯇꯨꯝꯃꯣ ꯑꯗꯨꯒ ꯁꯤ ꯊꯝꯖꯤꯜꯂꯨ ꯂꯥꯏꯔꯤꯛ ꯆꯦꯅꯥ ꯃꯔꯛꯇꯒꯤ ꯈꯣꯡꯒꯨꯝ ꯃꯦꯂꯩ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯅꯤꯡꯊꯧ ꯅꯤꯡꯁꯤꯡꯂꯛꯏ ꯅꯍꯥꯟꯃꯨꯛ ꯃꯥꯅ ꯀꯣꯟꯊꯣꯡꯁꯤꯗ ꯊꯦꯠꯆꯤꯜꯂꯝꯈꯤꯕ ꯂꯩꯗꯨꯅꯤ ꯄꯠꯇꯨꯅ ꯄꯨꯝꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏ ꯂꯧꯁꯤꯜꯂꯤ ꯍꯜꯂꯣ ꯌꯨꯝꯗ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒ ꯍꯥꯏꯔꯛꯄꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯕꯗꯥꯏ ꯑꯗꯨꯗ ꯑꯍꯤꯡꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯑꯩ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ ꯅꯤꯡꯊꯧ ꯅꯣꯛꯈꯤ ꯊꯣꯏꯅ ꯊꯨꯅ ꯆꯠꯂꯣ ꯏꯪꯒꯤꯠ ꯇꯧꯏ ꯍꯥꯏꯔꯝꯈꯤ ꯀꯩꯗꯧꯔꯦ ꯀꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯩꯕꯣ ꯑꯣꯏꯅ ꯈꯨꯟꯖꯤꯜꯂꯤ ꯅꯨꯄꯥꯗꯣ ꯄꯥꯄꯤ ꯍꯥꯏꯅ ꯍꯦꯛ ꯀꯧꯕꯗꯥꯏꯅꯦ ꯑꯗꯨ ꯅꯣꯡꯃꯗ ꯇꯥꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯧꯔꯨꯁꯤ ꯁꯠ ꯆꯠꯂꯒꯦ ꯑꯁ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯌꯨꯕ ꯀꯧꯕꯤꯒꯦꯁꯦ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯄꯟꯊꯗ ꯀꯧꯈꯤꯕꯅꯤ ꯍꯣ ꯗꯥꯆꯧꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯀꯥꯎꯅꯤ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯕꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯑꯣꯏꯗ ꯌꯥꯗꯕꯅꯤ ꯗꯥꯆꯧ ꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡꯍꯜꯂꯣꯀꯣ ꯄꯣꯊꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯦ ꯅꯪ ꯌꯨꯝꯗ ꯆꯠꯊꯣꯛꯇ ꯂꯥꯏꯔꯤꯛ ꯄꯥꯎ ꯃꯟꯗꯦꯗ ꯅꯪꯒꯤ ꯁꯤꯡꯖꯨ ꯁꯨꯔꯒ ꯄꯨꯔꯛꯀꯦ ꯕ꯭ꯔꯦꯛꯇ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯄꯣꯖꯤꯁꯟ ꯂꯧꯕꯤꯔꯣ ꯍꯥꯏꯕꯗꯣ ꯃꯗꯨꯃꯁꯨ ꯀꯥꯎꯕꯤꯅꯨꯀꯣ ꯅꯤꯡꯊꯧ ꯃꯄꯤꯔ ꯆꯦꯟꯈꯤ ꯊꯣꯏꯅ ꯆꯠꯂꯨꯁꯦ ꯍꯥꯏꯒꯣ ꯃꯁꯥꯗꯨ ꯂꯦꯡꯖꯨꯝꯗ ꯏꯜꯂꯤ ꯑꯗꯨꯕꯨ ꯆꯠꯂꯨ ꯀꯧꯕꯗ ꯃꯌꯥꯈꯤꯗꯦ ꯑꯉꯥꯎꯕꯗꯣ ꯉꯁꯤꯗꯤ ꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯁꯤꯟꯅ ꯀꯥꯎꯔꯦ ꯃꯃꯥ ꯃꯄꯥꯕꯨ ꯀꯤꯈꯤꯗꯦ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯥꯅ ꯀꯗꯥꯏ ꯑꯩ ꯈꯪꯗ꯭ꯔꯤ ꯍꯩꯇ꯭ꯔꯤ ꯗꯥꯏꯅꯥꯅ ꯂꯤꯈꯤꯕ ꯁꯔ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯑꯗꯣ ꯑꯁꯤꯗ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯈꯥ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯀꯔꯤ ꯑꯣꯏꯍꯟꯅꯤ ꯒꯇꯤ ꯂꯩꯇ꯭ꯔꯤ ꯋꯥꯈꯜ ꯂꯤꯁꯤꯡ ꯊꯥꯗꯩ ꯀꯔꯝ ꯇꯧꯔꯝꯒꯕ ꯈꯪꯅꯤꯡꯕꯅ ꯃꯩ ꯑꯣꯏꯅ ꯆꯥꯛꯂꯒꯨꯝ ꯏꯊꯧ ꯀꯌꯥ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯕꯨ ꯑꯗꯨꯕꯨ ꯂꯪꯂꯥ ꯑꯃ ꯐꯥꯎꯕ ꯐꯪꯕ ꯉꯝꯗꯦ ꯉꯝꯍꯟꯕꯤꯌꯨ ꯉꯝꯗꯦ MSc ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯍꯩ ꯍꯣꯁꯇꯦꯜ ꯊꯥꯗꯣꯛꯅꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯤ PhD ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯒꯤ ꯔꯤꯖꯜ ꯉꯥꯏꯗꯨꯅ ꯂꯩꯅꯤ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯎꯈꯤꯕꯗꯣ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯐꯥꯔꯁ ꯐꯦꯖ ꯀꯥꯎꯟꯁꯤꯂꯤꯡꯗ ꯑꯄꯥꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯪꯗꯕꯒꯤ
second phase ngaiduna leibani. Moiranglumgi magi mayambaga Sir Ningthauga school life da classmate oiki hairakhibi Daina gi message ama leirami. Mamingdo khangi. Kaibo? Message hanbani thausadure. Daina gi mari mapung samnadaba wadudadi aisu. Pung muglairaga Daina gi message anauba ma leiramba thengni. As Sir Ningthaugi nupi thaina maga school da koina khibado. Adui mamingdo khangi. Khoidan ningsing lein hairakpani. Ho hema kawi hayi hema. Das kamdawi ming phawdi khangledana. Aina wakalna sagalupi Sir Ningthaugi thoyedo hema haibidoramnabako. Wakalda muk phawba karumgani khaludaba mingda pudani. Kudakta Insta, Facebook, hoyo otana hema kubu mi pumba stock to hawi. Kona thangda Facebook account ama khakti phangi. Soidan oiramganina. Profile picture adu da uriba nupidu ki masaka du mane. Sir Ningthaugi wallet ki photo da ukibi magi hema gi photo ani do. Facebook tu dana masam adu ten takna le. Momono i. Sir Ningthaugi photo adu dana masam sangi. Nok sunokti. Mamina nokbi hema. Rasine yombi. Saken bi hema. Fangli dana nangtani. Aina asukwiba matamasi thirakpadi. Insta dadi thiba phangdi. Facebook tani fangliba. Profile picture oiba magi photo du khakni thagalamba. Adai karisu ahenba yaramdi. Asakai. Kantharuba tawda kaya hai singliba. Message ama direct thazili. Friend request thazili hemada. Mem haina kauzaragi kainom tangzagiba. Ithawbudi nate. Ado membu Sir Ningthau ama doctor oibado khangbibra. Aduna penre ani suba message amaso passion hanki. Sir do ekoi college da medical officer oina duty tawrami matikama. Sir do mem sunglangi angawbogum leiri. Message manam loibana hening khidre adugi makhadi. Hauzik mem go sir ka matangna matamni yandabadagi lamna khrasu yaradi mem na mating amtang pangbiduna sir do amukta gyan tahanbi. Main tawbigano nungaitaba thingna jakhibadu aina haizarapani. Nahan makai membu thizabani. Memgi photo lona phungna yengduna sir do matomta murum angawbogum hingli. Thengnaba uba pumnamak sir do ngawre chaibiri. Ekoi college dagi phaw tantokre. Phibam ase yamna lusinkhre. Mating amata memna pangbiyu soidana message hanbiro. Message kyano aina manam thajankhiba. Loirakpada ikaiba phawri. Numita tafum khangda hemana message yengkhrabra phone senaduna lei. Adubu message adu yengdi hapta mukto. Hapta anigi matungda second phase counseling result out oiri. Ai apama university su phangba ngamle. PhD tamthanabagi ai Manipur thaduktuna chatpadari. Admission toba ana chatkadawri mathang thada. Adugi same saringai aina thakiba message ado send tawki. Reply di lakti aina ngaibani nongmanini lakti. Sounding message hanjana thazili. Hera hema haibi nasunglangi Sir Ningthauna ngaw leiraga nanga tumina leisana yabrado yade ina. Mem tumina lebigano miyoibagi minungsi yengbiduna kainomtadi haibiyo. Sibu mem natabra. Atopa memgi account si pairabra. Sirgi mating amata chamna pangbiyo. Please mem. Ikan kanada kudak reply amalai. Amukta nanga thingna kisi yagadra. Yai kadaida karam kanda aidi dum sangi. Kangla hayeng ayukta. Hoi yani ay laksage soidana. Wakalse khari yanglagumna. Nonganbaga aki khangda yumdana imanabi puluge hairam. Itomta lai. Tawriba matawado atopada haidopusa phajadre. Wasumay kisingri. Isa fo gyan tadribani. Kanglani na miyam tinba maphamnina. Maphamdo kifam sa thokte. Mem hema oiramdrasu atopa mo oiramlabasu kedawuni haigi. Asingba madi khanglenidana. Ayuk pung 12 daida kangla manungda lei ai. Gate mayada leptuna. Aina ukiba photo duga manaba nupido lakbra. Hema pu ubra haina. Ude. Langnaribra aibo.
ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ? ꯍꯦꯔꯥ ꯂꯥꯛꯄ ꯌꯥꯔꯣꯏꯅ ꯐꯥꯒꯤ ꯐꯅ ꯀꯨꯏꯁꯟꯈꯤ꯫ ꯏ ꯀꯥꯔꯛꯇꯧꯔꯦ ꯃꯤꯅ ꯁꯥꯟꯅꯕꯤꯔꯕ꯭ꯔꯥ ꯑꯩꯁꯦ? ꯍꯩꯃꯥ ꯇꯁꯦꯡꯅ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦꯅꯦ꯫ ꯏꯊꯥ ꯊꯥꯖꯗꯦ ꯀꯨꯏꯔꯦꯗꯅ ꯎꯈꯤꯗꯕꯒꯁꯨ꯫ ꯃꯥꯅ ꯀꯗꯣꯝꯗꯒꯤ ꯆꯝꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯁꯔ ꯅꯤꯡꯊꯧꯗꯣ ꯑꯩꯕꯨ ꯃꯁꯛ ꯅꯤꯡꯁꯤꯡꯂꯤꯕꯣꯏꯔꯦꯀꯣ꯫ ꯃꯈꯨꯠ ꯍꯥꯏꯔꯤ ꯏꯀꯣꯏ ꯀꯣꯏꯖꯗꯦ ꯃꯇꯧꯗꯣ꯫ ꯃꯁꯥ ꯅꯥꯜꯂꯤ ꯍꯥꯟꯅꯒꯨꯝ꯫ ꯑꯉꯥꯎꯕ ꯃꯥꯟꯗꯦ꯫ ꯉꯥꯎꯕ ꯐꯈ꯭ꯔꯕ꯭ꯔꯥ ꯃꯥꯕꯨ? ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯄꯤꯔꯛꯏ꯫ ꯉꯥꯏꯕ ꯋꯥꯔꯝꯂꯅꯤ ꯆꯥꯁꯤꯜꯂꯨꯁꯦ ꯁꯤꯔꯣ꯫ ꯁꯔ ꯆꯝꯅ ꯂꯥꯛꯏꯔꯣ? ꯀꯩ ꯂꯩꯒꯦ ꯁꯤꯗ? ꯀꯨꯏꯔꯦ ꯌꯥꯝꯅ ꯁꯔꯁꯨ ꯎꯈꯤꯗꯕ꯫ ꯀꯝꯗꯧꯔꯤꯒꯦ ꯁꯔ? ꯅꯥꯕ ꯐꯔꯕ꯭ꯔꯥ? ꯂꯥꯎ꯫ ꯀꯔꯤ ꯄꯥꯈꯨꯝ ꯈꯨꯄꯤꯅꯣ? ꯀꯩꯒꯤ ꯑꯩꯕꯨꯅ ꯂꯥꯎꯕ ꯍꯥꯏꯔꯤꯕ? ꯑꯩꯗꯤ ꯍꯦꯃꯥ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯥ ꯈꯪꯍꯟ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯗꯤ ꯃꯤ ꯑꯃ ꯉꯥꯏꯕꯅꯤ ꯁꯔ꯫ ꯍꯣꯏꯅꯦ ꯂꯥꯎꯅꯦ꯫ ꯍꯥꯏꯗꯣꯛꯄꯁꯨ ꯏꯀꯥꯏꯔꯦ ꯏꯀꯥ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯏꯊꯧ ꯂꯩꯇ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯎꯔꯦ ꯐꯥꯎꯕ ꯍꯥꯏꯗꯣꯛꯎꯔꯦ꯫ ꯃꯥꯅ ꯈꯪꯅꯕ꯭ꯔꯥ? ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯋꯥ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯛꯂꯕ꯭ꯔꯥ? ꯑꯩꯕꯨ ꯊꯤꯔꯤꯈꯩ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯆꯩꯔꯛꯂꯗ꯭ꯔꯥ ꯄꯪꯀꯤꯗ ꯀꯤꯔꯤ꯫ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯑꯩꯅ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ꯫ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯅꯤꯀꯥꯎ ꯃꯍꯤ ꯏꯔꯥꯡ ꯂꯥꯡꯊꯣꯛꯏ꯫ ꯆꯥꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯔ ꯅꯤꯡꯊꯧꯗꯣ ꯈꯔ ꯆꯠꯂꯒ ꯐꯝꯊꯩ꯫ ꯑꯩꯅ ꯆꯪꯁꯤꯟ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯔ꯫ ꯏꯊꯧ ꯂꯩꯇꯅ ꯌꯥꯝꯅ ꯑꯩ ꯍꯩꯄꯥ ꯁꯥꯖꯤꯜꯂꯨꯔꯦ꯫ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯐꯝꯃꯨꯅꯦ ꯁꯤꯔꯣ꯫ ꯃꯦꯝꯅ ꯑꯩꯅ ꯍꯩꯄꯥ ꯁꯥꯔꯛꯑꯦ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯑꯦꯅ ꯄꯥꯎ ꯇꯝꯂꯛꯏꯔꯦ ꯁꯔꯗ꯫ ꯈꯨꯝꯗꯦ꯫ ꯁꯔ ꯅꯈꯣꯏꯅꯤ ꯀꯃꯥꯏꯅ ꯀꯥꯏꯅꯈ꯭ꯔꯤꯅꯣ? ꯃꯥꯅ ꯅꯪ ꯂꯪꯊꯣꯛꯄꯤꯔꯝꯕꯒꯤ ꯅꯪ ꯉꯥꯎꯆꯠꯅꯔꯤ ꯅꯠꯇ꯭ꯔꯣ? ꯑꯍꯦꯟꯕ ꯄꯥꯝꯕꯩ ꯃꯦꯝꯗꯣ ꯆꯠꯈ꯭ꯔꯤꯔꯥ? ꯃꯥꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯦ ꯁꯔ꯫ ꯁꯔ ꯅꯪ ꯃꯁꯛ ꯈꯔ ꯐꯖꯕ ꯋꯥꯠꯂꯦꯅ ꯂꯪꯊꯣꯛꯄꯤꯔꯝꯃꯤꯔꯥ? ꯈꯨꯝꯗꯦ꯫ ꯃꯦꯝꯒꯤ ꯃꯤꯡꯗꯨ ꯐꯖꯩ꯫ ꯍꯦꯃꯥ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯁꯔ꯫ ꯑꯗꯨ ꯈꯛꯇꯗ ꯃꯥꯏꯕꯨ ꯌꯦꯡꯂꯛꯏ ꯃꯣꯃꯣ ꯅꯣꯛꯂꯛꯏ꯫ ꯁꯥꯎꯗꯤ ꯁꯥꯎꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤ ꯋꯥ ꯄꯪꯍꯥꯏ ꯍꯥꯏꯔꯨꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯂꯛꯏꯕ ꯃꯇꯥ ꯑꯃꯅꯤ꯫ ꯋꯥ ꯍꯥꯏꯒꯦꯁꯤꯔꯣ? ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯁꯔ? ꯅꯪ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯅꯨ꯫ ꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯅꯪ ꯃꯔꯝ ꯆꯥꯗꯅ ꯋꯥꯒꯅꯨ꯫ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯍꯣꯠꯅꯧ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯂꯦꯞꯄ ꯃꯇꯝꯅꯤ꯫ ꯁꯤ ꯀꯥꯎꯊꯣꯛꯀꯅꯨ ꯉꯁꯤꯗꯒꯤ꯫ ꯑꯩꯗꯤ ꯋꯥꯒꯗꯧꯔꯤ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯁꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯔꯝ ꯃꯆꯥ ꯃꯆꯥꯗ ꯁꯦꯟꯁꯤꯇꯤꯚ ꯌꯥꯝꯅ ꯑꯣꯏꯒꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯁꯔꯒꯤ ꯃꯦꯝꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯛꯂꯤꯕ꯫ ꯁꯔꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯉꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯅꯤ꯫ ꯑꯩꯅ ꯁꯔꯗ ꯑꯇꯩ ꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕꯒꯤ ꯁꯨꯃꯥꯏꯅ ꯍꯩꯄꯥ ꯁꯥꯖꯕꯁꯨ ꯅꯠꯇꯦ꯫ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯒꯤ ꯑꯩꯅ ꯁꯔꯒꯤ ꯑꯔꯣꯟꯕꯗꯨ ꯊꯤꯒꯠꯆꯕꯅꯤ꯫ ꯁꯤꯔꯣ ꯋꯥꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯅꯤ꯫ ꯑꯗꯨꯗꯤ ꯁꯔꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯍꯧꯅꯕꯤꯅꯤ ꯁꯤꯗꯤ꯫ ꯋꯥꯒꯅꯨ ꯍꯥꯏꯕꯁꯦ ꯌꯥꯔꯣꯏ꯫ ꯀꯃꯥꯏꯅ ꯁꯔꯅ ꯉꯥꯎꯈ꯭ꯔꯤꯅꯣ? ꯈꯨꯝꯗꯦ꯫ ꯊꯕꯛꯁꯨ ꯇꯜꯂꯦ ꯍꯥꯏꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯁꯔ? ꯈꯨꯝꯗꯦ꯫ ꯁꯔ ꯅꯨꯄꯤꯕꯨ ꯃꯇꯣꯝꯗꯔꯣ? ꯃꯥꯏ ꯃꯔꯝꯗ ꯀꯩꯒꯤ ꯉꯥꯎꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯁꯤꯔꯣ? ꯍꯥꯎ ꯁꯔ꯫ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯀꯔꯤꯕꯣ? ꯐꯖꯩ ꯃꯥꯒꯤ ꯃꯤꯡꯁꯦ꯫ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯃꯇꯨꯡꯗꯁꯨ ꯃꯥ ꯈꯛꯅꯤ ꯑꯩꯒꯤꯗꯤ꯫ ꯍꯦꯃꯥ ꯑꯩꯒꯤ ꯍꯦꯃꯥ꯫ ꯁꯔꯗ ꯅꯣꯛꯏ꯫ ꯍꯧꯖꯤꯛꯐꯥꯎ ꯅꯪꯗꯤ ꯉꯥꯎꯔꯤꯕꯣꯏꯔꯦꯀꯣ꯫ ꯎꯄꯥꯏ ꯂꯩꯇ ꯑꯩꯅꯗ ꯈꯜꯂꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯐꯝꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯋꯥꯔꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯃꯥ ꯍꯥꯏꯕꯤꯗꯣ ꯁꯔꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯃꯥꯒꯤ ꯃꯇꯧꯅ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯕ ꯅꯥꯏꯗꯦ ꯁꯔ ꯅꯤꯡꯊꯧ ꯑꯗꯨ ꯈꯟꯈꯤ꯫ ꯑꯩꯕꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯨꯔꯥ ꯍꯪꯂꯝꯕꯅꯤ꯫ ꯑꯩꯅ ꯌꯥꯔꯅꯤ ꯍꯥꯏꯅ ꯂꯩꯊꯣꯛꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯊꯥꯖꯕꯗꯤ ꯉꯝꯍꯧꯗꯦ꯫ ꯍꯦꯃꯥ ꯍꯥꯏꯕꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯦꯟꯅ ꯆꯃꯝꯅꯍꯧꯔꯕ꯭ꯔꯥ? ꯑꯗꯨꯕꯨ ꯃꯤꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯅ ꯍꯩꯄꯥ ꯁꯥꯐꯝ ꯊꯣꯛꯇꯦ ꯈꯜꯍꯧꯏ꯫ ꯈꯟꯕ ꯈꯛꯅꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯇꯨꯃꯤꯟ ꯂꯩꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯀꯤꯔꯤ꯫ ꯏꯁꯥꯅ ꯊꯥꯖꯗ꯭ꯔꯦ꯫ ꯀꯥꯁꯃꯤꯔꯗ ꯆꯠꯂꯤ꯫ ꯁ꯭ꯔꯤ ꯏ ꯀꯥꯁꯃꯤꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯁꯥꯏꯟꯁꯇ ꯑꯩ PhD ꯇꯝꯊꯕ ꯆꯠꯈꯤ꯫ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯂꯣꯏꯁꯤꯟꯕꯒ ꯊꯥ 6ꯀꯤ ꯃꯇꯨꯡ ꯌꯨꯝꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯍꯦꯃꯥꯒꯤ ꯃꯔꯝꯗ, ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯑꯍꯦꯟꯕ ꯑꯃ ꯊꯤꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯇꯝ ꯁꯪꯗꯕꯁꯤꯅ ꯃꯁꯤ ꯅꯥꯊꯩꯗꯨꯅ ꯊꯝꯕ ꯉꯝꯍꯟꯈꯤꯕꯅꯤ꯫
Pau nungaitaba matai Nagaland Chinglambida landslide tholakuna bus ama nansinduna mioi kuntra hena leibak leinang na phumjingkhri hauzik rescue operation chathari mioi ama phawba kanba ngamdri hakchang krasu phangba ngamdri pawdu yengbani pung mapan gi ISTV paw gi matekado phana sangna photo na chingmu utuna mahima yengni mamana murmurum solei nungai khidreda satra ngang siyawi harise yang haidreda ai bo su nungai tre mama mapa sing atudi kamdauramni ama phaw kanba ngamdri hairisini khanjalunu se channel ama silui cha thoibi namase mai hungnabi mapi da lermani pangkhanda khanjandana babana hairakpani sumaina natro ha nahan muksu Nagalandara Mizoramdara sumaina lambi chatlikanda chingning khairakpadagi mina laga sikhibado manine Nagalandani aduso adumadi yam nungai khidabani aiko tamo amurgi machanupini ne ada lekhidabado hoine tada amurgi machanupi amakhak yawbido moi college ki tour chatle haibra matum tani ni maya marakta lekhibado ataidi kanba ngamawidana ma khakni hakchangsu adum phangkidrabra mapa phangkidre hakchang rudang phangjaram labadi phadobani tamo amurdo adudagi adum mathwai nungai tadana yu thakpa ina khredana hausiksu masaga loina yadraban nungtigi ayuktagi numidang phau yuni aina nahan chaluidana isadugi chahigi kumon tayen adamana kapasi masaka yam phajabani yam nukshibani angang laina lemlawlawi haiduni nungai tabani tamo ga itay magaduna macha kai haiba o hema haina kauraga kapado as thuklaw mayam loina mapi danidana nahande ai swailawi babadi wangangli aina tarudri koksida nillaga lehore hema karino hema baba haune hayeng bacho moroida chausimta kaidoguno ni chathubiya sum uda kuire yu adum tha alaibagi masakana nare habisu hangba chausimta hayini ko baba numidang tumba yade ayuk nganta aina giri tak bacho moroida baba gai ga yokhibana hali ana bahangba lakpani babadi aina hema haikibadugi maramda khangning maduna lakpani atopa hema ama oirambasu yaina bacho amordi imungda hagot kangkhat ngamdaduna anaba sinatuna leihai yumdo yamna ina kaira khunba nate hana wata pada oiramlabusu hujikti phana marai chai thare bacho amorna yugi ipak irang natuna leikhrabani machaso hema haibi du khakni hai imung mangol he kabada uroidabam uri mama da tholaktuna taram moi karigino kadumdagi binu karumdagi thamoi sida phawrkliba chaina makhalo sidadi ohenbino ningjarubadi mangjaredo aina mangolda ngahak phamawi baba ne mungromda bachogi manakta changki yumgi phamelromda yenglubani chumledana manidana mikuptuda aina sarning thona angaw boibaki maram khangi aronba pumba phongli nangnidana hima haibi phamendada mapu mabena nigi photo ni angauba lei paring amamam siduna leirib khwai oirom thangba dudana madi leirami chapmani sarning thauki phone da magi wallet yaukhiba photo adumakni hema adu mayumaktada aina ngasidi thengnaba phangli nagna asuk nagna leramgani haibadi thazarudeko chahi taragi mamangda Nagaland chingning khairakpada nungzauna gari manan khibada lekhidrabi hakchang phawba phangba ngamkhidrabi kanagumba magi thawai oibi hema mana lekhidaba matamdama class 12 rishilaga college da BA tamlikani hai history da honors toge hairamal Nagaland college durama chatpani ma khakni isor mana lobi khibasu matamduda sarning thau medical tamni hai sarna class 12 kaba kanda khangna khimale ni do adubu khangnaba chahi mari phaba nangde hema do chatki aduga husik phawba asukuibagi matung asi phawba mabu ningsingli ningsinghori ningsingkhini
ꯂꯥꯏꯕꯛ ꯐꯕꯤ ꯀꯧꯁꯤꯔꯥ ꯅꯪꯕꯨꯗꯤ ꯍꯦꯃꯥ ꯍꯥꯏꯕꯤ ꯁꯛꯇꯝ ꯑꯗꯣ ꯇꯅꯧ ꯇꯅꯧ ꯀꯌꯥꯗꯤ ꯐꯖꯩ ꯀꯌꯥꯗꯤ ꯆꯝꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗꯗꯤ ꯅꯪꯕꯨ ꯀꯌꯥꯝ ꯁꯔ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯔꯝꯒꯗꯕꯅꯣ ꯑꯩ ꯇꯨꯃꯤꯟ ꯕꯥꯆꯧ ꯑꯃꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯌꯨꯝ ꯌꯧꯕꯗ ꯄꯦꯟꯅ ꯀꯞꯊꯣꯛꯏ ꯑꯗꯨꯒ ꯁꯔꯅ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯝ ꯀꯔꯤꯒꯤ ꯍꯥꯏꯔꯝꯕ ꯃꯃꯥꯡ ꯊꯦꯡꯅꯈꯤꯕꯗ ꯃꯥꯅ ꯃꯣꯃꯣꯅꯣꯛ ꯍꯥꯏꯔꯝꯈꯤꯕ ꯃꯥ ꯏꯔꯥꯏ ꯂꯥꯏꯅ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯁꯤꯔꯣ ꯅꯪ ꯋꯥꯔꯨꯒꯅꯨ ꯍꯦꯃꯥꯒꯤꯗꯤ ꯑꯩ ꯈꯛꯅꯤ ꯑꯩꯒꯤꯁꯨ ꯃꯥ ꯈꯛꯅꯤ ꯅꯪꯗꯤ ꯈꯪꯖꯔꯝꯂꯣꯏꯗꯣ ꯑꯩꯅ ꯃꯥꯒꯤ ꯃꯤꯡꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯏꯆꯤꯜꯅ ꯀꯧꯗ꯭ꯔꯤ ꯄꯥꯝꯃꯨꯃꯟꯕꯒꯤ ꯊꯣꯏꯊꯣꯏꯕꯤ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯀꯧꯏ ꯑꯩꯅ ꯑꯗꯨꯝ ꯀꯧꯕ ꯈꯨꯗꯤꯡ ꯃꯥꯅ ꯃꯣꯃꯣ ꯅꯣꯛꯂꯤꯕ ꯊꯥꯖꯔꯣꯏ ꯅꯪꯁꯨ ꯑꯁꯨꯀꯣꯛꯇꯕ ꯉꯥꯎꯁꯤꯟꯅꯅ ꯂꯩꯔꯝꯕ ꯑꯩꯁꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯌꯥꯏꯗ ꯑꯁꯨꯝ ꯗꯣꯛꯇꯔ ꯀꯥꯏꯗꯣ ꯑꯣꯏꯕ ꯉꯝꯂꯤꯕꯁꯤꯡ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯈꯤꯅꯤ ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯅꯤ ꯑꯗꯨꯅ ꯅꯪ ꯋꯥꯔꯨꯅꯨ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯅꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯋꯥꯔꯤ ꯑꯁꯤ ꯇꯝꯊꯣꯛꯐꯝ ꯍꯥꯏꯗꯣꯛꯐꯝ ꯂꯩꯇꯦ ꯀꯅꯥꯗ ꯍꯥꯏꯔꯨꯕꯒ ꯁꯔ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯕ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈꯤꯒꯗ꯭ꯔꯥ PhD ꯁꯦꯀꯦꯟ ꯏꯌꯔ ꯂꯣꯏꯁꯤꯟꯈꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯌꯨꯝꯗ ꯊꯣꯛꯂꯛꯇ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯇꯥꯈꯤ ꯔꯤꯁꯔꯁꯀꯤ ꯐꯤꯜꯗ ꯋꯔꯛꯁ ꯍꯧꯖꯤꯟꯈꯤꯕꯒꯤ ꯁꯤꯖꯟ 4 ꯀ꯭ꯔꯣꯞ ꯃꯈꯜ 4 ꯊꯥꯕꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯐꯪꯗꯦ ꯌꯨꯝ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯕꯥꯆꯧ ꯑꯃꯣꯔꯍꯣꯏꯗ ꯆꯠꯀꯦ ꯈꯜꯂꯤ ꯕꯥꯆꯧꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯄꯥꯎ ꯇꯥꯏ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏ ꯍꯣꯁꯇꯦꯜꯗꯒꯤ ꯕꯕꯥꯅ ꯄꯥꯎ ꯍꯥꯏꯔꯛꯏ ꯕꯥꯆꯧ ꯑꯃꯣꯔꯗꯣ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯍꯪꯂꯝꯃꯤ ꯍꯥꯏ ꯌꯥꯔꯒꯗꯤ ꯁꯣꯔꯥꯇꯤ ꯌꯥꯎꯔꯨ ꯂꯥꯎ ꯇꯉꯥꯏ ꯐꯗꯕ ꯈꯨꯗꯛꯇ ꯇꯤꯀꯦꯠ ꯀꯛꯏ ꯍꯦꯃꯥ ꯅꯤꯡꯁꯤꯡꯕꯒꯤꯔ ꯈꯪꯗꯦ ꯕꯥꯆꯧ ꯑꯃꯣꯔꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯕꯅꯤ ꯑꯩꯅ ꯃꯌꯨꯝꯗ ꯅꯣꯡꯃ ꯆꯠꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯇꯕꯨ ꯍꯪꯗꯨꯅ ꯂꯩ ꯍꯥꯏ ꯍꯦꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯃꯦꯁꯦꯖ ꯊꯥꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯂꯤꯕ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯗ ꯌꯦꯡꯗꯨꯅ ꯃꯦꯁꯦꯖ ꯍꯜꯂꯛꯂꯤꯕꯗꯣ ꯑꯦꯀꯥꯎꯟ ꯑꯗꯣ ꯁꯔ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯄꯥꯏꯔꯝꯒꯅꯤ ꯑꯩ ꯈꯪꯏ ꯑꯗꯨꯒꯤ ꯑꯁꯤꯃꯒ ꯍꯥꯏꯈꯤ ꯁꯔ ꯃꯦꯝ ꯍꯦꯃꯥꯒꯤ ꯕꯕꯥꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯁꯔꯕꯨ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯑꯃꯨꯛꯇꯗꯤ ꯃꯦꯝ ꯍꯣꯏꯗ ꯂꯥꯛꯎꯕ ꯃꯦꯁꯦꯖꯇꯣ ꯌꯦꯡꯈꯤꯕ꯭ꯔꯥ ꯌꯦꯡꯈꯤꯗꯕ꯭ꯔꯥ ꯑꯩ ꯌꯦꯡꯂꯨꯗ꯭ꯔꯦ ꯌꯦꯡꯂꯨꯒꯗꯕꯁꯨ ꯀꯤꯔꯤ ꯌꯨꯝ ꯌꯧꯕꯗ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯕꯥꯆꯧ ꯑꯃꯣꯔꯍꯣꯏꯗ ꯁꯣꯔꯥꯠ ꯌꯥꯎꯕ ꯆꯠꯂꯤ ꯍꯦꯃꯥꯒꯤ ꯃꯃꯥ ꯑꯩꯒꯤ ꯃꯕꯣꯛꯇꯣ ꯌꯥꯝꯅ ꯀꯞꯄꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯕ ꯋꯥꯕ ꯊꯣꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯁꯔ ꯅꯤꯡꯊꯧ ꯂꯥꯛꯈꯤꯗꯦ ꯈꯪꯅꯤꯡꯂꯨꯏ ꯍꯦꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯃꯊꯧ ꯉꯉꯨꯝ ꯄꯥꯡꯊꯣꯛꯄꯗ ꯃꯥꯕꯨ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯆꯦꯒꯤ ꯀꯨꯃꯣꯟꯗ ꯃꯥꯕꯨ ꯁꯔꯨꯛ ꯌꯥꯈꯤꯗꯕ꯭ꯔꯥ ꯃꯐꯝꯗ ꯂꯩꯅꯥ ꯑꯃ ꯐꯥꯎꯕ ꯀꯠꯈꯤꯗꯕ꯭ꯔꯥ ꯏꯁꯥꯁꯦ ꯐꯨꯡꯒꯠꯂꯛꯇꯨꯅ ꯀꯣꯛꯁꯤꯗ ꯍꯦꯃꯥꯒꯤ ꯍꯦꯃꯥ ꯉꯥꯛꯇ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯨꯕꯅꯤ ꯉꯥꯏꯍꯥꯛ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯨꯒꯦ ꯈꯟꯗꯨꯅ ꯎꯔꯨꯔꯦ ꯑꯃꯨꯛ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯅꯪꯅ ꯆꯪꯂꯛꯇꯕꯅꯣ ꯃꯇꯧ ꯑꯗꯣ ꯑꯍꯣꯡꯕ ꯍꯥꯏꯕꯕꯨ ꯅꯥꯏꯔꯔꯣꯏꯗꯕ꯭ꯔꯥ ꯅꯨꯄꯥꯅꯁꯨ ꯁꯨꯛ ꯄꯥꯡꯗꯕ ꯅꯨꯄꯥꯅꯕꯨ ꯁꯨꯛ ꯊꯧꯅꯥ ꯂꯩꯇꯕ ꯃꯥꯕꯨ ꯆꯩꯅꯤꯡꯂꯨꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯉꯛ ꯅꯣꯟꯊꯥ ꯃꯥꯒꯤ ꯋꯥꯂꯦꯠꯀꯤ ꯐꯣꯇꯣꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯅꯥꯛ ꯅꯛꯁꯤꯜꯂꯨꯕꯗ ꯇꯥꯔꯛꯏ ꯅꯥꯁꯣꯟꯅꯅ ꯁꯣꯜꯂꯤꯕꯗꯣ ꯍꯩ ꯊꯣꯏꯕꯤ ꯗꯥꯆꯧꯁꯦꯀꯣ ꯅꯣꯏꯒꯤ ꯌꯨꯝ ꯃꯌꯥꯗ ꯂꯩ ꯉꯔꯥꯡꯁꯨ ꯂꯥꯛꯏ ꯍꯩꯗꯤ ꯅꯪꯗꯤ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯇꯨ ꯉꯁꯤꯁꯨ ꯂꯥꯛꯏ ꯍꯩꯗꯤ ꯊꯣꯏ ꯅꯪ ꯋꯥꯒꯅꯨꯀꯣ ꯕꯕꯥꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤꯁꯦ ꯃꯇꯣꯝꯇ ꯉꯥꯏꯔꯣꯏ ꯍꯧꯖꯤꯛꯇꯤ ꯗꯥꯆꯧꯁꯨ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯅꯣꯡꯃꯗꯤ ꯂꯥꯛꯀꯅꯤ ꯀꯥꯟꯗꯤꯁꯦ ꯅꯪ ꯀꯞꯂꯝꯂꯅꯤ ꯅꯪꯒꯤ ꯃꯃꯥꯅ ꯀꯞꯂꯤꯁꯤꯕꯨ ꯑꯩꯒꯤ ꯊꯣꯏꯁꯦ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯂꯦ ꯗꯥꯆꯧ ꯍꯌꯦꯡꯃꯛ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯑꯩ ꯂꯥꯛꯀꯦ ꯃꯈꯨꯠꯅ ꯇꯞꯅ ꯐꯣꯇꯣꯗꯨꯗ ꯅꯥꯜꯂꯤ ꯉꯁꯤꯗꯤ ꯑꯩ ꯀꯞꯄꯤ ꯑꯉꯥꯎꯕ ꯃꯥꯕꯨ ꯌꯦꯡꯂꯒ ꯑꯩ ꯄꯦꯟꯅ ꯀꯞꯄꯤ ꯏꯁꯥꯁꯦ ꯐꯨꯡꯒꯠꯇꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤ ꯃꯃꯥꯏꯁꯦ ꯂꯩꯊꯣꯔꯛꯏ ꯁꯔ ꯅꯤꯡꯊꯧ ꯑꯗꯣ ꯋꯥꯂꯦꯠ ꯑꯗꯨ ꯁꯠ ꯄꯥꯏꯁꯤꯟꯈꯤ ꯑꯩꯕꯨ ꯉꯛꯅ ꯌꯦꯡꯉꯤ ꯑꯩ ꯀꯅꯥ ꯑꯃ ꯂꯥꯛꯅꯤ ꯀꯤꯗ꯭ꯔꯦ ꯏꯇꯧ ꯑꯗꯨ ꯍꯣꯡꯗ꯭ꯔꯦ ꯁꯤꯔꯣ ꯅꯠꯇ꯭ꯔꯥ ꯑꯦ ꯀꯩꯗꯧꯔꯦ ꯅꯪ ꯀꯩꯗꯧꯔꯦ ꯁꯤꯔꯣ ꯀꯔꯤꯒꯤ ꯀꯞꯂꯤ ꯁꯔ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯁꯔ ꯅꯣꯏꯅ ꯎꯍꯜꯂꯤꯕ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯁꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯁꯨ ꯉꯥꯎꯔꯕ꯭ꯔꯥ ꯁꯔ
ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯉꯥꯛ ꯁꯔꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯑꯩꯕꯨ ꯍꯩꯇ ꯍꯩꯇ ꯊꯦꯝꯂꯤ꯫ ꯏꯀꯥꯏꯔꯛꯂꯤ ꯀꯞꯂꯤꯗꯣ ꯐꯥꯖꯤꯟ ꯆꯦꯟꯁꯤꯟꯈ꯭ꯔꯁꯤꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯂꯩꯁꯤꯟ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯨꯝꯖꯤꯟ ꯁꯔ ꯅꯪꯅ ꯍꯦꯛ ꯅꯥꯒꯥꯂꯦꯟꯗ ꯆꯠꯂꯤꯗꯣ ꯃꯦꯝ ꯍꯦꯃꯥꯒꯤ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈꯤꯗꯕ ꯃꯐꯝꯗꯨꯗꯔ? ꯍꯥ ꯁꯔ? ꯃꯥ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯑꯩꯅ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯏ꯫ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯁꯔ ꯅꯪꯕꯨ ꯑꯗꯨꯝ ꯂꯩꯔꯅꯨꯕ ꯃꯤꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯀꯧꯔꯒ ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯒꯦ? ꯀꯔꯤꯒꯤ ꯈꯨꯝꯗꯦ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯁꯨꯝ ꯂꯩ꯫ ꯁꯔ ꯑꯩꯈꯣꯏ ꯕꯥꯆꯧ ꯑꯃꯣꯔꯁꯨ ꯋꯥꯈꯜ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯌꯨꯗ ꯂꯩꯆꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯁꯔ ꯅꯪꯁꯨ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤꯗꯣ ꯃꯥꯡꯂꯅꯤ꯫ ꯕꯥꯆꯧꯗꯤ ꯌꯨ ꯊꯛꯂꯒ ꯉꯥꯎꯕꯅꯤ ꯆꯨꯔꯨ ꯂꯣꯟꯕꯅꯤ꯫ ꯁꯔ ꯅꯪꯗꯤ ꯌꯨ ꯊꯛꯇꯅ ꯉꯥꯎꯕꯅꯤ꯫ ꯅꯪ ꯑꯗꯨꯝꯅ ꯂꯩꯔꯅꯨ ꯌꯨꯝꯒꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯊꯧꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯇꯧ ꯑꯗꯨꯗ ꯃꯥꯗꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯈꯨꯝꯂꯝꯃꯤ꯫ ꯁꯤꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯅꯨꯕ ꯀꯥꯟꯅꯗꯕ ꯑꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯪꯗꯤ ꯈꯪꯂꯤꯔꯣ ꯄꯨꯝꯅꯃꯛꯅꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯊꯣꯏꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯗꯤ ꯊꯥꯖꯔꯦ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯅꯥ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯇꯔꯄꯟ ꯑꯣꯏꯅ ꯀꯠꯂꯣꯏ ꯃꯥ ꯂꯩ ꯁꯦ ꯃꯊꯕꯥꯛꯇ ꯕꯣꯕ ꯊꯥꯖꯤꯟꯖꯩ꯫ ꯁꯤꯗ ꯍꯤꯡꯂꯤ ꯃꯥ ꯍꯤꯡꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯅꯪꯅ ꯑꯇꯩ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯈꯥꯝꯕ ꯉꯝꯃꯤ꯫ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯆꯩ ꯑꯩꯕꯨ ꯂꯛꯅꯩ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯄꯥ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯦꯡꯅꯔꯨꯕ ꯎꯅꯔꯨꯕ ꯄꯨꯝꯅꯃꯛꯅ ꯍꯥꯏ꯫ ꯅꯪꯁꯨ ꯍꯥꯏꯈꯤꯗꯅ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ ꯑꯩ ꯑꯉꯥꯎꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯏ ꯍꯥꯏꯕꯒꯦ? ꯑꯩꯅ ꯃꯥꯁꯤ ꯅꯨꯡꯁꯤꯃꯟꯈ꯭ꯔ ꯃꯥꯜꯂꯤ ꯁꯤꯔꯣ? ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯦꯝꯃꯨꯁꯤꯒꯕ? ꯋꯥꯍꯩ ꯐꯪꯗꯦ ꯄꯥꯈꯨꯝ ꯂꯩꯇꯦ꯫ ꯁꯤꯔꯣ ꯅꯪ ꯑꯩꯒꯤ ꯃꯔꯝꯗ ꯈꯜꯂꯨꯒꯅꯨ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪꯒꯤꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨꯅꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯑꯩꯕꯨ ꯇꯔꯥꯏ ꯃꯥꯅ ꯍꯨꯟꯗꯣꯛꯂꯝ ꯊꯝꯕꯤꯔꯝꯒꯗꯧꯔꯦ꯫ ꯑꯩ ꯈꯪꯉꯤ ꯑꯩ ꯃꯥꯕꯨ ꯈꯥꯝꯗꯦ ꯃꯔꯝꯗꯤ ꯑꯩ ꯃꯥꯒꯤ ꯍꯦꯃꯥ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯍꯦꯃꯥ ꯈꯛꯅꯤ꯫ ꯑꯩ ꯈꯪꯉꯤ ꯃꯌꯦꯛ ꯁꯦꯡꯅ꯫ ꯁꯤꯔꯣ ꯅꯪꯅ ꯋꯥꯕ ꯋꯥꯈꯜ ꯑꯃ ꯑꯩꯒꯤ ꯃꯔꯝꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯁꯤ ꯅꯤꯡꯁꯤꯡꯉꯨ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯐꯍꯟꯕ ꯉꯝꯒꯅꯤ꯫ ꯇꯨꯃꯤꯟ ꯂꯩ꯫ ꯄꯤ ꯊꯥꯗꯣꯏ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯅꯪ? ꯃꯃꯤꯡ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯅ ꯏꯉꯛꯅ ꯍꯥꯏ꯫ ꯑꯩꯁꯦ ꯑꯇꯩ ꯑꯃ ꯅꯠꯇꯦ ꯃꯥꯒꯤ ꯄꯤ ꯊꯥꯗꯣꯏꯅꯤ꯫ ꯄꯤ ꯊꯥꯗꯣꯏꯗꯤ ꯃꯁꯥꯒꯤ ꯋꯥꯖꯕꯅꯤ ꯀꯞꯆꯕꯅꯤ ꯋꯥꯔꯨꯅꯕ ꯄꯣꯛꯂꯛꯂꯕ ꯃꯥꯒꯤ ꯃꯄꯣꯛꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯔꯝ ꯉꯝꯅꯤ ꯀꯣꯟꯅ ꯊꯪꯗ ꯈꯪꯂꯛꯈꯤ꯫ ꯁꯤꯡꯉꯝꯗꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯅꯣꯡꯕꯥꯟ ꯑꯗꯣ ꯄꯤ ꯊꯥꯗꯣꯏ ꯑꯣꯏꯅ ꯄꯣꯛꯈꯤ꯫ ꯃꯄꯣꯛ ꯂꯥꯡꯕꯟ ꯈꯨꯗꯤꯡꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯆꯤꯛꯄ ꯑꯁꯥꯕ ꯑꯏꯪꯕ ꯃꯐꯝ ꯃꯇꯝ ꯅꯥꯏꯗ ꯁꯩꯁꯛꯁꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯈꯪꯂꯨꯕ ꯄꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯏꯁꯩ ꯑꯗꯣ ꯊꯥꯗꯣꯏ ꯃꯥꯕꯨ ꯁꯩꯊꯥꯖꯕꯅꯤ꯫ ꯑꯋꯥꯕꯅ ꯋꯥꯔꯧꯕꯅ ꯊꯜꯂꯕ ꯃꯥꯒꯤ ꯏꯁꯩ ꯁꯨꯔꯅꯤ꯫ ꯁꯔ ꯅꯤꯡꯊꯧ ꯑꯗꯣ ꯍꯦꯃꯥꯒꯤꯗꯤ ꯄꯤ ꯊꯥꯗꯣꯏꯅꯤ꯫ ꯃꯥꯅ ꯅꯣꯛꯂꯤꯕ ꯀꯞꯂꯤꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯍꯦꯃꯥꯕꯨ ꯁꯩꯊꯥꯖꯕꯅꯤ꯫ ꯀꯂꯛꯂꯨꯏ ꯍꯦꯃꯥ ꯅꯪꯁꯦ ꯀꯅꯥꯅꯁꯨ ꯊꯦꯝꯕ ꯉꯝꯗ ꯂꯩꯔꯤꯕ ꯃꯁꯥ ꯐꯥꯎꯕꯅ ꯂꯥꯌꯦꯡꯖꯕ ꯉꯝꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯄꯤ ꯊꯥꯗꯣꯏ ꯑꯁꯦ ꯀꯔꯝ ꯊꯦꯝꯁꯤꯒꯕ? ꯀꯔꯤꯒꯤ ꯁꯔ ꯅꯤꯡꯊꯧꯅ ꯅꯃꯥꯡꯗ ꯀꯞꯈꯤꯕ? ꯃꯥꯕꯨ ꯀꯔꯝ ꯊꯦꯡꯕꯅꯤ? ꯇꯥꯛꯂꯝꯗ ꯀꯔꯤꯒꯤ ꯅꯪꯅ ꯇꯥ ꯆꯠꯈ꯭ꯔꯤꯕ? ꯃꯔꯝ ꯑꯁꯤꯗꯗꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯀꯔꯤꯒꯤ ꯑꯁꯨꯛ ꯈꯣꯏꯔꯥꯡꯍꯟꯕ? ꯅꯪꯁꯦ ꯑꯣꯟꯊꯣꯛꯏꯗ ꯍꯦꯃꯥ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪ ꯀꯔꯤꯅꯣ?